Channel asina mayambu amukkasu hana taramna ukjari. Channel asibu nungsibirabadi wari khak taraga thokpiki. Adom madongi mamal yamlaba kubi sing aduna subscribe amadi notification bell icon adada git launa amuktang nambira. Ito, aikoy ni na pasare madi pasaton makoy masimunaw lumbani hanya laglise. Panadi ko irene ko. Ado kaidoorake. Kaidaw bahay bo, asuk ko'y natansalak diba sida, na pawi yung bilagtaba sidi. Ito, ay di oy ka diba sumansilak traba. Hera, kayo oy no? Nung pawatak la di, tumi hari dun. Aduna aikoy nisu yadi pawatak la galoy kino. Ibo adudi haibda laibagi wani. Yabi ka diba mo'y ani na yabi drabada karam na no ba? Aikoy ani na makoy ani bulaw pangadori ba siya? Hera, yana ba giri talaga loy kino. Nang di kangde, ay di yada ba yaroy na tini saygera, kaidogera, maisha aray bitad na kalaga takadori ban. Yadri pawa. O nang budi mahusya na na maido tatalawan na paye. Ay di nang gimaido adumay na palawus na ta. Kan na pawu ko usungam da. Hanggang ba sumansilak treda? Yaroye, nang yedugi biwam dudi nupi pangwadi haron. Hanubi pawa koy ba pangloy kangdri. Ay, noy anira. Ay ginupi he lumbalay haisa. Kaday di hinoda ipan. Ay ko edu matawa mata na sa tiko. Natsinda di adumay na loy na haini ne. Aduga miyeng aduna siyem na. Ay ginupi si di yung lawa miyeng do. Ay loy na kang wazani ko. As, kaday di hinoda ipan. Ipan ginupi kuibi imabo ko dubo. Kamay na kuy na siyem na yung dorino. Oto untuk pa napchada ba? Eh, noy na kari kang dana. To, adagi taga tik piyesi ni. Ay ginipidi. Ay kuibi kay na. Karay no ne. Sidi hay gumada na ipan. Taga tiin ne. Kamay na toy no sibo ipan. Amuk pamlaglabra. Namit na hek siyoy na ba? Mamit ko toge kaw. As, kaday dagi no da ipan. Natsagisu langtik langbi. Pasuton ko pi makan na lumiye. Maduday da. Iyaw ko ba yada ba da mga irabali? Ay, apang sa. Apang man pilaw gi hayra ba di? Adum taklaga laybo na kanaga daw na tine. Ado di, kato di wipan. Ontog na pangkada no ise. Na masasa. Se, apang man pipang na ba kita magtawala di? Napan na igating na bahay se. Noy gi laybag yam na paba oy daw riban. Ipalay ko'y bu wakal na may lamang ngamdre. Amukta mayiksing na. Ise, noy siri kazik haibida kanganda ba kangbu haydo. Amuk soyram lene. Se, apamba nupi hay se masana yagira yaroy la. Hitap lang na paraga lawgo daw ni. As, hawjiki matamsida. Nupi pagi honaro di watok oydana mo. Miyang ginong na pamuwala ka tok na banida. Eh, apang wasa. Nupi pa bahay na makutaching laga paga da ba natine. Ado di kamay na pagadori ba? Ontok pa ni he. Noy anise, inabot ontok na saan ba sana riye. Ado budi, adum ni. Mi tay na suhaye. Ay ko anise, yam na sana ina. Mi na hari do. Pang mamanabay ni Heidi, noy di kangjaram noy ne. Ipan suba. Ontok pa. Eh, ontok pa nate. Iyari si Ipan. Adugi wado tokpiro. Nupi pa bahay dubo. Kamay na no ba? Makuching dabi pado sibo. Era, makuching dabi pa bahay di. Mahi tauraga. Potsiyam zado tauraga. Nupi pa bahay do. Madukang manatro. As, adugong matabagto di ay di kaktaw ngamlay ko. Masana yaning daba mi amada namdana yaning na bataw haibasa. Namtak taw what's up man? Ngay ko da ito. Ipan na hay siya. Mun na tagi si kitoge. Yare ito.
ꯑꯣ ꯅꯪ ꯇꯥꯒꯦꯁꯨ ꯇꯥꯍꯧꯔꯣ ꯑꯩꯗꯤ ꯇꯥꯅꯤꯡꯗ꯭ꯔꯦ ꯆꯠꯂꯒꯦ ꯉꯥꯏꯈꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯃꯁꯤꯗ ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯨ ꯅꯝꯊꯥꯛ ꯇꯧꯕ ꯄꯥꯝꯗ꯭ꯔꯤꯅꯦ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩꯔꯣ ꯇꯟꯖꯥ ꯆꯥꯗꯅ ꯅꯨꯄꯥ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯂꯥꯛꯂꯒ ꯅꯨꯄꯤꯗꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯕꯗꯤ ꯅꯪ ꯑꯗꯨꯝ ꯆꯥꯛꯅ ꯌꯦꯡꯂꯒ ꯂꯩꯍꯧꯕ ꯇꯥꯔꯦ ꯂꯣꯏꯔꯦꯗꯅ ꯏꯄꯟ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅꯒ ꯂꯩꯍꯧꯕ ꯉꯝꯖꯔꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯍꯩꯅꯤ ꯈꯪꯗꯦ ꯃꯟꯇ꯭ꯔ ꯖꯥꯗꯨꯅꯤ ꯈꯪꯗꯦ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯣ ꯐꯥꯔꯒ ꯑꯩꯒꯤ ꯑꯣꯏꯕ ꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯤ ꯏꯇꯥꯎ ꯃꯗꯨ ꯑꯐꯕ ꯅꯠꯇꯦꯗ ꯏꯇꯥꯎ ꯅꯪꯅꯗꯤ ꯑꯐ ꯐꯠꯇꯅ ꯌꯥꯝꯅ ꯈꯥꯏꯔꯤ ꯅꯪꯅ ꯑꯗꯨꯛ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤꯗꯣ ꯐꯪꯍꯧꯗ꯭ꯔꯕꯗꯤ ꯀꯌꯥꯝ ꯋꯥꯅꯤ ꯍꯥꯏꯗꯣ ꯑꯩꯅ ꯍꯥꯏꯔꯁꯨ ꯅꯪꯅ ꯍꯦꯟꯅ ꯈꯪꯐꯝ ꯊꯣꯛꯂꯕꯅꯤ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯑꯩꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏ ꯋꯥꯅꯤ ꯍꯌꯦꯡꯋꯥꯏ ꯂꯩꯃꯤꯟꯅꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯂꯥꯟꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯤꯡꯉꯝꯗꯅ ꯂꯦꯜꯂꯗꯤ ꯀꯝꯗꯧꯕ ꯏꯕꯨꯡꯉꯣ ꯅꯇꯥꯎꯁꯤꯗꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯕꯅꯤ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯊꯥꯖꯔꯨꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯄꯟꯅ ꯍꯥꯏꯕ ꯏꯜꯂꯨ ꯅꯄꯟꯁꯦ ꯅꯨꯄꯤ ꯐꯥꯕ ꯍꯩꯕꯗ ꯅꯥꯇꯦꯛ ꯍꯥꯏꯔꯒ ꯏꯃꯤꯡ ꯆꯠꯂꯤꯕꯅꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯅꯨꯄꯤꯗꯣ ꯑꯗꯨꯇ ꯅꯈꯨꯠꯅ ꯊꯤꯜꯂꯨ ꯐꯥꯕꯒꯤ ꯋꯥꯗꯤ ꯏꯄꯟꯅ ꯊꯣꯛꯄ ꯇꯧꯔꯒ ꯑꯗꯨꯝ ꯁꯣꯏꯗꯅ ꯐꯥꯔꯗꯧꯕꯅꯤ ꯑꯁꯦꯡꯕꯔꯣ ꯏꯄꯟ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯏꯄꯟꯅ ꯍꯥꯏꯕ ꯃꯈꯩ ꯅꯆꯥꯅ ꯂꯣꯏꯅ ꯇꯧꯖꯒꯦ ꯏꯇꯥꯎ ꯑꯁ ꯃꯈꯥ ꯇꯥꯔꯅꯨ ꯌꯥꯔꯦ ꯏꯇꯥꯎ ꯄꯥꯝꯗꯕꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ ꯑꯩꯗꯤ ꯄꯨꯟꯁꯤ ꯁꯤꯃꯒꯤ ꯅꯨꯡꯁꯤꯕ ꯀꯥꯏꯅꯔꯒ ꯆꯥꯛꯅ ꯂꯦꯟꯕ ꯈꯛ ꯉꯝꯂꯣꯏ ꯐꯪꯅꯕ ꯎꯄꯥꯏ ꯑꯃꯕꯨ ꯐꯪꯂꯕꯗꯤ ꯂꯦꯝꯅ ꯊꯥꯔꯔꯣꯏ ꯏꯇꯥꯎ ꯐꯔꯦ ꯐꯔꯦ ꯅꯪꯒꯤ ꯋꯥꯈꯜꯅꯕꯨ ꯑꯗꯨ ꯌꯧꯔꯕꯗꯤ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ ꯍꯦꯔꯥ ꯏꯕꯣ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯄꯥꯡꯗꯕ ꯃꯥꯅ ꯃꯊꯧꯅꯥ ꯂꯩꯖꯗꯗꯅ ꯀꯩꯁꯨ ꯇꯧꯗꯅ ꯆꯥꯛꯅ ꯂꯦꯟꯖꯍꯧꯕꯅꯤ ꯊꯧꯅꯥ ꯂꯩꯕ ꯏꯆꯥꯗꯤ ꯑꯄꯥꯝꯕ ꯅꯨꯄꯤ ꯂꯧꯗꯅ ꯅꯨꯡꯉꯥꯏꯅ ꯃꯃꯥꯡꯗ ꯅꯣꯛꯈꯦꯗꯅ ꯂꯩꯒꯗꯕꯅꯤ ꯍꯣꯏ ꯏꯄꯟ ꯀꯥꯟꯅꯗꯦ ꯃꯥꯒꯤ ꯋꯥꯁꯤ ꯇꯣꯛꯂꯁꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯔꯤ ꯀꯔꯝ ꯇꯧꯕ ꯍꯥꯏꯗꯣ ꯏꯄꯥ ꯏꯆꯥ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯁꯤ ꯏꯍꯦ ꯍꯥꯒꯅꯨꯅꯦ ꯏꯕꯨꯡꯉꯣ ꯇꯍꯥ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯅꯨꯃꯤꯠ ꯊꯕꯥꯜ ꯌꯦꯡꯗꯅ ꯂꯥꯏꯅ ꯁꯤꯗ ꯄꯥꯡꯒꯗꯕ ꯅꯨꯃꯤꯠ ꯑꯃꯗ ꯇꯧꯒꯗꯕꯅꯤꯅꯦ ꯏꯍꯦ ꯑꯩꯗꯤ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛ ꯍꯦꯛꯇ ꯑꯩꯒꯤ ꯑꯣꯏꯅꯤꯡꯂꯛꯇꯅ ꯉꯥꯏꯉꯝꯂꯛꯇ꯭ꯔꯕ ꯑꯗꯨꯒꯤꯅꯤ ꯏꯕꯣ ꯅꯪꯁꯨꯕ ꯑꯣꯟꯊꯣꯛꯅ ꯉꯥꯏꯉꯝꯗ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯁꯨꯝ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯍꯧꯗ꯭ꯔꯗꯤꯅ ꯄꯥꯈꯠꯂꯤꯕꯅꯤ ꯏꯄꯟ ꯄꯥꯈꯠꯂꯅꯨ ꯅꯄꯟ ꯂꯩꯔꯤꯁꯤꯗꯤꯀꯣ ꯁꯤꯗꯒꯤꯗꯤ ꯍꯦꯛꯇ ꯅꯝꯗꯅ ꯂꯧꯔꯗꯕꯅꯤ ꯃꯗꯨꯇꯅꯤ ꯑꯩꯅ ꯄꯥꯝꯖꯕꯁꯨ ꯏꯄꯟ ꯀꯩꯅꯣ ꯏꯅꯥꯎ ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯃꯩ ꯊꯥꯕ ꯈꯥꯕ ꯍꯩꯕ ꯇꯥꯟꯕꯗ ꯆꯠꯇꯕ ꯅꯨꯄꯥꯗꯨ ꯎꯗꯦꯅ ꯑꯩꯒꯤ ꯀꯥꯏꯅ ꯑꯩꯒꯤ ꯅꯠꯇꯦꯀꯣ ꯏꯆꯦ ꯍꯣꯏꯅꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯎꯗꯦꯅꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯍꯪꯒꯠ ꯍꯟꯗ ꯀꯣꯏꯆꯥ ꯆꯥꯗꯅ ꯂꯩꯕꯅꯤꯅꯦ ꯏꯆꯦ ꯇꯨ ꯅꯪꯒꯤ ꯃꯤ ꯉꯝꯖꯗꯕ ꯋꯥ ꯀꯟꯅ ꯉꯥꯡꯕ ꯉꯝꯗꯕ ꯅꯨꯄꯥꯁꯦ ꯑꯁꯤꯗꯤ ꯑꯥꯗ ꯃꯣꯂꯤ ꯂꯥꯛꯑꯦ ꯇꯨ ꯑꯩꯒꯤ ꯀꯥꯏꯅ ꯑꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯅꯠꯇꯦ ꯈꯪꯉꯕ ꯑꯉꯥꯡ ꯏꯆꯦꯁꯨ ꯍꯧꯖꯤꯛꯇ ꯈꯥꯕ ꯍꯥꯏꯕ ꯍꯩꯅꯤꯡ ꯃꯔꯨ ꯃꯥꯟꯕ ꯃꯩ ꯊꯥꯕꯗꯣ ꯑꯩꯒꯤ ꯅꯨꯄꯥ ꯍꯥꯏꯅ ꯌꯥꯝ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒ ꯅꯪꯒꯤ ꯍꯥꯏꯀꯥꯟꯗꯗꯤ ꯅꯠꯇꯦ ꯍꯥꯏꯅꯦ ꯑꯗꯣ ꯏꯆꯦꯒꯤꯁꯤꯗꯤ ꯑꯩꯒꯤꯗꯣ ꯑꯗꯨꯃꯥꯏꯅ ꯃꯃꯥꯏ ꯊꯥꯕꯁꯨ ꯅꯠꯇꯦ ꯀꯣꯛ ꯌꯥꯊꯣꯛꯈꯤꯕ ꯌꯥꯗ꯭ꯔꯣ ꯌꯥꯔꯤ ꯏꯕꯦꯝꯃ ꯌꯥꯕ ꯀꯥꯏꯅ ꯑꯁꯤꯁꯨꯅꯦ ꯃꯣꯟꯁꯤꯟꯅꯔꯤ ꯑꯣꯏꯔꯝꯅꯤ ꯈꯥꯕ ꯍꯥꯏꯕ ꯃꯩ ꯊꯥꯕꯗꯨꯒ ꯇꯤꯟꯅꯕ ꯃꯤꯅꯕꯨ ꯀꯌꯥꯝꯅ ꯇꯩ ꯆꯥꯔꯝꯅꯤꯅ ꯑꯗꯨꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣ ꯏꯆꯦ ꯅꯪꯁꯨ ꯃꯤ ꯃꯥꯗꯤ ꯌꯥꯝꯅ ꯐꯕ ꯆꯝꯕ ꯃꯤ ꯃꯥꯜꯂꯦ ꯏꯁ ꯑꯉꯥꯡ ꯅꯪꯅ ꯈꯪꯂꯗꯤ ꯅꯪ ꯀꯣꯏꯅꯔꯨꯁꯨꯁꯨ ꯆꯠꯊꯣꯗ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯁꯨ ꯍꯥꯏꯔꯛꯇꯅ ꯍꯥꯏꯔꯛꯂꯗꯤ ꯀꯣꯏꯅꯕꯤꯒꯦ ꯍꯥꯏꯅ ꯂꯩꯔꯤꯅꯤꯅꯦ ꯌꯥꯝ ꯂꯩꯁꯥꯕꯤꯅꯤꯀꯣ ꯃꯆꯦ ꯑꯩ ꯐꯥꯎꯕ ꯅꯨꯄꯥ ꯀꯣꯏꯅꯕꯒꯤ ꯋꯥꯈꯜꯒ ꯑꯝꯇ ꯂꯩꯇ꯭ꯔꯤ ꯑꯗꯨꯒ ꯃꯃꯤꯠꯁꯨ ꯀꯥꯛꯇ꯭ꯔꯤꯕ ꯃꯥꯅ ꯅꯨꯄꯥ ꯀꯣꯏꯅꯕ ꯀꯥꯏꯅ ꯍꯣ ꯑꯗꯨꯅꯕꯨ ꯏꯆꯦꯗ ꯀꯣꯏꯅꯧꯑꯣꯅ ꯍꯥꯏꯔꯤꯁꯤꯅꯤ ꯐꯔꯦꯅꯤ ꯑꯩꯅꯦ ꯑꯁꯤꯒꯤ ꯃꯣꯟꯖꯨꯅꯕꯁꯦ ꯀꯣꯏꯅꯔꯒꯦꯕ ꯑꯗꯨꯗꯤ ꯅꯪꯁꯨ ꯃꯩ ꯊꯥꯕ ꯈꯥꯕ ꯍꯥꯏꯕ ꯀꯣꯟ ꯃꯅꯤꯡ ꯃꯥꯟꯕꯗꯣ ꯀꯣꯏꯅꯕ ꯇꯥꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯔꯛꯑꯣꯕ ꯍꯥꯏꯔꯛꯑꯣ ꯑꯗꯨ ꯌꯥꯔꯗꯤꯅꯦ ꯑꯩꯗꯤ ꯍꯦꯛꯇ ꯀꯣꯏꯅꯔꯗꯕꯅꯤ ꯑꯩꯒꯤ ꯍꯥꯏꯕꯁꯨ ꯅꯠꯇꯅ ꯃꯥꯒꯤ ꯍꯥꯏꯕꯤꯔꯒ ꯅꯪ ꯅꯁꯥꯒꯤ ꯐꯥꯎꯕ ꯌꯥꯅꯤꯡꯗꯦ ꯑꯗꯨꯒ ꯃꯤꯉꯣꯟꯗꯒ ꯑꯣ ꯑꯄꯥ ꯁꯥꯔꯗꯅ ꯃꯤ ꯑꯁꯤꯗꯤ ꯅꯨꯄꯥ ꯐꯕꯒꯤ ꯍꯥꯏꯕꯅꯤ ꯃꯤꯅ ꯍꯥꯟꯈ꯭ꯔꯗꯤ ꯍꯥꯏꯗꯅ ꯌꯥꯔꯦ ꯑꯩ ꯑꯄꯥ ꯁꯥꯔꯅꯨ
ꯐꯖꯇꯣꯟ ꯅꯣꯏ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏꯔꯣ ꯑꯧ ꯇꯥ ꯊꯧꯕ ꯇꯥ ꯊꯧꯕꯁꯨ ꯁꯨꯝ ꯀꯣꯏꯊꯣꯔꯛꯏꯔꯣ ꯑꯧ ꯁꯨꯝ ꯀꯣꯏꯊꯣꯔꯛꯑꯝꯕꯅꯦ ꯑꯗꯣ ꯇꯥ ꯊꯧꯕꯒ ꯅꯣꯡꯃꯇ ꯊꯥꯅꯗꯕ ꯅꯇꯥꯎ ꯃꯃꯥꯏ ꯊꯥꯕ ꯀꯣꯟ ꯃꯅꯤꯡ ꯃꯥꯟꯕꯗꯨꯗꯤ ꯎꯗꯦꯅ ꯃꯤꯅ ꯀꯩꯅꯣꯝ ꯈꯟꯈꯤꯅꯤꯅꯤ ꯅꯪꯕꯣ ꯑꯁꯨꯝꯅ ꯐꯖꯔꯩꯅ ꯃꯅꯥꯎ ꯅꯨꯄꯤꯗ ꯈꯨꯅꯤꯡꯅ ꯀꯛ ꯂꯥꯎꯅ ꯊꯤꯜꯂꯝꯃꯤ ꯀꯩꯒꯤꯅꯣ ꯑꯗꯨ ꯀꯟꯅ ꯊꯤꯜꯂꯛꯏꯗꯨꯕꯣ ꯅꯠꯇꯦ ꯅꯠꯇꯦ ꯑꯩ ꯁꯣꯏꯈꯤꯕꯅꯦ ꯑꯗꯨ ꯀꯟꯅ ꯊꯤꯜꯂꯛꯂꯤꯗꯨꯕꯨ ꯁꯣꯏꯈꯤꯕꯅꯦ ꯑꯗꯣ ꯇꯥ ꯊꯧꯕ ꯅꯇꯣꯝꯇ ꯂꯥꯛꯂꯤꯕ ꯀꯩꯗꯧꯔꯒꯦ ꯑꯃꯗꯣ ꯅꯥ ꯌꯦꯛꯄꯒꯗꯤ ꯌꯥꯎꯗꯦꯀꯣ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯂꯨꯝꯈ꯭ꯔꯕꯣ ꯀꯔꯤꯅꯣ ꯑꯩꯅ ꯈꯨꯝꯗꯣꯏꯁꯤꯕꯣ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯋꯥꯗꯣ ꯍꯪꯂꯗꯤ ꯃꯤꯁꯨ ꯈꯨꯝꯅꯅꯕ ꯇꯥꯟꯖꯥ ꯈꯔ ꯄꯤꯌꯨꯗꯅ ꯑꯗꯨ ꯅꯠꯇꯅ ꯅꯇꯣꯝꯇ ꯄꯉꯥꯡꯗ ꯉꯥꯡꯂꯒ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯇꯥ ꯊꯧꯕ ꯁꯥꯎꯗꯦꯗ ꯑꯗꯣ ꯅꯇꯥꯎꯗꯨꯕꯨ ꯀꯩꯗꯧꯍꯧꯔꯒꯦ ꯃꯥꯗꯣ ꯉꯁꯤꯗꯤ ꯊꯕꯛ ꯑꯃ ꯂꯩꯌꯦꯅ ꯂꯩꯍꯧꯔꯦ ꯍꯥ ꯃꯥꯕꯨ ꯊꯕꯛ ꯀꯩꯅꯣ ꯃꯤꯅ ꯊꯕꯛ ꯇꯧꯍꯧꯋꯤ ꯍꯥꯏꯔꯒ ꯅꯪꯅ ꯗꯨꯛ ꯉꯛꯂꯤꯗꯨꯅ ꯊꯥꯖꯗꯕ ꯑꯩꯗꯤ ꯃꯥꯁꯦ ꯊꯕꯛ ꯏꯪꯈꯥꯡꯒ ꯑꯃꯠꯇ ꯁꯨꯕ ꯍꯩꯔꯝꯗꯧꯕ ꯃꯥꯟꯗꯕ ꯑꯗꯨꯒꯤꯅꯤ ꯌꯥꯔꯦ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯋꯥꯊꯤ ꯋꯥꯔꯦꯝꯗꯣ ꯇꯧꯔꯅꯨ ꯂꯥꯛꯑꯣ ꯍꯣꯏꯁꯦ ꯇꯥ ꯊꯧꯕ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯆꯠꯂꯣ ꯆꯠꯂꯣ 이번 మసివు తౌరబది అయిన పamజరిబ నుపీదు సోయిదన ఫంగనికో ఐ ఫంగ్లదబనిబో మఖోంగ్న థꯣꯡꯅ నంగి మనాక్త లాక్ప మంత్రనినే హే నపన్ నైన సోందౌరిబాస అస్ ನುಂಗಾಯಿರನಿದ ಸರಿಸೋ ಮಾನಗ ಮಖೋಂಗ್ನ ಥೋಂನಗ ಇನಾಕ್ತ ಲಾಗ್ಲಗ ತಾಖಾಬ ಕಾಯ್ನಗ ಮರೈ ಕೋಲಿ ತರಪದೋ ಅಸ್ ಐನಗ ಕೆಥಸಿನದನ ಕೈ ಹಾಗಿ ಕಾಯ್ನಗ ಕುಂಬದೋ 이봉아 낭쇼 눅시라이나디 타농용나 찔럼라바자니네 아두나라 강대다이뻔 아이나 파스톤 하이비두다 어숙 나오리시 마밍라네 파스톤 하이리바시보 호이네 뻔 하숙도 소이나 하이크리두디 호이네 잼미네 아이디 할나고 실락바시다 까건버기 라이나도 깐나 나바 하오락레네 ꯑꯗꯨ ꯏꯄꯟ ꯀꯧꯒꯟꯕꯒꯤ ꯂꯩꯅꯥꯒ ꯍꯥꯏꯁꯤꯕꯣ ꯍꯣꯔꯦꯟ ꯃꯟꯇ꯭ꯔ ꯁꯣꯟꯕꯗ ꯅꯨꯄꯤ ꯐꯥꯕꯒꯤ ꯃꯟꯇ꯭ꯔ ꯁꯣꯟꯗꯗꯅ ꯀꯥꯏꯅꯅꯕ ꯑꯣꯏꯅ ꯁꯣꯟꯖꯤꯜꯂꯕꯗꯤ ꯅꯆꯥꯗꯤ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯃꯥꯡꯖꯔꯦꯀꯣ ꯏꯄꯟ ꯇꯧꯔꯣꯏꯗ ꯑꯇꯩꯗ ꯀꯥꯎꯒꯟꯕꯒꯤ ꯋꯥꯅꯤ ꯃꯟꯇ꯭ꯔꯒꯤ ꯋꯥꯗꯨꯗꯤ ꯏꯀꯥꯔ ꯑꯣꯀꯥꯔ ꯐꯥꯎꯕ ꯀꯥꯎꯕ ꯆꯥꯠ ꯅꯠꯇꯦꯗ ꯍꯣꯏ ꯏꯄꯟ ꯁꯣꯏꯗꯤ ꯁꯣꯏꯍꯟꯕꯤꯔꯅꯨ ꯁꯣꯏꯔꯣꯏ ꯇꯨꯃꯤꯟꯅ ꯂꯩꯔꯣꯀꯣ ꯑꯌꯨꯝ ꯁꯤꯗꯕ ꯃꯄꯣꯏꯕꯨ ꯀꯣꯏꯃꯤꯔꯕ ꯉꯥꯛꯄꯤꯁꯤꯟꯕꯤꯕ ꯉꯁꯤ ꯍꯥꯏꯕ ꯅꯣꯡꯖꯥꯁꯤꯗꯒꯤ ꯐꯖꯇꯣꯟ ꯍꯥꯏꯕꯤꯗꯅ ꯈꯥꯕ ꯍꯥꯏꯕ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯍꯜꯂꯤ 이쁜 మసి 어려버디 파스토는 아이부 꼬이탄 다나라더라 다나라다버니 이보 낭나 로라서 마나 레나 타바기 와라이트레 까나기 마팔 톡고 파오바 우방암다바기 모ong다니 마나 따로 까다르세 앙악pan 에 어디디 그라 헬만드로 이쁜 우바이 레이테 이보 ꯄꯥꯝꯂꯨꯕꯒꯤꯅꯤ ꯈꯟꯅ ꯈꯔꯗꯤ ꯈꯥꯡꯉꯣ ꯑꯁ ꯍꯣꯏꯗ ꯃꯥꯅꯕꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯀꯩꯁꯨ ꯏꯀꯥꯏꯕꯤꯗꯦꯗ ꯆꯝꯃꯤ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯀꯗꯕꯅꯤ ꯄꯥꯝꯖꯕ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯈꯛ ꯏꯀꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯑꯧ ꯍꯣꯏ ꯏꯄꯟ ꯅꯆꯥ ꯏꯄꯟ ꯍꯥꯏꯕ ꯑꯃꯠꯇ ꯀꯥꯎꯖꯔꯣꯏ ꯑꯗꯣ ꯏꯄꯟꯒꯤ ꯑꯋꯥꯃꯟ ꯑꯣꯏꯅ ꯑꯍꯥ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯍꯥꯏꯔꯨꯔꯕꯗꯤ ꯌꯥꯝꯅ ꯂꯨꯕ ꯊꯕꯛꯅꯤ ꯑꯗꯨꯕꯨꯅꯦ ꯅꯪꯗꯤ ꯑꯇꯣꯞꯄꯁꯨ ꯅꯠꯇꯦꯗꯅ ꯑꯗꯨꯅ ꯅꯪꯅ ꯍꯦꯛ ꯈꯪꯅ ꯑꯗꯨꯝ ꯇꯧꯔꯝꯃꯣꯗ ꯏꯕꯨꯡꯉꯣ ꯍꯣꯏ ꯏꯄꯟ
ꯁꯦꯜꯁꯤ ꯄꯥꯏꯁꯤꯟꯕꯤꯔꯣ ꯍꯩ ꯌꯥꯝꯗꯤ ꯌꯥꯝꯈꯤꯗ꯭ꯔꯦꯗ 이쁜 와리 타복도 마이 핵 빨리 강모가 나차는 소이든 합사랄게 이쁜 호이 낭신에 나빤네 안을 라위 하이는 간간오다 타복시 카라 아르보 이버기 타우보니까 아두기디 그슈간디다 이쁜 아이기 하이보 타복시 소이드라가 로이다 소이버기 와디 소이로이다 하행 핵도 만학다 살로 마는 낭 오보다 하라옥 잡아도 이보 트링 좀 쏘은가다오리번이네 아싸 아도 막내 아이니 영일 수입번 이따오 이보 아이디 호렌 바자토나 아이 우보다 하라옥다나 빙빙 쫑무도 아싸 밑다 쌍창 우레다 있다 아스 아이디 하라오나 로이레 있다 이따오 이보 낭부 막히 얌나 랑시부 호렌 오나 떼나라버디 낭부 소이드는 나야 겁니다 에라 있다 이봉아 이판나 하이보다 바사토한 마디 아이 와칼 소이드나 나오라가 라이람나다버니 하락라버니 아이 우보다 마디 하라오나 나오라다버니 하락라버니 있다 호이니 호렌 몽 잉글리시 아스 강대다 아이디 바사토나 아이디 소라가 라이람나니 칸마다 아스 아이디 와칼지 나오레다 있다 아이디 나오레 있다 나오레 있다 살론 부비 낭기 와칼다 아스 마시디바 에 이따 낭기 살론 부비시 아들랑 렌투 까라이노 아이 하이 라이네 헤이 에 그이노 떠오리드나 섬수 시엠리니 나이코 석까지 감독이 하 바자토네 핵 우부다이시 빰도 우만 브라바 오 말레이 야 말레이 kuan maning male 스피엘라바니 헤이 파기다 보니시 ngasi디 nasado tanap-tanap Pazatuni hek yengbadat nang siya ngasi디 soida nang ngawdan ngay walay trinito 아두니네 아도 아이 만학다 엉터 짱로키게 호이 짱루로 아이씨 파기되기 있다고 가버디 눈빛이 약히더리네시 아이씨 마기수 만에 떠오르 시작한게네 아숙 밤잡이 많은 미기 오해키게 보기 싫어 응? 마두야 돼? 마사나 야닝되나 야닝나버니 하이드나 자두 만트라 떠우 하이브시 lâu năm tàu của sập màn ở trên này bao khi mà sức tàu sẽ xuống hay à thế 아숨나 타우바 마토함타 무름무름 소리 아수엄다나 카바도 짱락바 우보다 파자토나도 하이핏 빠이톡나가 레람이 Ayma, no, nangi kon maning siya, jangi ini. Tumi layo ba ija? 파자토안 Kay no? 까이노 이빤나디 파자토나 아이 우보다 하라우다나 핑핑 쇼니 하이 아도 까이노 빠이톡다나 더리시보 강해 마이시에 이카이 샤네리브 오이리니 호이다 아이네 너 바이드 투니 아드나 마이 타다바 야디 파자톤 아이세 ngasi디 따나빠니다 아이보 우보다 낭보 까림타 칸다브로 No, sidi momong nga mani he. Kariya, nang butta na pa kay na. Kuwan maning hikmala na. Ibo, nasab to ubada, tinbi bukangin ngo. Iche, lao. 아이 아도 만에디 하이누다 암땅아이 Kangbra! Kut ka paba say ne. Kari sare, kupak cha to edana. Matung do sum hek tawraba, kupak da na te. Miya mamangda, konggoy na gadam ne kango. Nang so sidi hin mandro. Henman ba na te?
ꯑꯁꯤ ꯐꯥꯎꯕ ꯋꯥꯠꯂꯝꯅꯦ ꯃꯃꯥꯏꯅꯤ ꯇꯧꯔꯤꯁꯤꯅ ꯊꯥꯕꯅ ꯇꯛꯊꯣꯛꯇꯕ ꯎꯌꯥꯟ ꯃꯅꯤꯡꯗꯒꯤ ꯍꯦꯜꯂꯕꯅꯤ ꯃꯥꯅ ꯈꯔ ꯊꯥꯕ ꯑꯗꯨꯅ ꯀꯩꯁꯨ ꯈꯟꯗꯧꯕ ꯅꯠꯇꯦ ꯏꯁ 시디 피범 어머니해 어머씨는 락리브 피범 어두가 오이리브 피범 뭐시가 ꯈꯪꯉꯤꯕ ꯅꯨꯄꯤ ꯐꯥꯕ ꯍꯩꯕ ꯃꯥꯏꯕꯒ ꯂꯣꯏꯅ ꯆꯥꯏꯅꯤ ꯈꯪꯉꯤꯕ ꯉꯁꯤ ꯈꯪꯉꯤꯗꯅ 이따 그마이 떠리노바 낭봉 사이디 파즈토나 낭 우보다 뺑뺑 종원이 가이나 덥덕드는 레키다이네 어두가 가이노 떠리바 마얌시나 이 가락터는 원돌린 따날고 소리했고 속보다 둠 자신 먹간 브라이브 어두기 와나 때문에 어이디 낭나 떠리바 마얌시 간맹가 아트 따바 너트리 어디나 내 하이리 마얌도 ꯑꯩꯁꯨ ꯑꯝꯇ ꯈꯪꯗꯦ ꯃꯗꯨꯒꯤ ꯃꯥꯏꯕ ꯁꯥꯁꯤꯟꯅꯕ ꯑꯍꯜꯗꯣ ꯃꯗꯨ ꯍꯥꯟꯅ ꯇꯣꯜꯂꯒ ꯈꯪꯒꯅꯤ ꯂꯥꯛꯑꯣ ꯉꯥꯏ ꯈꯣꯃꯤꯗ ꯑꯝꯇ ꯇꯞꯊꯈꯣ ꯀꯩꯗꯧꯒꯦ ꯇꯞꯊꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯏꯇꯥꯎ ꯅꯪ ꯂꯥꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯂꯥꯛꯑꯣꯏ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯆꯠꯂꯦ ꯃꯁꯤ ꯃꯤꯁꯤꯗꯤꯕ ꯑꯩꯅ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯕꯁꯨ ꯑꯝꯇ ꯇꯥꯕ ꯅꯠꯇꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯁꯣꯏꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗꯅ ꯃꯥꯏꯕꯗ ꯑꯣꯏꯅ ꯇꯥꯏꯁꯤꯜꯂꯅꯤ 오이펀! 오이펀! 에이, 마이브 사시나봐! 에이, 한우분은 톨로! 양툰 톨로! 이붕아, 난 오이래. 난기 누피는 낭보, 야비랄라봐. 야비바 가이나. 쿠tum치 싸움아이바. 사시나봐 낭, 까이노네 이붕아. 와, 넌 바자나 하이나드나 낭나 떠오리바 씨보. 이따 미 할지 씨부 따르니 낭나 떠오리부터 에이, 시나브니는 부더리지. 아두부 마람도디 에이쇼 바자나 강할로 가이도게. 마람 하이브 누피 파브수 하이수 하이따바 낭나 독신나라가 실수록 독바. 아두고 에이브수 아묵 다티 쇼세겐바. 낭다 하라가 삐라다브니 에이. 까이노네 낭나 하이도바. 아이디어 생박이 누피 파나와 만트라네 소원크리버도 아이나 생키바 아마따 아드마이나 소이바 야우키데다 그야다 마신스 티르 내용니 시람다이 마망 무쿠나 라마 팡라바 낭구마나소 오이다 빠다 강니바 이따 할지 쏘이드는 랑기부 따르니 낭보 아두나 파라바네 마신스 티바게 이분거 아이나 하이시 아생바네 아이게 만트라도 아생바네 ngasi phawda mantra aduna panchiba na pimata mai leidna senkidabani ai na sum khanbada kaigum aron ba ma soidna leramgani khal oidaba se sungangi ba ai na haisi oidaba nate asengbani pare adudi asengmani haiba khudam ma hana ullo pare adudi ai utlage yengu asi hairaga sorama hondolaga mamit usilaga tapna machinda mantra du hek sonmaga mana mamit hek pangthokpada ngairi ngahak kitungda masak matok phajabi le sabi ma taha chelaktuna ꯑꯩꯒꯤ ꯊꯃꯣꯏ ꯍꯨꯕ ꯈꯣꯏꯃꯨ ꯈꯥꯡꯖꯦꯡꯕ ꯍꯅꯨꯕ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ 아야 그이는 떠오르리부 못하시나 오래드나 아이게 만트라다 누피 마사시 ngawdana lakli basa yare asimda phana ba toksipon hey cho goglo ꯀꯥꯏꯗꯅꯣ ꯑꯩꯅ ꯂꯩꯔꯤꯁꯤꯕꯣ ꯑꯁ ꯀꯩꯅꯣ ꯏꯟꯇꯔꯃꯤꯁꯤꯅ ꯁꯝꯅꯥꯒꯁꯤꯅ ꯂꯣꯏ ꯐꯥ ꯃꯐꯝ ꯑꯁꯤꯗꯅ ꯀꯝꯗꯧꯅ ꯑꯁ ꯑꯩꯁꯦ ꯉꯥꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ 이따 낭보 지금 타박시 아무튼 똑록 해도게 이봉아 마땅 시 여러분이 똑바 야바 너트레네 마락다 lep여러분이 누피도 소이드나 ngawba tare네 어디디 깜다고 따봐 아스 파자뚜는 ngaw가 삿카디 아이디 망자레드나 에이 레이리시디 까이기 미파이리바노네 이번디 레이 레피 하라가 펌르게 했달래라미 까이노이나 오지 따고다 바시보 까리 마타 카잉가나세 아이기 어자이봉어
ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ ꯑꯣꯖꯥꯅ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ 이판기 오자 하시보 이판 동은 똑신나봐 미석티 나띠고 헤라 해보 아인 하이세 타자오네 낭보 아인 하리브 시나타나 낭기 오빠에 맞다 레이로이네 이타, 낭부 할허러시다. 이도 마땅 시어럽디 한독부야로 까하네디 아우지 막잖나봐 타브랑 따오라시 오 이판 이도 낭슐라케 해브라 नत्रगा लेहोगे हैब्रा दो नंग थोबा तौर ꯅꯪꯅ ꯆꯠꯈ꯭ꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯂꯩꯍꯧꯗꯣꯏꯅꯣ? लो अदुदि लो ꯍꯥꯏ, ꯏꯄꯥꯔꯤ ꯑꯍꯜ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣꯅꯦ? ए कहीं हरलिबो वासिबो ꯀꯩꯗꯧꯔꯒꯦ? असुकना हासिना अहलसिदा इपारी काइन हारिसिबो ꯃꯈꯣꯏꯒꯤ ꯁꯤꯂꯝ ꯁꯤꯟꯊꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯅꯕꯁꯨ ꯑꯣꯏꯔꯝꯅꯤꯗ. नोइना हाइनरिबादो अई लोइना ताई किदोगे अई हाइगिसे मांगद लैरिबो महाक असे अचम्बा मियोइ नते अईबो हेक ताकपी तंबिरिबो ओजानी अदुगिसु मथक्ता ओजासी येंबदा नहा मानबगी वानी चहीदि सामा हेलबनी ꯆꯍꯤ 100 ꯍꯦꯜꯂꯦꯕ. कोइनुने असेंगबनी फिबम सिदबो चही सामा ꯍꯩ ꯑꯄꯪꯕ, ꯅꯣꯛꯀꯅꯨꯅꯦꯍꯦ. ꯅꯪꯅ ꯀꯔꯤ ꯈꯪꯉꯗꯅ? ꯑꯩꯁꯦ ꯆꯍꯤ 105 ꯁꯨꯔꯛꯂꯕꯅꯤꯅꯦ. ꯅꯪꯗꯤ ꯍꯥꯏꯔꯨꯅꯨ. ꯅꯄꯥ ꯅꯄꯨꯗꯨ ꯄꯣꯛꯂꯤꯕ ꯅꯄꯨ ꯑꯗꯨ ꯐꯥꯎꯕꯗ ꯑꯩꯅ ꯍꯜꯂꯝꯅꯤ. फरेने दुदी चही सामा हेलदे यामना खंगबा हैबा मिसक अमदि सोइदना ओइरमनी आइना लाक्लिबा सिगी मरमदा अमुक्ता हाइबिरौनी ꯀꯔꯤꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯦ? ꯅꯨꯄꯤꯅ ꯌꯥꯕꯤꯗꯕꯒꯤ ꯅꯨꯄꯤꯅ ꯌꯥꯕꯤꯅꯕ ꯃꯟꯇ꯭ꯔ ꯄꯤꯕꯤꯌꯨ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏꯅ ꯍꯥꯏꯁꯨ ꯍꯥꯏꯗ꯭ꯔꯤ, ꯑꯗꯨꯒ ꯃꯥꯅ ꯈꯪꯂꯝꯂꯤꯁꯤꯅ ꯀꯃꯥꯏꯅ? मसी हनुबा सिना हाइबा सोइदना ओइनी हाइदे अई केमता हाइजदेको मसाना खंगजाबनी अदुदि कइगी इपना सोना मंत्रदा नुपीदुना पांजिबनो हाइबदो अमुक्ता हाइबिरौनी ꯃꯁꯤ ꯎꯁꯤꯠꯇꯕ ꯁꯥꯏꯗ. ꯍꯥꯏꯒꯦ असी हायरगा माइबा नहा मानबा हल्लदो मतोमता थक थक निंगलमी मतौदुदा ngakna ꯀꯩꯅꯣ ꯇꯧꯔꯛꯂꯤꯁꯤꯅ? ए अइना दिसुमना कइगी यादिनु मरमदुता हायो हायरगा मादि जगोइ सादना निक्तना लैख्रेने ꯑꯩꯅ ꯅꯤꯛꯂꯤꯕꯁꯦ ꯏꯆꯝ ꯆꯝꯅ ꯖꯒꯣꯏ ꯁꯥꯕ ꯃꯥꯜꯂꯨꯔꯕ? ꯃꯁꯤ ꯏꯆꯝ ꯆꯝꯅ ꯅꯤꯛꯄ ꯅꯠꯇꯦꯅꯦ. ꯍꯩ ꯑꯄꯪꯕ, ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯅ ꯅꯪꯅ ꯐꯅ ꯀꯟꯅ ꯅꯨꯄꯤ ꯑꯗꯨꯗ ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯧꯒꯦꯔꯥ, ꯍꯥꯏꯖꯒꯦꯔꯥ, ꯅꯣꯟꯖꯒꯦꯔꯥ, ꯃꯥꯅ ꯅꯪꯕꯨ ꯁꯨꯡꯄꯥꯝ ꯄꯥꯝꯕꯤꯔꯔꯣꯏ. ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯔꯣꯏ. हाँ करीनो हाइसिबो इपा इबंगो अदुबो करी मरम लैबगिनो ꯃꯔꯝ ꯍꯥꯏꯕꯕꯨ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛ ꯑꯃꯒꯤ ꯋꯥꯁꯛ ꯑꯃꯅ ꯄꯨꯟꯈ꯭ꯔꯦ. ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯃꯤꯆꯤ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯂꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯂꯦꯅꯦ. करीनो हाइसिबो अस लोइरेदना आइदे ꯅꯍꯥꯛ ꯈꯛꯇ ꯅꯠꯇꯦ, ꯅꯪꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯍꯥ ꯃꯆꯥ ꯑꯗꯨꯕꯨꯁꯨꯅꯤ. ꯅꯈꯣꯏ ꯑꯅꯤꯅ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯄꯤ ꯁꯥꯕꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯊꯤꯅ ꯆꯩꯕꯤꯈꯤꯕ ꯉꯥꯡꯕꯤꯈꯤꯕ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗꯗꯤ ꯃꯈꯣꯏꯅ ꯅꯈꯣꯏꯕꯨ ꯍꯟꯅ ꯈꯛ ꯌꯦꯡꯈꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯦ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯁꯨ ꯌꯥꯎꯅ ꯍꯥꯏꯕ? ꯑꯁ, ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? इपा इबंगो मखोय अनिगी सिबो कोकनबा लंबी अमता लैत्रबरा ꯑꯃꯈꯛꯇꯤ ꯂꯩ. अमुक्ता ताकपियो बाइपा ꯑꯇꯩ ꯅꯠꯇꯦ, ꯋꯥꯛꯆꯤꯡꯒꯤ 7ꯅꯤ ꯄꯥꯟꯕ ꯈ꯭ꯋꯥꯏꯗꯒꯤ ꯏꯪꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯈꯩ ꯇꯨꯔꯦꯜ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯂꯨꯞꯂꯒ ꯅꯈꯣꯏꯅ ꯂꯪꯁꯤꯜꯂꯨꯕ ꯄꯥꯞ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯣꯛꯂꯕ ꯇꯨꯡꯗ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯈꯤꯅꯤ. तारेदना नखोय अनिसो असिनतना नखोय अनिगी लंबी अमता लैररो वॉकिंग था लाकपा मुक ngai खिलौरिबा ngai बनतना उपाय मता लैते चटना बताउसे इपा इबंगो ngasiगidi nasa sing siok जाखरगे लाओने लाओ
ꯑꯁ ꯇꯨꯔꯦꯜꯅꯦꯅ ꯇꯧꯔꯤꯁꯤꯅ ꯏꯪꯅ ꯃꯔꯣꯟ ꯑꯃ ꯏꯪꯉꯤꯕ ꯅꯝꯅ ꯑꯣꯟꯊꯣꯛꯅ ꯅꯝꯊꯤꯔꯤꯕ ꯑꯁ ꯏꯇꯥꯎ ꯑꯁꯤꯗꯕꯨ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯂꯨꯞꯄ ꯇꯥꯔꯤꯕꯣ ꯏꯇꯥꯎ ꯑꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯕꯅꯤꯅ ꯂꯨꯞꯄꯗ ꯇꯥꯕꯅꯤ ꯍꯦꯔꯥ ꯅꯨꯄꯥꯅꯕꯨ ꯉꯁꯤꯈꯛ ꯈꯥꯡꯕꯗ ꯀꯩꯁꯨ ꯁꯤꯗꯤ ꯁꯤꯔꯣꯏꯗꯅ ꯂꯥꯛꯑꯣꯁꯦ ꯂꯨꯞꯂꯁꯤ ꯏꯇꯥꯎ ꯅꯪꯕꯨ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯣ ꯏꯇꯥꯎ ꯎꯟꯁꯥꯒꯁꯦ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯑꯍꯤꯡꯕꯗ ꯂꯩꯕꯒꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯥꯡꯕꯗ ꯇꯥꯔꯦ ꯅꯠꯇ꯭ꯔꯕꯗꯤ ꯐꯖꯇꯣꯟꯗꯣ ꯃꯤꯒꯤ ꯑꯣꯏꯈꯤꯗꯧꯔꯤꯕꯅꯤ ꯑꯁ ꯑꯗꯨꯒꯤ ꯈꯜꯂꯒꯅꯦ ꯏꯇꯥꯎ ꯑꯩꯁꯨ ꯑꯁꯨꯛ ꯋꯥꯅ ꯏꯪꯂꯕ ꯑꯁꯤꯗ ꯂꯨꯞꯂꯤꯕꯁꯦ ꯑꯩꯁ Now, tu, moy ani sila ini. ꯍꯣꯏꯅꯦ ꯀꯩꯅꯣ ꯉꯁꯤꯗꯤ ꯃꯣꯏ ꯑꯅꯤꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯞꯅ ꯎꯗ꯭ꯔꯣ Aduni bem, ay sukalisi. Nati, ako'y nise. Moy ani naga mahi sa duga taw singkraba kang di. Ngasi di hekta moy siya, kang nung sirak pa daw na tawdra. ꯍꯣꯏ ꯏꯆꯦ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯅꯦ ꯑꯗꯣ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏꯗ ꯀꯅꯥꯅ ꯈꯪꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯩꯅꯗ꯭ꯔꯤꯅꯤ ꯍꯥꯏꯅ ꯅꯍꯥꯟꯈꯩ ꯍꯟꯅ ꯌꯦꯡꯗꯕꯒꯤ ꯈꯪꯗꯕ ꯑꯣꯏꯔꯝꯕꯁꯨ Hoy da, adumay no irambasu kanana kang mano. Ado, ako'y nina hatlang na pamsinbagi moong tawradine. Moy na irailan yatok po na piyoy na kankini. Ado na hanagum na daw sinasiko. ꯍꯣꯏ ꯏꯆꯦ ꯐꯖꯔꯦ ꯐꯖꯇꯣꯟ ꯅꯣꯏ ꯑꯅꯤꯗꯤ ꯅꯣꯏꯗꯤ ꯀꯥꯏ ꯆꯠꯇꯧꯔꯤꯕ Ay na kaya ike. ꯑꯁ ꯈꯥꯡꯖꯤꯟꯕꯗ ꯋꯥꯅꯕꯅꯦ ꯑꯗꯨꯏ ꯁꯔꯨꯛ ꯅꯪꯁꯨ ꯅꯪꯒꯤ ꯅꯨꯄꯥꯁꯤꯒ ꯋꯥꯔꯤ ꯁꯥꯔꯨꯔꯣ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯥꯁꯤꯒ ꯋꯥꯔꯤ ꯁꯥꯔꯨꯔꯒꯦ ꯆꯠꯂꯣꯕ Masidi ba? ꯇꯥ ꯈꯥꯕ ꯁꯣꯝꯗ ꯂꯥꯛꯑꯣ ꯇꯥ ꯊꯧꯕ ꯅꯪꯁꯨ ꯑꯗꯨꯗ ꯃꯣꯟꯁꯤꯟꯅꯗꯅ ꯂꯩꯔꯅꯣ ꯏꯆꯦꯒ ꯀꯩꯅꯣ ꯍꯥꯏꯅꯔꯣ ꯂꯥꯛꯑꯣꯍꯦ ꯅꯪꯁꯨ ꯑꯁ ꯑꯩꯗꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯈꯨꯗꯥꯡꯒ ꯄꯥꯏꯔꯒ ꯆꯤꯡꯉꯤ ꯑꯩꯁꯦ ꯃꯪꯒꯨꯝꯕꯅꯤ ꯑꯗꯨꯗꯤ ꯑꯃꯨꯛꯀ ꯆꯤꯡꯒꯦ ꯌꯥꯔꯦꯗ ꯌꯥꯔꯦ ꯍꯥꯏꯖꯤꯟꯅꯔꯒ ꯍꯔꯥꯎꯔꯤꯗꯣ ꯈꯪꯉꯤ ꯏꯕꯨꯡꯉꯣ ꯑꯁ ꯑꯗꯨꯕꯨꯗꯤ ꯅꯪꯅꯒ ꯇꯥ ꯈꯥꯕ ꯀꯥꯏꯅ ꯀꯧꯔꯛꯄꯗ ꯍꯔꯥꯎꯕꯒꯤ ꯃꯄꯥ ꯂꯩꯄꯣꯟꯇ꯭ꯔꯦꯗ ꯏꯁ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯑꯁ ꯑꯗꯨꯕꯨꯗꯤ ꯍꯥꯏꯗꯅ ꯃꯄꯥ ꯂꯩꯇ꯭ꯔꯦꯗ ꯏꯁ ꯑꯗꯣ ꯑꯩꯅ ꯀꯩꯒꯨꯝꯕ ꯅꯨꯄꯤ ꯁꯥꯕꯤ ꯅꯨꯄꯥꯒ ꯑꯣꯏꯔꯝꯂꯗꯤ ꯀꯝꯗꯧꯕ ꯑꯍꯥ ꯅꯨꯄꯤ ꯁꯥꯕꯤ ꯅꯨꯄꯥ ꯍꯥꯏꯕ ꯃꯃꯥꯡꯒꯤ ꯃꯄꯣ ꯑꯁꯤ ꯍꯥꯏꯔꯒ ꯈꯥꯕ ꯑꯗꯣ ꯑꯗꯨꯃꯛ ꯂꯣꯡꯅ ꯍꯥꯏꯊꯈꯤꯔꯝꯃꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯋꯥꯔꯤ ꯈꯛ ꯇꯥꯔꯒ ꯊꯣꯛꯄꯤꯈꯤ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯕꯤꯁꯤꯡ ꯑꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜ ꯑꯥꯏꯀꯣꯟ ꯑꯗꯨꯗ ꯒꯤꯠ ꯂꯥꯎꯅ ꯑꯃꯨꯛꯇꯪ ꯅꯝꯕꯤꯔꯛ 이따 ꯀꯅꯥꯅꯣ 아이네 토음은 이따
에, 이따, 라오 까이더러기 이몽대 dum장로. ꯑꯁ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ ꯏꯇꯥꯎ ꯑꯁꯣꯝꯗ ꯃꯤ ꯂꯣꯏ ꯁꯨꯍꯧꯔꯕꯅꯤ ꯅꯪꯗ ꯉꯥꯏꯔꯦꯅ ꯀꯧꯕ ꯂꯥꯛꯏꯅꯤ ꯏꯇꯥꯎ ꯑꯆꯧ ꯃꯇꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯈꯠꯂꯞ ꯇꯧꯅ ꯃꯇꯨꯗ ꯌꯦꯡꯂꯛꯂꯝꯃꯤ ꯑꯆꯧꯒꯤ ꯅꯨꯄꯤꯗꯨꯁꯨ ꯋꯥꯗꯤ ꯍꯥꯏꯗꯤ ꯍꯥꯏꯕꯣ ꯍꯦꯛ ꯆꯠꯄꯗ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯍꯥꯏꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ ꯑꯁ, 이따, ngасꯤ디 ꯑꯩꯗꯣ ꯂꯥꯛꯄ ꯉꯝꯂꯔꯣꯏꯕꯣ. ꯑꯦ ꯀꯩꯗꯧꯔꯒꯦ ꯃꯣ ꯑꯁ, ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯈꯣꯡꯁꯦ ꯀꯟꯅ ꯍꯥꯝꯊ ꯂꯩꯔꯦꯅꯦ ꯑꯩꯕꯣ. ꯏꯁꯥꯁꯦ ꯏꯆꯣꯛ ꯆꯣꯛꯊꯩꯅꯦ ꯏꯇꯥꯎ ꯅꯪꯕꯣ. ꯅꯣꯏ ꯑꯗꯨꯝ ꯄꯨꯜꯂꯨꯔꯣ. ꯍꯣꯏ 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 ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯦꯀꯣ. ꯍꯣ ꯍꯣ ꯏꯇꯥꯎ. ꯑꯇꯩꯗꯁꯨ ꯈꯔ ꯍꯥꯏꯕꯤꯌꯨꯀꯣ. ꯉꯝꯗ ꯇꯧꯕꯅꯤꯍꯦ ꯏꯇꯥꯎ. ꯍꯣꯏ 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 ꯍꯥꯏꯒꯦ ꯍꯥꯏꯒꯦ. ꯉꯝꯗꯦ ꯀꯥꯏꯅ ꯀꯌꯥꯗ ꯑꯣꯏꯗꯕ ꯉꯥꯡꯂꯤꯅꯣꯕ. ꯑꯍꯥꯟꯕ ꯑꯩꯅ ꯀꯧꯕ ꯀꯥꯟꯗꯨꯗꯅ ꯃꯈꯣꯟꯗꯨ ꯀꯌꯥꯗ ꯀꯟꯅ ꯈꯨꯝꯂꯤꯕ. ꯑꯗꯨꯒ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯆꯠꯂꯨꯁꯤ ꯍꯥꯏꯕꯗꯒꯤ ꯉꯝꯗꯕ ꯁꯥꯔꯒ ꯈꯨꯝꯗꯅꯒ ꯇꯧꯏꯅꯦ. ꯆꯠꯅꯤꯡꯗ꯭ꯔꯁꯨ ꯀꯣꯛ ꯆꯠꯅꯤꯡꯗꯦ ꯍꯥꯏꯕ ꯌꯥꯕꯗꯣ. ꯅꯨꯄꯤ ꯍꯦꯛ ꯊꯤꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯁꯦ ꯂꯣꯏꯅ ꯀꯥꯎꯈꯤꯕꯒꯤ ꯃꯑꯣꯡꯅꯤ ꯃꯥꯅ ꯇꯧꯏꯁꯦ. ꯖ꯭ꯋꯥꯔ ꯁꯥꯟꯅꯐꯝꯗꯨꯗ ꯂꯩꯔꯝꯕ ꯃꯥꯅ ꯋꯥꯈꯜ ꯇꯥꯕꯒ ꯁꯥꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯑꯩꯈꯣꯏꯗꯒꯤ ꯂꯨꯕ ꯃꯥꯜꯂꯤꯅꯦ. ꯈꯪꯅꯤ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣꯝꯇ ꯄꯦꯠꯁꯣꯠ ꯂꯥꯎꯔꯛꯈꯤꯖꯅꯨ. ꯏꯇꯥꯎ ꯍꯥꯏꯅ ꯂꯥꯛꯄꯗ ꯃꯥꯏꯗꯨꯝ ꯂꯩꯊꯣꯛꯂꯒ ꯂꯩꯌꯦꯕ. ꯑꯗꯨ ꯀꯥꯟꯗ ꯃꯤ ꯃꯁꯛ ꯈꯪꯒꯅꯤꯗꯅ ꯃꯥꯅ. ꯇꯧꯕꯒꯤꯕꯨꯗꯤ ꯅꯨꯄꯤ ꯊꯤꯕꯁꯤꯁꯨ ꯌꯥꯝꯅ ꯋꯥꯕꯖꯥꯠꯅꯤꯗ. ꯑꯗꯨꯗꯅꯦꯕ ꯑꯩꯅ ꯅꯨꯄꯤꯒ ꯑꯃꯠꯇ ꯊꯤꯔꯣꯏꯅ ꯊꯤꯗ꯭ꯔꯤꯁꯦ. ꯃꯁꯤꯒꯤ ꯃꯤꯁꯤꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯁꯤ ꯍꯧꯕ ꯄꯪꯂꯥꯛꯇ ꯂꯥꯛꯏꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ? ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯂꯩꯒꯦꯗꯤ ꯍꯥꯏꯗꯦꯕ. ꯊꯤꯅꯤꯕ ꯌꯥꯝ ꯊꯤꯅꯤꯕ ꯐꯤꯕꯝ ꯑꯁꯤꯒ ꯀꯔꯝꯕ ꯅꯨꯄꯤꯅꯕꯨ ꯄꯥꯝꯕꯤꯗꯧꯔꯤꯕ ꯑꯩꯗꯕꯨ ꯃꯤꯠꯁꯦ ꯈꯔ ꯁꯦꯠꯄꯒꯤ ꯈꯣꯡꯀꯂꯥꯏ ꯆꯨꯕ ꯅꯉꯣꯟꯗ ꯂꯩꯔꯛꯄꯒꯤ ꯋꯥꯅꯤ ꯅꯉꯣꯟꯗꯒꯤ ꯍꯦꯟꯖꯤꯟꯕ ꯅꯇꯥꯎ ꯑꯁꯤꯗꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯅꯕꯨ ꯄꯥꯝꯗꯣꯏꯁꯦ ꯍꯦꯔꯥ ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯥꯏꯃꯟꯗ꯭ꯔꯣ? ꯃꯤ ꯑꯩꯁꯨ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯗꯤ ꯂꯩꯖꯒꯦꯗꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯅꯦ. ꯃꯁꯤꯗꯩꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯅ ꯑꯇꯩ ꯃꯌꯥꯝꯗꯣ ꯍꯟꯅ ꯑꯃꯠꯇ ꯌꯦꯡꯗꯈꯩ ꯅꯪ ꯂꯧꯔꯤꯅꯦ. ꯑꯗꯨꯒ ꯃꯁꯤꯗꯩꯗ ꯑꯩꯕꯨ ꯈꯣꯡꯈꯂꯥꯏ ꯆꯨꯕ ꯀꯥꯏꯅꯒ. ꯑꯗꯨꯁꯨ ꯅꯋꯥ ꯅꯄꯨꯔꯣꯏꯕꯗꯅꯤ ꯅꯪꯅ ꯍꯥꯏꯔꯤꯗꯣ. ꯑꯩ ꯏꯕꯦꯝꯃ ꯅꯪꯅꯦ ꯄꯥꯄꯨꯅꯤ ꯈꯪꯗ꯭ꯔꯤ ꯅꯪ. ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯃꯤ ꯑꯃ ꯎꯕꯗ ꯂꯥꯏꯅꯤ ꯍꯥꯏꯅ ꯁꯦꯕꯥ ꯇꯧꯅꯔꯤꯅꯤ. ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯗꯩꯗ ꯑꯩꯁꯦ ꯅꯪꯒꯤ ꯙꯣꯟ ꯑꯣꯏꯅ ꯎꯔꯕ꯭ꯔꯥ ꯈꯪꯗꯦ ꯄꯪꯌꯩꯗ ꯌꯩ. ꯋꯥꯈꯜꯗꯨ ꯇꯥꯋꯨ ꯙꯣꯟ ꯑꯣꯏꯅꯤꯡꯗ꯭ꯔꯗꯤ. ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯖ꯭ꯋꯥꯔ ꯁꯥꯟꯅꯁꯦꯅ ꯍꯧꯕ ꯂꯥꯛꯏꯕꯗꯣ ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯖꯤꯟꯅꯔꯒ ꯆꯠꯇ꯭ꯔꯤꯗꯨꯅꯤ. ꯑꯗꯨꯃꯥꯏꯅꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯕꯨ ꯀꯩꯒꯤ ꯑꯩꯅ ꯐꯨꯅꯈꯤꯒꯗꯒꯦ ꯅꯪꯇ ꯋꯥꯈꯜ ꯇꯥꯎ ꯍꯥꯏꯕ ꯉꯥꯡꯕ ꯂꯧꯔꯛꯇꯕ ꯃꯇꯝꯗꯗꯅꯤ ꯑꯩꯅ ꯈꯨꯠ ꯌꯥꯎꯔꯛꯇꯣꯏꯁꯦ. ꯌꯥꯅꯤ ꯀꯩꯗꯧꯔꯒꯦ? ꯅꯈꯨꯠꯇꯣ ꯌꯥꯎꯔꯛꯀꯅꯣ. ꯑꯩ ꯅꯪꯅ ꯍꯥꯏꯕ ꯑꯗꯨꯝ ꯏꯟꯒꯦꯕ. ꯈꯨꯠ ꯂꯩꯊꯣꯛꯈꯤꯕꯗ ꯍꯦꯛ ꯊꯣꯛꯂꯕ ꯃꯦꯛ ꯇꯧꯔꯕ. ꯇꯨ ꯑꯁꯤ ꯎꯔꯦꯗꯅ ꯃꯩꯔꯧ ꯆꯦꯒꯞ ꯑꯁꯤꯅꯅꯦ ꯃꯩꯇꯥꯟꯁꯦ ꯏꯠꯂꯒ ꯑꯃꯗꯣ ꯑꯗꯨꯗ ꯁꯣꯏꯗ꯭ꯔꯦ ꯈꯪ. ꯑꯁ ꯏꯃꯥꯎ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯑꯗꯨꯝ ꯏꯟꯒꯦꯕ. ꯍꯤꯡꯆꯥꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣꯕ. ꯆꯠꯂꯣꯍꯦ ꯉꯥꯅꯨꯒꯤ ꯃꯤꯍꯨꯜ ꯑꯃ ꯍꯦꯛ ꯄꯥꯟꯁꯤꯜꯂꯗꯅ. ꯑꯁ ꯀꯗꯥꯏꯗꯒꯤꯅꯣꯗ ꯑꯩꯁꯤ ꯀꯤꯗꯕꯗ ꯊꯧꯅꯥ ꯂꯩꯕꯗ ꯑꯆꯧ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤꯅꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯩ ꯑꯃꯨꯛ ꯃꯥꯟꯕꯤ ꯅꯪ ꯂꯧꯔꯨꯗꯅ ꯉꯥꯅꯨ ꯃꯤꯍꯨꯜ ꯍꯨꯜꯂꯤ ꯇꯧꯔꯤꯁꯦ. ꯀꯔꯤ ꯑꯩꯕꯨ ꯀꯩ ꯑꯃꯣꯝ ꯀꯥꯏꯅ ꯀꯩ ꯑꯃꯣꯝ ꯑꯩ ꯑꯣꯏꯕꯒꯤꯅꯤ ꯅꯪꯅ ꯃꯁꯤꯗ ꯈꯣꯡꯒ꯭ꯔꯥꯏ ꯁꯠꯂꯒ ꯂꯩꯕ ꯉꯝꯂꯤꯕꯗꯣ. ꯃꯁꯤꯗ ꯃꯤꯅ ꯂꯥꯛꯆꯗꯧꯕ ꯑꯃ ꯍꯦꯛ ꯇꯧꯔꯛꯄ ꯈꯨꯗꯤꯡꯁꯨ ꯑꯩꯅꯅꯤ ꯂꯣꯏꯅ ꯊꯦꯡꯅꯔꯤꯁꯦ. ꯅꯠꯇꯦ ꯀꯅꯥꯅ ꯍꯥꯏꯔꯒꯦ? ꯅꯪ ꯂꯧꯔꯨꯕꯗꯒꯤ ꯅꯠꯇ꯭ꯔో ꯑꯩꯅ ꯑꯐꯕ ꯅꯨꯄꯤꯒꯤ ꯅꯨꯄꯥ ꯀꯥꯏꯅ ꯆꯥꯎꯊꯣꯛꯅ ꯂꯩꯕ ꯐꯪꯖꯔꯤꯁꯦ. ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ ꯅꯕꯦꯝ ꯑꯩ ꯂꯧꯖꯕꯒꯤ ꯅꯪꯒꯤꯁꯨ ꯅꯃꯥꯏ ꯑꯣꯏꯔꯤꯅꯤ. ꯑꯣꯏꯅꯤꯕ ꯌꯥꯝ ꯑꯣꯏꯅꯤꯕꯅ. ꯃꯤꯅ ꯁꯣꯝꯗ ꯅꯨꯄꯤꯅ ꯉꯝꯕ ꯑꯙꯥ ꯃꯣꯔꯥꯗꯅ ꯅꯣꯛꯅꯔꯤꯁꯤꯗꯤ ꯃꯥꯗꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦꯕ ꯁꯦ. ꯀꯔꯤ ꯅꯨꯡꯒꯤ ꯂꯧꯔꯨꯕꯅꯣ ꯌꯧꯔꯤꯁꯤ ꯃꯥꯅꯗꯤ ꯑꯃꯠꯇ ꯈꯪꯖꯕ ꯅꯠꯇꯦꯕ. ꯑꯦ ꯊꯣꯝꯕ ꯅꯪꯗꯤ ꯅꯇꯣꯝꯇ ꯂꯥꯛꯂꯕꯗꯤ ꯀꯩꯗꯧꯔꯕ? ꯑꯆꯧꯕꯗꯤ ꯂꯥꯛꯂꯔꯣꯏ ꯍꯥꯏꯕ꯭ꯔꯣ? ꯉꯝꯗ꯭ꯔꯦ ꯍꯥꯏꯍꯧꯏ. ꯀꯩꯅꯣꯗ
마부 ꯉꯁꯥꯏꯗꯁꯨ ꯃꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯐꯝꯍꯧꯕꯗꯨ ꯃꯥ ꯅꯠꯇꯕ꯭ꯔꯥꯅꯦ? 나신나리바 오이나 한마 ꯀꯧꯕ ꯑꯗꯨꯗꯗꯤ ꯀꯩꯁꯨ ꯇꯧꯗꯅ ꯈꯨꯝꯂꯛꯑꯦ ꯑꯗꯨꯒ ꯆꯠꯂꯁꯤ ꯍꯥꯏꯔꯨꯕꯗꯒꯤ ꯃꯈꯣꯡ ꯍꯥꯝꯊꯩ ꯐꯔꯛ ꯇꯥꯔꯅꯤꯗꯅ ꯍꯦꯛꯇ ꯍꯥꯏꯔꯛꯄꯩ ꯋꯥꯅꯤ ꯅꯠꯇꯦ 마기두부 마기 누피니가 탑 떠오리고 잘로 어렵니? 뭐야나 하나보다 마기 누피도 이암나 사디 하이나 하이네 어디 까이 아몬가 참 많이 까이나 하이나 보네 에라 까이 아몬 까이나 아묵당 훔진베다 미미 콩드나 레게다 와니다 마는 마투도 끼면버기 마투는 나옥 쪼보기 와니 푸다 탐바다 누피 모이나 까리 하이니나 에라 이따 나친다 빵아이 하이버기 와니고 낭나게 헬락버라 강보대 하영와이 나뚜 티라깐다고 미 녹나 사리도 녹나가 누고 그다이데 누피노 아이코이데 누피가 아무것도 티러 누피 티르가 마타 사드나 와나 레이드셔로 누피 응아가 아무것도 레이다 이닝tabda 누가이나 레이바시나 시네나 파이 칼리다 하이노 다이바 나뚜도 티옥도디 하영와이 한누라깐다 까나나 세와 떠비니 좀 미해있다 낭 허직 하이리도 셋리고 하우직끼리 바리니 하영와이 한누락라바 마탐다 짜닝 탕락바 아망아 시행기 마탐 마두다디 나낙다 까나한테 라이트라바데 이보 낭 얌나 와니 하이리시니고 하이비레 하이니 해 이보 낭 아이코이 마얌나 하이키브세 닝싱 깝까도리바니고 에라 따닝다와 ꯍꯧꯖꯤꯛꯁꯤꯗꯨꯝ ꯄꯪꯂꯩ ꯃꯔꯩꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯍꯌꯦꯡꯋꯥꯏ ꯑꯍꯜ ꯑꯣꯏꯔꯛꯂꯁꯨ ꯑꯗꯨꯝ ꯌꯥꯏꯅ ꯀꯩꯅꯣ 이보 마두나 와하이기 와니해 하영와이 타박 오이나 오이락라바 깐데디 이보 낭 얌닝암다바 라까니고 하이 아이네 깸따가 닝감다바 폴로이코 야래 윰 빤바기 카나네나바다디 윰다 할라만 싱거이나 카나비루라 세토 나바 타우라세 깐데 혹자나바 똑시 하우라세 ꯑꯁꯨꯝꯅ ꯆꯦ ꯀꯟꯅ ꯇꯣꯠꯂꯤꯉꯩꯗ ꯊꯣꯝꯕ ꯍꯣꯏꯒꯤ ꯊꯪꯅꯕꯒꯤꯗ ꯂꯩꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯣ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ 까톰바! 까톰바! ꯑꯩ ꯅꯥꯎꯕ ꯀꯩꯗꯧꯔꯦ 윰다! ꯑꯩ ꯅꯁꯥꯗꯣ ꯑꯃꯨꯛꯇ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯀꯣ ꯑꯗꯨꯒ ꯇꯞꯅ ꯋꯥꯗꯣ ꯍꯥꯏꯌꯨꯀꯣ 까톰바! 아따이기 나떼바고 윰다 레사비 ꯑꯃ ꯂꯥꯛꯑꯒ ꯂꯩꯍꯧꯔꯦ ꯀꯔꯤ ꯀꯗꯥꯏꯗꯒꯤ ꯂꯩꯁꯥꯕꯤ ꯈꯪꯗꯦ ꯑꯕꯨꯍꯣꯏꯅ ꯂꯥꯛꯇꯕ ꯌꯥꯗꯦꯗꯅ ꯀꯟꯅ ꯍꯥꯏꯍꯧꯔꯦ ꯑꯁ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕꯤꯅꯣꯅꯦ 이따 이보 저 낭나 야바 야다바 마사나 마콩 통에 락라바니나 럭신바 따바니나 야데 하이버가 ngamlaro이네 허직디 ꯆꯠꯊꯣꯛ ꯀꯥꯏꯗꯒꯤ ꯂꯧꯁꯤꯟꯕ ꯀꯥꯏꯅ ꯃꯉꯛ ꯁꯝꯅ ꯄꯥꯏꯔꯒꯅꯦ ꯂꯥꯛꯇꯅ ꯏꯟꯈꯤꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯤ ꯍꯦꯃꯟꯗ꯭ꯔꯣ ꯃꯤ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯑꯀꯟꯅꯔꯤꯡ ꯁꯥꯕꯤꯅꯨ ꯅꯪꯅ ꯄꯥꯝꯗꯦ ꯍꯥꯏꯔꯁꯨ ꯐꯖꯅ ꯍꯥꯏꯔꯒ ꯊꯥꯗꯣꯛꯀꯣ ꯀꯔꯤꯒꯤ ꯊꯥꯗꯣꯛꯀꯗꯧꯔꯤꯕ ꯃꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯏꯀꯥꯏꯅ ꯂꯥꯛꯆꯔꯒ ꯑꯩ ꯂꯧꯁꯤꯟꯗꯕ ꯍꯥꯏꯁꯤ ꯄꯥꯞ ꯄꯨꯒꯗꯧꯔꯤꯕꯅꯤꯅꯦ ꯃꯗꯨ ꯈꯪꯉꯨꯅꯦ ꯑꯁ ꯅꯣꯏ ꯃꯁꯦꯜꯒꯤ ꯋꯥꯊꯤꯗꯣ ꯀꯣꯟꯅ ꯇꯧꯍꯧꯔꯣ ꯌꯨꯝꯗ ꯆꯠꯅꯕ ꯇꯧꯁꯤ ꯀꯥꯊꯣꯝꯕ ꯍꯣꯏ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯕꯥ ꯀꯨꯝꯍꯩꯗꯤ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯅꯦ ꯃꯤ ꯅꯣꯛꯅꯔꯤꯁꯦ ꯃꯥꯅ ꯍꯦꯟꯅ ꯁꯥꯊꯤꯔꯛꯄ꯭ꯔꯥ ꯈꯪꯄꯣꯠꯇꯦ ꯑꯗꯨꯕꯨꯗꯤ ꯏꯇꯥꯎ ꯌꯦꯡꯕꯕꯨ ꯀꯜꯂꯕꯗꯤ ꯀꯨꯝꯍꯩ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯅ ꯀꯨꯝꯍꯩ ꯌꯦꯡꯕ ꯚꯥꯕꯣꯛ ꯍꯥꯏꯗꯣ ꯑꯣꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯗꯒꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯪꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯁꯥꯖꯩ ꯄꯥꯏꯔꯒ ꯂꯥꯛꯄꯗ ꯀꯨꯝꯍꯩꯗꯣ ꯅꯪꯒꯤ ꯄꯥꯂꯤ ꯑꯃꯨꯛ ꯊꯨꯡꯕ ꯅꯠꯇ꯭ꯔꯣ ꯏꯇꯥꯎ 이씨 미 농아리바 낭기나 감독바 하 나용들 로나 나투나 나친 멜라가 푸이 하이바 빠마 칸나 타리네 헤라 이보 아이시부 낭그마 만브로 나때 까이나 아우 미나 탐락라바니 이보 낭원다디 까나나 탐락리바 하 까나나 탐락리노바
Mi itai inaw na kena baka si ilo na yung mami yaw ba salo? Is, chum li siya. Ay na di chum na sing magkangge na hayin na wa si dawa. Is, ipo nang suwa. Mi sinabawa yung ngangi ko. Paso pa kaliba malin eh. Ay ko ini tangay re. Sana mo ba yato riba ni tawri siba? Katay da ginaw da ito. Ay ko ani kakta di karam na nungay ne. Lao si. Asom lang paglom do ina ahal karaga pammi ba siya. Makoy ko ina pulaga sana oras. As bili manam singa daga haidi hainaro he. 강자래 이보. Nga sigiri upay laite. Dalla di tok siraw. Madusu hek yaba na tini. Kuba isa hek tahog da bada. Hurin na midang tumbak amat ta yaroy tayo bani. Sabaga si amat ta sangloy tayo bani ko. Yay he ibo nang si pura ya. Kuba isa di pa na pa sa ni ha. Ibo, paman magiwadi. Ay inipina isa. 콩굿 불라가 탐라 파우다 로나 난 토라가 찔락 리와시니네 나때네 낭나 좋아라 아속 야나 라이수리 와시네 감도리노 앙앙 오링아이다 코기 이쁜 호이 아다기 이푸 공땡 호이나 좋아 사나바도 아둠 야오바다긴 코이머로 호이나 이푸 공땡나 마톰도 사나바 딸리에드나 곡신 바다기 아이디 아둠 좋아라 라이수 바이도 오혀오레드나 Adudi nanggisi, nakoy na puna atay magpiramdrabaso, juara dalay siwa highway hay na bi adudi, tangtaram le na. Ay budi, ipuna tangtaram le ne. Ado, nang na juara asuklo liba sina, kanana tangtaram liba, ha? Nang na suwado kang liba na tro. Ay koy ipado, kulay kay da juara ila foy na, maming siga kay na sel liba ni ne. Nang si kang liba na tro. 아두디 나빠나 당타람 바따리네 에라 이보 당타람 바디 났대다 예 아두디 까마이나 오 이빠나 좋아 사나바 로에르게 헤헤 한질락 바다네 제분도 부럭라가 못박 막하다 헤 탐질람바 마두다 아이네 이빠 호이 레이따바 마따 마두다 로나 럭털럭투 사나바 아이씨 이빠도기 마사니다 이데듬 수락라바니나 미나가 땅나대 땅나바자 않았대 거있다 이사이 동단이 호나라가 이제락 리버세 Ish, miniga amat tatak pida na tonta haiba. Ibo, atay hiram daga oira budinagse, na maming chala daw ni he. Hoy ni he, tao. Zoa daw iram da na sa treda na hujikti. Ato tay. Kanano koy dala ay bali sabi dubo. ꯑꯩꯅꯦ ꯊꯣꯝꯕ ꯅꯨꯄꯤꯗꯨ ꯎꯕꯗ ꯃꯌꯥ ꯀꯥꯔꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯍꯥꯏ ꯁꯤꯗꯤ ꯐꯖꯩꯍꯦ ꯂꯪꯇ꯭ꯔꯤꯛ ꯄꯨꯜꯂꯪꯅꯤꯅꯦ ꯑꯁꯤꯕꯨ ꯑꯩꯕꯨ ꯍꯥꯟꯅ ꯃꯁꯛ ꯈꯪꯈ꯭ꯔꯕꯅꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯗ ꯅꯨꯄꯥꯗꯨꯅ ꯇꯔꯪ ꯑꯃꯗ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯗ ꯅꯨꯄꯤꯗꯨ ꯈꯨꯀꯥꯞꯄꯤ ꯇ꯭ꯔꯦꯛ ꯇ꯭ꯔꯦꯛ ꯀꯥꯞꯂꯒ ꯑꯣꯏ ꯇꯥꯕ꯭ꯔꯣ ꯀꯩꯅꯣꯅꯦ ꯑꯁꯥꯕ ꯃꯤꯇꯝꯗꯧꯅ ꯃꯌꯥ ꯀꯥꯔꯒ ꯂꯩꯔꯤꯁꯤꯅ ꯍꯧꯖꯤꯛꯇ ꯑꯀꯜ ꯑꯔꯤꯡ ꯁꯥꯗꯅ ꯉꯥꯡꯂꯝꯃꯤꯗꯨꯒ ꯃꯄꯨꯟꯁꯤꯗ ꯑꯩꯃꯨꯛ ꯐꯖꯕ ꯅꯨꯄꯤꯁꯦ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯣꯏ ꯇꯥꯗ꯭ꯔꯣ ꯃꯤ ꯇꯥꯏ ꯀꯩ ꯑꯁ ꯃꯁꯛꯁꯤꯗꯗꯤ ꯌꯥꯝꯅ ꯏꯪꯖ ꯇꯞꯆꯕꯤ ꯑꯗꯨꯒ ꯈꯣꯟꯗꯥꯗꯤ ꯐꯖꯅ ꯀꯥꯛꯄ ꯑꯃꯒ ꯌꯥꯛꯄ ꯑꯃꯒ ꯌꯥꯎꯔꯤ ꯀꯔꯤꯕꯣ ꯍꯥꯏꯗꯦ ꯅꯨꯡꯁꯥꯁꯦ ꯌꯥꯛꯅ ꯁꯥꯏ ꯍꯥꯏꯕꯅꯤꯗ ꯑꯗꯣ ꯁꯣꯝꯕꯨ ꯏꯃꯥꯅ ꯃꯃꯥꯟꯅꯕꯤꯒꯤ ꯌꯨꯝꯗ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯁꯨꯝ ꯂꯥꯛꯄꯅꯦ ꯑꯣ ꯑꯗꯣ ꯃꯪꯒꯣꯜꯗ ꯐꯝꯒꯦ ꯍꯥꯏꯗ ꯏꯪꯈꯣꯜꯁꯤꯗꯕꯨ ꯍꯩ ꯆꯥꯅꯤꯡꯉꯦ ꯍꯥꯏꯅ ꯍꯩꯅꯧ ꯑꯃꯠꯇ ꯍꯦꯛꯀꯦ ꯇꯧꯔꯝꯕꯅꯦ तसेंबदी थोंबादो हैरासे मसिंग फादना हेक्ता चाथोकपसे याम सावन अदु नुमित्तुदा नुपीदुन है सागे हरकपा अदुददी हराव
ꯑꯣ ꯍꯩꯅꯧ ꯍꯥꯏꯕ꯭ꯔꯣ ꯑꯁꯣꯝꯗꯅ ꯂꯥꯏꯔꯤꯛꯇꯁꯨ ꯊꯣꯝꯕꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯂꯕꯅꯤ ꯍꯩ ꯑꯗꯣ ꯊꯣꯝꯕ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯍꯦꯛꯍꯧ ꯃꯍꯥꯛ ꯂꯥꯛꯂꯕꯗꯤ ꯁꯣꯏꯗꯅ ꯁꯥꯎꯔꯛꯂꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯀꯥꯎꯊꯣꯛꯂꯨꯗꯅ ꯍꯥꯏꯗꯣꯛꯂꯨꯕꯅꯤ ꯂꯥꯏꯔꯤꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯀꯤꯊꯤ ꯀꯤꯔꯨꯝꯕꯃꯨꯛ ꯇꯧꯗꯨꯅ ꯇꯞꯂꯤꯅ ꯌꯥꯔꯅꯤꯗ ꯆꯥꯗ꯭ꯔꯁꯨ ꯉꯥꯏꯈꯣꯅꯦ ꯉꯥꯏꯈꯣ ꯑꯩ ꯍꯦꯛꯄꯤꯔꯛꯀꯦ ꯍꯥꯏꯕꯅꯦ ꯉꯥꯏꯈꯣꯅꯦ ꯉꯥꯏꯈꯣ ꯑꯩ ꯍꯦꯛꯄꯤꯔꯛꯀꯦ ꯍꯥꯏꯕꯅꯦ ꯑꯩꯁ ꯍꯥꯏꯕꯒ ꯑꯃꯠꯇ ꯇꯥꯗꯅ ꯆꯦꯟꯈ꯭ꯔꯦꯅꯦ खरा हेलगा पिसिनबिरुगे असी हायरगा चही अमन लामदुना हई मरी मंगा पुद्रुप हेगलम्मे अदुगा मंगोल तमना चंगलक्लगा फमलिबा नुपीदुगी ममांगदा से सिना कोननाद्रा येंगो यारने ओक्लोइदबो ओइरसो अदुम हायरौको अदुम हेलक्केबा ओक्ट्रिबोक चाव यारने सिना सुम इकाइनो ओक्ट्रसु दुम हायरो अय हेक्पिरके यारने असिना दुम ओ अनिदा ओ फरे दुदी कहिनो अइना ngasi uriba asibo ꯀꯩꯗꯧꯔꯒꯦ ꯏꯇꯥ ꯅꯆꯤꯟꯗ ꯁꯣꯜꯂꯤꯕꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ kaisu tawdeda nahan makhaidi masing phadana haira hekpa yamna sauba isana haiga heklaga pisilaklamba sida ngaklibanini aidi ꯏꯍꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯍꯣ ꯑꯗꯨꯗꯤ ꯃꯣꯏ ꯑꯉꯥꯡ ꯃꯁꯦꯜ ꯏꯪꯒꯤꯠ ꯑꯃꯗ ꯄꯤꯅꯕ ꯑꯣꯏꯔꯤꯅꯤ इमा सिदीबा ise ikairuno ibema namana haisu haibani imadine nangbune ima oiningbana loirabani noina sana sabu yaningladi sat hekta hongdokpiradawbani लाइरिक्ति सोमदे इकाइदुना वा अमत ngang नोंथादुना इकाइबा खांगले अदुबु सोमदे नुपादुदि ममाना हाइबदु ताबदा मतोमता हराउना मचिंदा ओ लुहोंगबिरदवा अदुसु सहेनबिनु जासिगा सिरदाइदे hai kaidawrogen he nangbo मी लेरंबा अस अदुदा खंगबगिने thida angawba sidia mida phawbo hek kibo oina tawradana इबो अखोइदि नंगसि नुपी सेले दना खुल्ले काइसिदा वा वा लाउना संदोकलोरे अस लोइरेदना आइदिया नुपी बाव फंगदिङैसिदा काइनबना हानबा तारबा ए कनाना खंगनि अखोइदि नोइगि नावबना नुपी मा लाखौइ हाइबादुदा मसाना मखोंग थोंग लाकपा ओइरिनि खल्लदना अखोइदि लेकाइगि थेंना खुदिंगदा नंग नुपी चेलोरेदना तमलुरिनिदना अस नोइको नोइ हाइरिसिनिको आई नुपी फंगजेद नुपी काइने तौरेबा ओइमा नचागी लाइबो सिबो करी लाइबगनो अस नुपीदि ngarang da laktang hari mawong matore ngarang da nupi thiroi haramba mana ngasi nupi kaina re da na tau sari basibo da mag sibo pakli brang te yengone अस तुमिन लेयो बनंगसो तारादि मुख सारक्तना नुपी काइना लेदना नंगोन दोइन होचिलकपा तारेने ओइ कइनो नोइ हैनिदो नते नोइगिदो तौगे यावना तौरिनेना हाइनरिब नत्रो नतेबा मसिना मरोरमा मनासे फाकिबसिना नोइने आई नुपी सिंगनबा यारो हाइसिनि e onto pa itaw nangsi acha tak ngamuk ni sunatana kamai na singa tawrino नोइ अनि न मयम चलक असेंग सेंदोलु दोबन ए अखोइदि मयम सु खंग मनते ममिंग मथा खंगदन थीनि सुनते खंगदे आई नोइ अनि न थोकपा आइसिनि को नोइ नि न थोकपा तौरगै नु पिपि दबे यारो हाइसिनि as loirene e koi bo ji pukata haidagi magi du pino pi ga dore basiwa ए कैन नोइना दुदा तंगरिदुना
ꯑꯗꯨꯒ ꯀꯩꯅꯣ ꯃꯁꯤꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯄꯤꯔꯒ ꯂꯩꯁꯤꯅ? ꯑꯣ ꯉꯔꯥꯡꯁꯦ ꯃꯣꯏꯗ ꯅꯨꯄꯤ ꯑꯃ ꯃꯥ ꯌꯦꯡꯕ ꯂꯥꯛꯑꯦ ꯍꯥꯏꯌꯦ. ꯑꯗ ꯃꯣꯏꯒꯤ ꯃꯅꯥꯛꯀꯤ ꯅꯥꯎꯕꯗꯣ ꯑꯗꯨꯅ ꯄꯥꯎꯗꯣ ꯈꯔ ꯂꯥꯟꯅ ꯇꯝꯂꯝꯂꯕ. ꯑꯗ ꯑꯩꯈꯣꯏꯗꯤ ꯃꯥꯁꯤ ꯅꯨꯄꯤ ꯆꯦꯜꯂꯦꯗꯅ ꯁꯟꯗꯣꯛꯂꯨꯔꯦ. ꯍꯧꯖꯤꯛꯅ ꯅꯨꯄꯤꯗꯣ ꯀꯥꯏꯅꯗꯧꯔꯦ. ꯅꯨꯄꯤ ꯁꯤꯡꯉꯣꯗꯅ ꯇꯧꯔꯤꯁꯤꯅꯤꯅꯦ ꯏꯇꯥꯎ. ꯑꯁ ꯑꯣꯟꯊꯣꯛꯄ ꯅꯣꯏꯁꯨ. ꯅꯠꯇꯦ, ꯄꯥꯎꯗꯣ ꯃꯨꯟꯅ ꯈꯪꯂꯀꯥꯟꯗ ꯁꯟꯗꯣꯛꯂꯗꯤ ꯐꯕ. ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯇꯧꯕ ꯇꯥꯔꯦ? ꯈꯪꯗ꯭ꯔꯦ ꯏꯇꯥꯎ. ꯑꯩꯈꯣꯏ ꯑꯅꯤꯗ ꯂꯣꯏꯅ ꯊꯪꯖꯜꯂꯤꯕꯁꯤꯅꯤ. ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯃꯊꯥ ꯁꯥꯔꯦ. ꯑꯩ ꯑꯗꯨꯗ ꯈꯪꯗꯦ. ꯑꯩꯗꯤ ꯅꯨꯄꯤ ꯁꯤꯡꯗꯕ ꯌꯥꯔꯣꯏꯀꯣ. ꯑꯣꯏ ꯊꯣꯝꯕ ꯍꯥꯏꯕ ꯃꯤꯠꯌꯥꯝꯕ. ꯅꯪ ꯂꯩꯔꯝꯃꯣ ꯈꯪꯅꯦꯕ ꯅꯪ. ꯀꯅꯥꯅꯣ ꯁꯤꯅ ꯑꯃ? ꯑꯁ ꯀꯣꯛꯀ ꯉꯥꯎꯖꯔꯦꯗ ꯑꯩꯈꯣꯏꯗꯤ. ꯑꯁꯤꯅꯦ ꯑꯩꯈꯣꯏꯗ ꯉꯔꯥꯡ ꯂꯥꯛꯑꯝꯃꯦ ꯍꯥꯏꯗꯣ. ꯂꯩꯔꯤ, ꯅꯪꯅ ꯂꯥꯛꯂꯤꯁꯤꯕꯣ? ꯅꯁꯝꯗꯣ ꯐꯣꯏꯗꯠꯀꯦ ꯍꯥꯏꯅ ꯂꯥꯛꯏꯅꯦ. ꯈꯪꯅꯕ ꯅꯨꯄꯤ ꯂꯩꯅ ꯃꯁꯤꯗꯩꯁꯤꯗ ꯑꯩꯕꯨ ꯃꯌꯨꯝ ꯌꯦꯡꯕ ꯂꯥꯛꯍꯟꯕ. ꯏꯀꯥꯏꯕ ꯄꯤꯕ. ꯈꯪꯅꯕ ꯅꯠꯇꯨꯗ ꯂꯩꯔꯗꯤ ꯀꯩꯒꯤ ꯑꯩꯕꯨ ꯅꯌꯨꯝ ꯌꯦꯡꯕ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯤꯅꯣ? ꯅꯪ ꯂꯩꯔꯝꯃꯣ ꯈꯪꯅꯦꯕ ꯅꯪ. ꯑꯁ ꯉꯥꯏꯈꯣ. ꯑꯩꯅ ꯍꯥꯏꯁꯦ ꯑꯃꯨꯛꯇ ꯇꯥꯒꯣ ꯀꯩꯗꯧꯒꯦ? ꯑꯗꯨꯗ ꯑꯃꯇ ꯑꯩ ꯇꯥꯅꯤꯡꯗꯦ. ꯅꯁꯝꯗꯣ ꯀꯣꯛ ꯐꯣꯏꯗꯠꯀꯦ ꯈꯪꯅꯦꯕ. ꯏꯇꯥꯎ ꯅꯣꯏꯕ ꯑꯃꯨꯛꯇ ꯈꯥꯝꯃꯨ ꯀꯩꯗꯧꯒꯦ ꯑꯝꯇ? ꯍꯣꯏ ꯏꯇꯥꯎ. 이베마! ꯑꯃꯨꯛꯇ ꯉꯥꯏꯈꯣꯁꯦ. ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯍꯥꯏ ꯋꯥꯅꯤ. 돈이 낭보! ꯅꯣꯏꯁꯨ ꯆꯪꯁꯤꯜꯂꯛꯏꯗꯣ ꯅꯁꯝꯁꯤꯡꯗꯣ ꯐꯣꯏꯗꯠꯂꯣ ꯍꯥꯏꯕ꯭ꯔꯥ ꯍꯥ? ꯅꯔꯨ ꯀꯣꯛꯄꯤꯌꯨꯔꯕ ꯍꯥ? ꯀꯣꯛꯄꯤꯌꯨ ꯍꯥꯏꯕ꯭ꯔꯕ? ꯅꯠꯇꯦ. ꯑꯗꯨꯏꯗꯤ ꯍꯟꯗꯣꯛꯑꯣ. ꯍꯣꯏ. ꯏꯇꯥꯎ, ꯎꯄꯥꯏ ꯂꯩꯇꯦꯍꯦ. ꯂꯩꯔꯤ, ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯁꯦ ꯑꯃꯨꯛꯇ ꯇꯥꯒꯣ ꯀꯩꯗꯧꯒꯦ? ꯇꯥꯔꯦ ꯑꯝꯇ. ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕ. ꯑꯩꯗ ꯅꯠꯇꯅ ꯏꯃꯥ ꯏꯄꯥꯕꯨꯁꯨ ꯏꯀꯥꯏꯕ ꯄꯤꯕ ꯈꯪꯅꯦ. ꯅꯁꯝꯗꯣ ꯐꯣꯏꯗꯠꯀꯦ ꯈꯪꯅꯦꯕ. 아이고! ꯑꯩꯅ ꯍꯥꯏꯁꯦ ꯑꯃꯨꯛꯇ ꯇꯥꯒꯣ ꯀꯩꯗꯧꯒꯦ ꯅꯪꯕꯨ? 아이고! ꯇꯥꯠ ꯄꯥꯠ ꯇꯧꯗꯅ ꯉꯥꯡꯉꯅꯨ ꯈꯪꯉꯕ? ꯅꯪꯒꯤ ꯅꯇꯥꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯕꯅꯦ. ꯅꯨꯄꯤꯗꯣ ꯂꯩꯔꯗꯤ ꯀꯩꯒꯤ ꯑꯩꯕꯨ ꯅꯌꯨꯝ ꯌꯦꯡꯕ ꯂꯥꯛꯍꯜꯂꯤꯅꯣꯕ? ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥ? ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯅꯃꯤꯠ ꯌꯥꯝꯃꯤꯗꯣ ꯀꯩꯒꯤꯅꯣꯕ? ꯂꯧꯅꯝ ꯆꯥꯎꯕ ꯅꯪꯗ ꯑꯩ ꯈꯨꯠꯁꯤ ꯄꯦꯟꯅ ꯐꯨꯔꯒꯦꯗ. ꯑꯩꯅ ꯍꯥꯏꯁꯦ ꯑꯃꯨꯛꯇ ꯇꯥꯒꯣ ꯀꯩꯗꯧꯒꯦ ꯅꯪꯕꯨ? ꯑꯩ ꯅꯨꯄꯤ ꯆꯦꯟꯗꯦꯕ. ꯑꯁꯦꯡꯕꯅꯦ. ꯑꯩ ꯅꯨꯄꯤ ꯆꯦꯟꯗꯦ ꯍꯥꯏꯕꯅꯦ ꯅꯪꯕꯨ. ꯀꯔꯤ? ꯑꯩ ꯅꯨꯄꯤ ꯆꯦꯟꯗꯦꯕ. ꯑꯝꯇ ꯊꯥꯗꯣꯛꯎꯁꯦ. ꯑꯗꯨꯒ ꯃꯌꯥꯝꯅ ꯅꯪ ꯅꯨꯄꯤ ꯆꯦꯜꯂꯤ ꯍꯥꯏꯅꯩꯁꯤꯅ ꯀꯝꯗꯧꯔꯤꯕ? ꯇꯨ, ꯑꯁꯤ ꯑꯅꯤꯁꯤꯅ ꯁꯟꯗꯣꯛꯏꯅꯦ. ꯅꯠꯇꯦꯍꯦ. ꯅꯠꯇꯦ ꯀꯣ ꯏꯕꯦꯝꯃ. ꯍꯩ. ꯃꯣꯏ ꯑꯅꯤꯗꯤ ꯈꯪꯗꯦ ꯍꯥꯏꯁꯤꯗꯤ. ꯅꯣꯏ ꯑꯅꯤꯕꯨ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯏꯇꯥꯎ? ꯑꯩ ꯅꯥꯕꯅ ꯂꯣꯏꯔꯦꯕ ꯏꯇꯥꯎ. ꯑꯩ ꯂꯨ ꯀꯣꯜꯂꯒ ꯅꯣꯏꯅꯤ ꯄꯦꯜꯂꯗ꯭ꯔꯣ? 하게. ꯑꯩꯈꯣꯏ ꯑꯁꯦꯡꯕꯗꯣ 하게. ꯁꯠ ꯍꯥꯏꯔꯛꯑꯣ. ꯑꯣꯏꯗꯕꯗꯤ ꯍꯥꯏꯖꯤꯜꯂꯛꯀꯅꯨꯀꯣ. ꯑꯩꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕꯁꯦ ꯌꯥꯝ ꯂꯥꯏꯅ ꯈꯪꯕꯖꯥꯠꯅꯦ. ꯍꯦꯛ ꯍꯥꯏꯖꯤꯜꯂꯛꯑꯕ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯑꯩꯅ. 이따 ꯅꯪꯕꯨ ꯑꯁꯦꯡꯕꯗ ꯑꯝꯇ ꯍꯥꯏꯒꯣ ꯀꯩꯗꯧꯒꯦ? ꯍꯣꯏ ꯏꯇꯥꯎ. 이베마, ꯁꯨꯝꯗꯧꯕꯅꯦ. ꯉꯔꯥꯡꯗꯣ ꯅꯈꯣꯏꯅ ꯂꯥꯛꯄꯗꯨꯗ ꯃꯣꯏꯒꯤ ꯊꯪꯅꯕꯒꯤ ꯑꯉꯥꯡ ꯑꯃꯅ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤ ꯑꯃ ꯃꯈꯣꯏꯗ ꯂꯥꯛꯍꯧꯔꯦꯗꯅ ꯇꯝꯂꯛꯑꯦ. ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯜꯂꯤꯉꯩꯗ. ꯃꯗꯨꯗ ꯑꯩꯈꯣꯏꯗꯤ ꯃꯉꯣꯟꯗ ꯂꯩꯒꯦꯗꯅ ꯂꯥꯛꯂꯤꯅꯤ ꯈꯟꯗꯅ ꯃꯥꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗ ꯅꯨꯄꯤ ꯆꯦꯜꯂꯦꯗꯅ ꯋꯥ ꯂꯥꯎꯅ ꯁꯟꯗꯣꯛꯂꯨꯕꯅꯦ ꯑꯩꯈꯣꯏꯅ. ꯑꯗꯣ ꯑꯁꯦꯡꯕꯗꯁꯨ ꯆꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯆꯦꯟꯗꯦ. 이마 ꯅꯠꯇꯅ ꯀꯅꯥꯃꯠꯇ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯕ ꯂꯩꯇꯦ. ꯑꯁꯦꯡꯕ? ꯁꯦꯡꯉꯕꯣ? ꯑꯩ ꯍꯥꯏꯁꯦ ꯁꯦꯡꯂꯕꯅꯦꯃꯤ. ꯑꯁ, ꯑꯩꯅꯗꯤ ꯅꯪ ꯅꯨꯄꯤ ꯑꯇꯣꯞꯄ ꯆꯦꯜꯂꯁꯨ ꯍꯦꯛꯇ ꯅꯝꯂꯩ ꯂꯩꯁꯨꯔꯨꯒꯦ ꯍꯥꯏꯅ ꯂꯥꯛꯏꯁꯤꯒ. 이베마ꯅꯕꯨ ꯀꯥꯏꯗ꯭ꯔꯕꯗꯤ ngasi hekta dum chelo kaidoge noibo. ꯑꯩꯒꯤꯕꯨꯗꯤ ꯌꯥꯔꯕ. ꯑꯗ ꯌꯥꯗꯧꯕ ꯃꯤꯅ ꯀꯩꯝꯇ ꯍꯥꯏꯗꯕꯁꯤꯗ. ꯑꯗꯨꯒꯤꯗꯤ ꯉꯁꯥꯏꯗꯒꯤ ꯏꯕꯦꯝꯃꯒ ꯀꯥꯏꯅꯕ ꯇꯥꯔꯦꯗꯅ ꯅꯨꯄꯤꯁꯤꯡꯉꯣꯗ ꯅꯤꯡꯉꯥꯏ ꯇꯧꯔꯝꯂꯤꯕꯅꯦ. ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯆꯠꯂꯁꯤ. ꯍꯣꯏ, ꯂꯥꯛꯑꯣ ꯆꯠꯂꯁꯦ. ꯍꯩ, ꯋꯥꯏꯕꯨ ꯍꯦꯛ ꯁꯪꯉꯤꯗ. ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯒꯤ ꯃꯤꯅꯤꯀꯣ ꯃꯁꯦ.
Ngarangda nupi thiroidana leiramba nupani. Aduga ngasi hekta nupi piyo adana giri tai haiwani. Hoyne itaw. Magi nupisisu pura ayabiniko. Pura beraneba. Nupasi onthokna pamluraba male. Nupi atopa sile tabada hekta sile haiwani. Adubudi ibo. Aikhoi mayamgi nupi singdagi sathiba nangiduna ihen heliyadana khalambane. Adubo ish. Magi sini hendoribara karina tawre he itaw. Hera itaw noisu. Adu fawbudi hemandro. Mi aikhoi nupidi masing khara phasadabagi wani. Mabukdi yamna phabani he. Phaniba. Nang yam phaniba. Oh, yare. Yetnadana khadang wanabane. Amma singa saidagi ngangnabada ware. Yumda hanarase. Itaw. Yengwadana. Punsise. Itaw thomba do nupi thiroi haram laga. Namdana nupi duna laksindana luhong kreda. Hoyne itaw summine. Mai magi yarade laimang yawidune mana tawrido. Ash, masu muk tholak trabade. Aikhoi ani da khuba isai tawbuside. Nuai dong mande he. Karidi upai lai itaw. Makhoi sing tholak tragana ahal marakta heg yakshin bahai badune. Ash, ado soidi talibani ne he. Kanade. Angang khara pharaga oina hekta tambibo ni holasiro. Oh, aduga nang dauna heg jari danga hollaba ko. Jari o hellaba. Natro. Ash, nang soba. Hali he phajana. Kanade. Moisu lakto ko mandre. Hal singo ina pulrase. Ngai khoi itaw. Ngai hakti yenkis. Hai itaw. Thu masi adla ito. Hai. Ibo nang hingdi hinglamli dana. Aikhoi di nangi nupi naga hatok pikraba dana. Pakhalurabani ne hey. As. Untok pa. Thomba ibo nangama haisu haibani he. Nupi thiroi dana hairam laga. Natu hek thikibadagi di. Mapalipalga mata thokta. Natugi manakta shuru naidana. Laikini hibo nangba. As, yada tawri neme. Is, yada ba kaina. Hey, thaina nangbo aikhoi myam si nupi nanga mena thina chaikirai ne. Aduga housing na aikhoi myam dagi nangna ihin henjile. Adusu nupi na ngambada. Ibo nangama adha mora mako amoy na tawardana ko. Itaw, upai leiteda. Nupi thidringedadi aikhoi se kanmada mapa leitena khanjarambani. Adubu nupi hek thiraba matungdadi upai leite itaw. Nupi khudomi matonda adum chatli. Masida aida nata noida nata nupa khudimak loina tawba jani dai taw. Khanglabara haujikte. Ha. Nupi gi sakti se kayamu yamna kalli haiba. Khanglabara itaw. Khange. Moi khudombi sidi asukki matik sakti leba. Sakti yetin pamado oiraba malai taw. Kana de taw. Koina leragumsi. Itu na muk sajai paraga lakna batare. Itaw, hanarase. Hoi itaw. Hanarase la oh. Hanarase itaw. Channel asina mayambu amukkasu hana taramna ukjai. Channel asibu nungsibirabadi wari khak taraga thokpiki. Adom madongi mamal yamlaba khubi sing aduna subscribe amadi
notification bell icon adada git launa amuktang nambira. ꯑꯁ ꯋꯥꯔꯦꯗ ꯊꯕꯛ ꯑꯃꯠꯇ ꯁꯨꯗꯅ ꯂꯩꯕ ꯑꯁꯤꯁꯨ ꯋꯥꯗꯤ ꯋꯥꯕꯖꯥꯠꯅꯤ ꯃꯤꯅꯗꯤ ꯈꯪꯗꯕ ꯋꯥꯏ ꯍꯥꯏꯕꯁꯨ ꯊꯥꯖꯔꯣꯏꯗꯧꯔꯤꯕꯅꯤ ꯇꯧꯔꯤꯁꯦ ꯍꯦꯛ ꯍꯥꯏꯔꯨꯁꯨ ꯊꯕꯛ ꯑꯃ ꯁꯨꯅꯕ ꯇꯧ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯊꯕꯛꯇꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯨꯗꯧꯕ ꯇꯜꯂꯤ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯈꯪꯕꯅ ꯄꯣꯠꯇꯦꯕ ꯀꯥꯟꯅꯗꯦꯗ ꯉꯥꯏꯍꯥꯛꯇꯕꯨ ꯇꯨꯝꯊꯣꯛꯀꯦ ꯇꯨꯝꯕꯅ ꯃꯅꯨꯡ ꯉꯥꯏꯔꯦꯗ ꯃꯪ ꯅꯨꯡꯉꯥꯏꯕ ꯃꯪꯕ ꯏꯁꯣꯔ ꯇꯥꯏꯕꯪꯁꯤꯗ ꯋꯥꯔꯁꯨ ꯃꯪꯗꯗꯤ ꯅꯨꯡꯉꯥꯏꯍꯟꯕꯤꯌꯨꯀꯣ ꯑꯁꯨꯝꯅ ꯉꯥꯡꯗꯅ ꯍꯤꯊꯈꯤꯕꯅ ꯃꯣꯟꯒ ꯍꯦꯛ ꯇꯥꯏꯅꯕꯒ ꯇꯨꯝꯊꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗꯗꯤ ꯃꯪ ꯑꯃ ꯃꯪꯕ ꯍꯧꯔꯛꯂꯝꯃꯤ 이닝ꯊꯧ 이붕어 야까이비로 ꯀꯅꯥꯅꯣꯅꯦ ꯑꯩꯕꯨ ꯀꯧꯔꯛꯂꯤꯁꯤꯕꯣ 이닝ꯊꯧ 나나이 아이나니 야까이비로 ꯉꯥꯏꯈꯣꯅꯦ ꯅꯪꯅ ꯍꯧꯖꯤꯛ ꯀꯧꯕ ꯑꯗꯨꯕꯨ 나나이부 이닝ꯊꯧꯗ ꯀꯔꯤ ꯑꯀꯥꯏꯕ ꯀꯔꯤ ꯑꯩꯕꯨ ꯅꯤꯡꯊꯧ ꯑꯁ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦꯍꯦ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯑꯁꯤꯕꯨ ꯉꯥꯎꯔꯕ ꯖꯥꯠꯂꯅꯤ 이닝ꯊꯧ 이붕어 이닝ꯊꯧꯕꯨ ꯀꯔꯤ ꯑꯣꯏꯅ ꯑꯩ 이보 ꯀꯥꯟꯅꯗꯦ ꯍꯧꯖꯤꯛꯃꯛ ꯆꯥꯛꯂꯨꯛ ꯑꯃ ꯁꯦꯝꯂꯛꯎ ꯑꯗꯨꯁꯨꯅꯦ ꯑꯍꯥꯎ ꯃꯊꯦꯜ ꯂꯨꯀꯣꯏ ꯉꯥꯛꯇꯅ ꯁꯦꯝꯂꯛꯀꯗꯕꯅꯤ ꯐꯒꯅꯤ 이닝ꯊꯧ ꯅꯅꯥꯏꯅ ꯍꯥꯕ ꯌꯥꯅꯅꯕ ꯂꯣꯏꯅ ꯁꯤꯟꯖꯔꯛꯀꯦ ꯑꯩ ꯆꯠꯂꯣꯅꯦ ꯑꯩꯕꯨ ꯂꯥꯝꯕꯗ ꯂꯣꯏꯔꯦ ꯍꯥꯏ ꯋꯥꯅꯤ ꯍꯣꯏ 이닝ꯊꯧ ꯅꯅꯥꯏ ꯊꯨꯅ ꯂꯥꯡꯖꯔꯛꯂꯒꯦ ꯑꯁ ꯅꯤꯡꯊꯧ ꯑꯣꯏꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤꯗꯅ ꯁꯦꯠꯅꯤꯡꯕ ꯁꯦꯠ ꯆꯥꯅꯤꯡꯕ ꯆꯥ ꯑꯩꯁꯨ ꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤꯅ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯆꯥꯅꯤꯡꯕꯗ ꯆꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯅꯤ ꯅꯨꯡꯉꯥꯏꯔꯦ ꯑꯁꯤ ꯃꯉꯥꯏꯗꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯂꯪꯂꯒ ꯂꯩꯔꯝꯕ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤ ꯃꯥꯟꯕ ꯃꯥꯜꯂꯨꯗ꯭ꯔꯦꯗꯅ ꯀꯩꯅꯣ ꯉꯁꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯕꯣ ꯑꯩꯕꯨ ꯀꯣꯛꯁꯤ ꯑꯁꯨꯝ ꯉꯥꯎꯁꯤꯜꯂꯛꯇꯧꯔꯦꯗ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯍꯥꯏ ꯉꯥꯎꯔꯨꯅꯨ ꯅꯍꯥꯛꯁꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯅ ꯊꯔꯣꯏ ꯈꯨꯜꯍꯜꯂꯒ ꯑꯗꯨꯝ ꯊꯝꯕꯅꯤ ꯑꯗꯨꯅ ꯅꯁꯥꯗꯨ ꯅꯥꯟꯗꯕ ꯑꯗꯨꯗ ꯌꯥꯝꯅ ꯊꯤꯔꯨꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯑꯣꯏꯔꯝꯕ ꯑꯁꯤꯗꯗꯤ ꯃꯄꯥ ꯂꯩꯇꯅ ꯐꯖꯔꯦꯍꯦ ꯏꯕꯦꯝꯃ ꯑꯁ ꯑꯩꯗ ꯆꯠꯆꯍꯧꯔꯒꯦꯗ ꯑꯁꯨꯝ ꯀꯨꯏꯅ ꯂꯩꯁꯤꯜꯂꯛꯂꯕꯗꯤ ꯑꯩꯁꯨ ꯌꯥꯎꯅ ꯉꯥꯎꯕ ꯇꯥꯔꯦꯗ ꯍꯩ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯅꯪꯅ ꯂꯥꯛꯄꯒꯤ ꯃꯔꯝꯒ ꯑꯃꯠꯇ ꯍꯥꯏꯔꯝꯗ꯭ꯔꯤꯅꯦ ꯑꯣ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦ ꯅꯅꯥꯏ ꯅꯨꯄꯤꯅ ꯊꯣꯛꯄ ꯐꯅꯕ ꯁꯤꯟꯖꯈ꯭ꯔꯒꯦ ꯃꯁꯤꯗꯤꯕ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯥꯅ ꯁꯤꯟꯕꯒꯤ ꯍꯩꯅꯕꯤꯁꯦ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔ ꯐꯥꯎꯕꯗ ꯊꯥꯗꯣꯛꯂꯝꯗꯦꯅꯤ ꯃꯁꯦ 이닝ꯊꯧ 이붕어 이닝ꯊꯧꯅ ꯍꯥꯕ ꯌꯥꯅꯅꯕ ꯍꯥꯏꯅ ꯃꯊꯦꯜ ꯂꯨꯀꯣꯏ ꯄꯨꯝꯕ ꯂꯥꯡꯕ ꯂꯣꯏꯖꯔꯦ ꯌꯥꯔꯦ ꯑꯩ ꯂꯥꯛꯂꯒꯦ ꯍꯩ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯉꯥ ꯑꯉꯧꯕ ꯀꯥꯁꯤꯅ ꯍꯥꯎꯔꯤꯕ ꯆꯒꯦꯝ ꯄꯣꯝꯕꯁꯤꯅꯒ ꯍꯥꯎꯔꯤꯕ ꯎꯇꯤꯁꯤꯁꯨ ꯃꯅꯝ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯤꯕꯨ ꯉꯥꯎꯔꯕ ꯖꯥꯠꯂ ꯈꯪꯗꯦꯅꯦ ꯆꯥꯛꯆꯥ ꯏꯊꯛꯀꯁꯤꯅ ꯑꯣꯟꯊꯣꯛꯅ ꯊꯤꯔꯤꯕ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯆꯥꯕ ꯐꯪꯗꯕ ꯃꯤꯗꯧꯅꯒ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯅꯒ ꯆꯥꯔꯤꯅꯦ ꯍꯩ ꯀꯩꯅꯣꯅꯦ ꯑꯗꯨꯒꯪꯅ ꯌꯦꯡꯉꯤꯗꯨꯕꯣ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯆꯥꯕꯁꯤꯕꯣ ꯃꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯣ ꯅꯠꯆꯗꯦ ꯅꯤꯡꯊꯧ 이닝ꯊꯧꯅ ꯆꯥꯔꯤꯕ ꯈꯨꯆꯥꯗꯣ ꯌꯥꯝꯅ ꯍꯥꯎꯔꯝꯒꯗꯕ ꯃꯥꯟꯕ
ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯍꯥꯎꯅꯅꯤ ꯆꯥꯔꯤꯕꯁꯦ ꯑꯗꯨꯅ ꯍꯥꯎꯅ ꯆꯥꯕ ꯃꯥꯟꯕ ꯇꯥꯕꯅꯤꯅꯦ ꯑꯍꯣꯏ ꯑꯍꯣꯏ ꯏꯅꯤꯡꯊꯧ 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 ꯑꯦ ꯀꯅꯥꯅꯣ ꯅꯣꯡ ꯈꯣꯡꯕꯗꯧꯅ ꯈꯥꯛ ꯂꯥꯎꯗꯅ ꯀꯧꯔꯤꯕꯁꯤꯕꯣ ꯏꯅꯤꯡꯊꯧꯒꯤ ꯁꯈꯦꯟ ꯕꯤꯇꯥꯂꯣꯏ ꯌꯥꯏꯃꯗꯨꯅꯤ ꯏꯁꯦ ꯅꯨꯄꯤꯒꯁꯨ ꯑꯅꯤ ꯂꯣꯜꯂꯤꯕ ꯑꯣꯏꯔꯦ ꯀꯗꯥꯏꯗꯒꯤ ꯑꯅꯤꯅꯣꯗ ꯏꯅꯤꯡꯊꯧ ꯂꯣꯏꯅꯕꯤꯗꯤ ꯇꯔꯦꯠꯅꯤ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯇꯔꯦꯠ ꯑꯍꯣꯏ ꯏꯅꯤꯡꯊꯧ ꯇꯟꯖꯥ ꯑꯗꯨꯗ ꯆꯥꯅꯅ ꯇꯥꯏꯕꯪꯗꯅ ꯃꯥꯒꯤ ꯅꯨꯄꯤ ꯇꯔꯪ ꯆꯥꯛꯅ ꯃꯄꯥꯜꯗꯒꯤ ꯀꯧꯔꯛꯂꯝꯃꯤ ꯍꯣ ꯅꯨꯄꯥ ꯅꯨꯄꯥ ꯅꯪꯕꯨ ꯁꯤꯔꯕꯣ ꯀꯧꯕꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯤꯁꯤꯕꯣ ꯍꯣ ꯅꯨꯄꯥ ꯍꯩꯁ ꯍꯩ ꯁꯤꯔꯝꯅꯤꯗ ꯀꯥꯏꯗꯅꯣ ꯑꯩꯕꯨ ꯀꯧꯔꯤꯁꯤꯕꯣ ꯃꯪꯗꯁꯨ ꯈꯨꯀꯧ ꯑꯃ ꯀꯧꯏ ꯍꯥꯏꯁꯤꯗꯤ ꯃꯁꯤ ꯅꯨꯄꯤꯒꯤ ꯁꯞꯇ꯭ꯔ ꯑꯗꯣ ꯃꯪꯂꯥꯟ ꯇꯥꯏꯕꯪ ꯐꯥꯎꯅꯕ ꯑꯣꯏꯔꯝꯅꯤꯗꯅ ꯃꯤꯅ ꯃꯪ ꯀꯟꯅ ꯅꯨꯡꯉꯥꯏꯔꯛꯂꯀꯥꯟꯗ ꯃꯇꯥꯡ ꯑꯣꯟꯊꯣꯛꯅ ꯆꯥꯈꯤꯗ꯭ꯔꯦ ꯑꯗꯨꯋꯥꯏꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨꯕꯨ ꯑꯩꯅ ꯑꯗꯨꯛ ꯀꯟꯅ ꯀꯧꯔꯤꯕ ꯑꯗꯨꯕꯨ ꯈꯖꯤꯛ ꯐꯥꯎꯕ ꯇꯥꯕꯤꯗꯕ꯭ꯔꯣ ꯇꯥꯏꯍꯦ ꯀꯩꯅꯣ ꯂꯥꯛꯇꯅ ꯀꯧꯔꯤꯗꯨꯕꯣ ꯃꯈꯣꯜ ꯑꯌꯥꯛꯄ ꯑꯗꯨꯒ ꯃꯤꯅ ꯇꯥꯔꯒ ꯀꯔꯤ ꯇꯧꯔꯕꯣꯏ ꯅꯤꯡꯒꯅꯤꯅꯦ ꯅꯤꯡꯕ ꯅꯤꯡꯗꯕ ꯂꯥꯏꯔꯤ ꯌꯨꯝꯁꯤꯗ ꯅꯆꯥꯁꯤꯡꯁꯦ ꯁꯦꯟꯅꯧ ꯍꯥꯏꯅ ꯊꯝꯂꯝꯂꯒ ꯀꯔꯤ ꯐꯤꯕꯝꯅꯣꯕ ꯂꯩꯔꯝꯂꯤꯁꯦ ꯍꯩ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯝꯂꯒꯦꯅꯦ ꯃꯣꯏꯕꯨ ꯁꯨꯃꯥꯡꯗ ꯑꯗꯨꯝ ꯁꯥꯟꯅꯍꯧꯗꯥꯏꯅꯦ ꯑꯗꯨꯅꯔꯥ ꯃꯈꯣꯡ ꯃꯈꯨꯠ ꯃꯐꯤ ꯃꯔꯣꯟ ꯄꯨꯝꯕ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯍꯛꯇ ꯏꯇꯩꯗꯅ ꯂꯩꯔꯝꯂꯤꯁꯦ ꯍꯩ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯦꯍꯦ ꯑꯩꯗꯤ ꯇꯨꯝꯅꯤꯡꯃꯟꯗꯅ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯂꯛꯂꯦꯗꯅ ꯀꯅꯥꯅ ꯈꯪꯅꯤ ꯃꯣꯏꯅ ꯀꯔꯤ ꯇꯧꯏꯗꯤ ꯈꯪꯂꯣꯏꯌꯦ ꯅꯪꯗꯤ ꯑꯃꯠꯇ ꯈꯪꯂꯣꯏꯌꯦ ꯃꯄꯥ ꯑꯃ ꯑꯣꯏꯔꯒ ꯃꯆꯥꯁꯨ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯁꯨꯅ ꯁꯨꯅꯤꯡꯗ꯭ꯔꯤꯗꯨꯒ ꯅꯇꯨ ꯅꯆꯥꯒꯁꯨ ꯊꯤꯅꯤ ꯍꯥꯏꯅ ꯊꯤꯔꯝꯂꯤꯕ ꯅꯪꯁꯦ ꯑꯩꯗꯤ ꯉꯛꯄꯨ ꯉꯛꯇꯕ ꯉꯝꯗꯦꯗ ꯃꯪꯗꯅ ꯂꯦꯝꯂꯤꯕ ꯏꯪ ꯇꯞꯂꯤꯕ ꯐꯅ ꯐꯖꯔꯤꯕ ꯑꯗꯨꯒ ꯑꯁꯦꯡꯕ ꯇꯥꯏꯕꯪ ꯑꯁꯤꯗꯗꯤ ꯂꯣꯏ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯒꯤ ꯁꯛꯂꯣꯟꯅꯤ ꯂꯥꯡꯂꯤꯁꯦ ꯀꯔꯤꯅꯣ ꯅꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯦ ꯃꯣꯠꯄꯅ ꯂꯣꯏꯔꯦ ꯑꯝꯇ ꯂꯨꯊꯣꯛꯑꯣ ꯑꯁ ꯅꯪꯅ ꯀꯣꯛ ꯂꯨꯖꯕ ꯀꯩꯗꯧꯒꯦ ꯑꯩꯗꯤ ꯀꯩꯊꯦꯜꯗ ꯊꯔꯣꯏꯁꯤꯡꯁꯦ ꯑꯃꯨꯛ ꯌꯣꯜꯂꯨꯗꯧꯔꯤꯌꯦ ꯂꯣꯏꯔꯒ ꯀꯣꯛ ꯆꯠ ꯌꯥꯕꯗꯨꯕꯨ ꯑꯗꯨ ꯇꯧꯗꯅ ꯂꯩꯔꯗꯤ ꯃꯤꯅ ꯀꯩꯊꯦꯜ ꯍꯟꯅꯕ ꯃꯇꯝꯗ ꯑꯣꯏꯅ ꯑꯩꯅ ꯆꯠꯂꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯔꯥ ꯍꯦꯟꯕꯕꯨ ꯉꯝꯂꯗ꯭ꯔꯣ ꯉꯝꯅꯦꯕꯨ ꯍꯥꯏꯔꯗꯤ ꯑꯩꯕꯨꯗꯤ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯤꯅꯦ ꯌꯥꯔꯦ ꯑꯩ ꯑꯗꯨꯝ ꯇꯧꯖꯍꯧꯔꯒꯦ ꯑꯩ ꯑꯆꯧꯕ ꯑꯇꯣꯝꯕꯧ ꯂꯥꯛꯑꯣ ꯄꯥꯕ ꯅꯣꯏꯕꯨ ꯏꯔꯨꯖꯕꯤꯔꯒꯦ ꯑꯁꯨꯛ ꯌꯥꯝꯅ ꯇꯟꯕ ꯅꯨꯄꯥꯁꯤꯕꯨ ꯀꯩꯅꯣ ꯈꯪꯗꯦꯕ ꯑꯍꯥꯎꯕꯅ ꯆꯥꯅꯤꯡꯂꯤꯕ ꯁꯨꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯊꯔꯣꯏ ꯀꯧꯇꯥꯗ ꯂꯨꯄꯥ 2ꯗꯅꯦ ꯊꯔꯣꯏ ꯄꯥꯝꯕ ꯌꯥꯎꯔꯗꯤ ꯂꯧꯕꯤꯕ ꯌꯥꯅꯤ ꯁꯨꯞꯅꯒꯤ ꯀꯧꯇꯥꯗ ꯂꯨꯄꯥ 2ꯗꯅꯦ ꯏꯕꯦꯝꯃ ꯀꯧꯇꯥꯗ ꯂꯨꯄꯥ 1ꯗ ꯑꯣꯟꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯀꯩꯅꯣꯗ ꯏꯆꯦ ꯏꯁꯤꯡꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯇꯤꯡꯂꯒ ꯈꯨꯜꯂꯛꯂꯦ ꯈꯣꯡꯆꯣꯡꯕꯤ ꯆꯣꯡꯂꯒ ꯈꯨꯜꯂꯛꯄ ꯃꯥꯜꯂꯨꯔꯕꯣ ꯏꯁ ꯋꯥꯇꯥꯁꯤꯗꯤ ꯄꯤꯅꯤꯡꯗ꯭ꯔꯒ ꯄꯤꯅꯤꯡꯗꯦ ꯀꯣꯛ ꯍꯥꯏꯕ ꯌꯥꯕꯁꯤꯗ ꯈꯣꯡꯆꯣꯡꯕꯤ ꯆꯣꯡꯂꯒ ꯈꯨꯜꯂꯛꯄ ꯅꯠꯇꯦ ꯀꯥꯏ ꯄꯤꯅꯤꯡꯗꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ ꯏꯆꯦꯅ ꯍꯨꯜꯂꯤꯕ ꯃꯃꯜꯗꯣ ꯌꯥꯝꯅ ꯈꯦꯠꯅꯕ ꯃꯤꯒꯤ ꯑꯋꯥꯕꯒ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯍꯦꯛ ꯃꯥꯟꯕ ꯕꯦꯝꯃ ꯑꯗꯨꯝꯅꯒ ꯈꯟꯖꯕ ꯂꯩꯇꯦꯀꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯌꯣꯟꯕ ꯂꯥꯛꯄꯁꯤꯡꯗꯤ ꯂꯨꯄꯥꯅ ꯌꯥꯕꯗꯨꯗ ꯑꯗꯨꯛ ꯍꯪꯕꯒꯤ ꯋꯥꯅꯤ ꯍꯣ ꯏꯆꯦ ꯃꯣꯏꯅꯅꯦ ꯃꯁꯥꯒꯤ ꯄꯨꯈ꯭ꯔꯤꯗ ꯇꯥꯕ ꯋꯥꯗꯅ ꯐꯟ ꯆꯣꯡꯊꯔꯒ ꯈꯨꯟꯕ ꯌꯥꯕ ꯑꯩꯈꯣꯏꯅꯅꯦ ꯂꯧꯔꯤ ꯂꯧꯌꯥ ꯄꯥꯠꯇ ꯀꯨꯝꯂꯒꯅꯦ ꯈꯨꯟꯕ ꯑꯗꯨꯅ ꯈꯔ ꯈꯦꯠꯅꯔꯦ ꯄꯨꯈ꯭ꯔꯤꯗ ꯇꯥꯕꯁꯨ ꯊꯔꯣꯏꯅꯤ ꯄꯥꯠꯇ ꯇꯥꯕꯁꯨ ꯊꯔꯣꯏꯅꯤ ꯀꯩꯗꯧꯕ ꯈꯦꯠꯅꯒꯦꯅꯦ ꯆꯥꯔꯒ ꯈꯪꯅꯤ ꯃꯍꯥꯎꯗ ꯈꯦꯠꯅꯕꯅꯤ ꯍꯣꯏ ꯁꯤ ꯌꯦꯡꯉꯒꯦ ꯑꯗꯣ 5ꯒꯤ 3 ꯇꯧꯔꯣꯗꯅ ꯑꯗꯨꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯗ ꯑꯣ ꯍꯣꯏ ꯏꯆꯦꯁꯤꯗꯤ ꯃꯇꯧ ꯃꯥꯟꯗꯅ ꯄꯣꯠ ꯍꯨꯟꯕ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯍꯩꯇꯕꯅꯤꯗ ꯁꯨꯝ ꯆꯥꯅꯤꯡꯃꯟꯕꯒꯤ ꯍꯥꯏꯕꯅꯤ ꯈꯪꯉꯤꯗ ꯆꯨꯝꯅ ꯆꯥꯅꯤꯡꯕꯒꯤ ꯍꯨꯟꯗꯣꯛ ꯍꯨꯟꯖꯤꯟ ꯈꯔ ꯍꯩꯕꯅꯤ ꯍꯥꯏꯕ ꯁꯦ ꯀꯧꯇꯥ 3 ꯑꯣꯜꯂꯕꯅꯤ ꯈꯔꯁꯨ ꯍꯥꯞꯂꯕꯅꯤ
ꯌꯥꯝꯅ ꯁꯤꯠꯄ ꯑꯣꯏꯖꯔꯣ. ꯏꯆꯦꯒꯤ ꯕꯣꯔꯗꯒꯤ ꯑꯣꯏꯖꯔꯒꯦ. ꯆꯠꯂꯦ ꯆꯠꯂꯦ. ꯍꯩ, ꯃꯋꯥ ꯐꯕ ꯍꯥꯏꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯅꯣ. ꯃꯀꯦ ꯁꯦꯝꯗꯅ ꯆꯠꯅꯔꯤꯕ ꯃꯋꯥꯅ ꯋꯥꯅ ꯁꯨꯅꯔꯁꯨ ꯃꯇꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯂꯤꯕ ꯑꯩꯒꯤꯗꯤ ꯀꯗꯥꯏ ꯅꯨꯄꯥꯅꯤꯅ ꯑꯩꯅ ꯊꯥꯛꯂꯒ ꯆꯥꯅꯤꯗꯣ ꯍꯥꯏꯅ ꯉꯥꯏꯔꯤꯕꯅꯤꯗꯣ. ꯀꯔꯥꯏꯗꯒꯤ ꯍꯥꯏꯖꯤꯟꯗꯅ ꯑꯁꯨꯛ ꯇꯟꯕ ꯅꯨꯄꯥꯁꯤꯗ ꯌꯨꯝ ꯄꯥꯜꯂꯝꯃꯤꯅꯣ ꯈꯪꯗꯦ. ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯀꯦꯅ ꯃꯧꯅ ꯂꯩꯖꯒꯗꯕ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯀꯍꯤ ꯁꯨꯗꯅ ꯀꯨꯆꯨ ꯀꯨꯃꯦꯟ ꯍꯦꯛ ꯊꯣꯛꯇꯅ ꯃꯥꯡꯉꯤꯗꯀꯣ. ꯅꯣꯡꯊꯣꯟ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯑꯗꯨꯃꯛ ꯐꯃꯨꯡꯗ ꯆꯪꯂꯒ ꯇꯨꯝꯊꯈꯤꯔꯝꯃꯤ. ꯉꯁꯤ ꯅꯨꯄꯥꯁꯦ ꯃꯥꯒꯤ ꯍꯧꯅꯕꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯐꯃꯨꯡ ꯆꯪꯕꯁꯦ ꯇꯧꯅꯨ ꯍꯥꯏꯕ ꯌꯥꯗꯦꯕ. ꯆꯥꯔꯤ ꯊꯛꯂꯤꯕ ꯃꯌꯥꯝꯗꯣ ꯈꯤꯇꯁꯨ ꯇꯨꯝꯍꯜꯂꯒ ꯇꯨꯝꯕ ꯆꯪꯉꯣ ꯍꯥꯏꯁꯤ ꯌꯥꯗꯦꯕ. ꯐꯃꯨꯡꯗ ꯀꯅꯥꯕꯨ ꯂꯩꯕꯅꯣ ꯈꯪꯗꯦ. ꯑꯩ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯑꯔꯣꯟꯕ ꯅꯨꯄꯤꯒ ꯊꯝꯂꯕ꯭ꯔꯥ ꯈꯪꯗꯦ. ꯅꯣꯡꯊꯣꯟ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯗꯨꯅ ꯐꯃꯨꯡꯗꯒꯤ ꯑꯗꯨꯃꯛ ꯀꯟꯇꯛꯅ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ ꯑꯔꯣꯟꯕ ꯅꯨꯄꯤ ꯀꯥꯏꯅ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤ나 ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯑꯃꯠꯇ ꯂꯩꯇꯕ ꯑꯗꯨꯗ ꯇꯨꯝꯕ ꯆꯪꯕꯅꯤꯀꯣ. ꯍꯣ ꯑꯗꯨꯕꯣꯕ ꯆꯥꯛ ꯆꯥ ꯇꯣꯛꯄꯒꯤ ꯈꯨꯠꯀꯪ ꯅꯪꯗ ꯍꯦꯛ ꯆꯪꯕꯤꯕꯗꯨꯗ ꯍꯥꯏꯖꯔꯤꯕ. ꯉꯥꯏꯍꯥꯛꯇꯁꯨ ꯐꯝꯂꯒ ꯂꯩꯕ ꯌꯥꯏ ꯍꯥꯏꯕ. ꯅꯆꯥꯁꯤꯡꯁꯦ ꯁꯦꯟꯅꯕ ꯑꯣꯏꯅ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕꯁꯤ ꯂꯣꯏꯔꯒ ꯄꯨꯟꯅ ꯄꯣꯊꯥꯃꯤꯟꯅꯕ ꯌꯥꯕꯁꯦ ꯅꯈꯨꯠ ꯀꯪꯕꯒ ꯅꯪꯗꯦꯕ. ꯍꯦꯛꯇ ꯆꯪꯂꯒ ꯇꯨꯝꯈꯤꯅꯦꯕ. ꯁꯣꯝꯗꯅ ꯑꯩꯅ ꯊꯕꯛ ꯃꯌꯥꯝꯁꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯃꯆꯥꯁꯤꯡꯁꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯀꯣꯛ ꯃꯩ ꯃꯝꯃꯦꯕ. ꯅꯣꯡꯊꯣꯟ ꯃꯇꯨꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯃꯠꯇ ꯇꯥꯕꯤꯕ ꯅꯠꯇꯦ. ꯃꯥꯒꯤ ꯊꯣꯛꯄ ꯐꯃꯨꯡ ꯐꯥꯅꯨꯡ ꯑꯗꯨ ꯁꯦꯝꯖꯤꯜꯂꯤ. ꯁꯦꯝꯖꯤꯟꯅ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯍꯣꯔꯦꯟ ꯅꯤꯡꯊꯧꯒꯤ ꯃꯪ ꯑꯗꯣ ꯃꯈꯥ ꯆꯠꯊꯍꯟꯕꯤꯌꯨꯀꯣ. ꯅꯅꯥ ꯑꯩꯕꯨ ꯇꯥꯏꯕꯪꯗ ꯀꯇꯟ ꯑꯣꯏꯍꯜꯂꯕꯁꯨ ꯃꯪꯗꯗꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯕꯤꯌꯨ. ꯑꯁꯨꯝꯅ ꯁꯣꯜꯂꯒ ꯇꯨꯝꯊꯈꯤꯔꯝꯃꯤ. ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯪ ꯑꯗꯨ ꯑꯃꯨꯛ ꯃꯪꯕ ꯍꯧꯔꯛꯂꯝꯃꯤ. ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ. ꯍꯦ ꯈꯪꯉꯤꯅꯦ ꯑꯩꯅ ꯂꯩꯔꯤꯁꯤꯕꯨ ꯀꯗꯥꯏꯗꯅꯣꯅꯦ. ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ. ꯏꯅꯤꯡꯊꯧꯅ ꯂꯩꯔꯤꯕꯁꯦ ꯅꯤꯡꯊꯧ ꯀꯣꯜꯒꯤ ꯂꯩꯀꯣꯜꯗꯅꯤ. ꯈꯪꯉꯦ ꯌꯥꯔꯦ. ꯍꯧꯔꯤꯕ ꯍꯩ ꯂꯩ ꯃꯌꯥꯝꯁꯤ ꯎꯕꯗ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯦ ꯌꯥꯔꯦ. ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ. ꯍꯩ ꯀꯩꯅꯣ ꯍꯥꯏꯗꯧꯕꯗꯣ ꯁꯠ ꯍꯥꯏꯔꯣꯅꯦ. ꯃꯥ ꯍꯥꯏꯗꯅ ꯇꯧꯗꯅ ꯂꯩꯔꯅꯨ. ꯑꯍꯣꯏ ꯏꯅꯤꯡꯊꯧ ꯁꯨꯝꯗꯧꯕꯅꯤ. ꯍꯥꯏꯔꯃꯛꯇꯗ ꯁꯨꯝ ꯀꯣꯏꯊꯣꯛꯇꯅ ꯂꯩꯅꯦ. ꯍꯥꯏꯗꯕ ꯋꯥꯗꯣ ꯁꯠ ꯍꯥꯏꯔꯣ ꯍꯥꯏꯃꯛꯇꯗ. ꯍꯥꯏꯖꯒꯦ ꯏꯅꯤꯡꯊꯧ. ꯏꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏ ꯌꯥꯏꯃ ꯁꯛꯍꯦꯟꯕꯤ ꯑꯗꯣ ꯃꯥꯒꯤ ꯍꯧꯅꯕꯤ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯕꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯦ. ꯃꯥꯏꯕ ꯃꯥꯏꯕꯤꯒ ꯑꯃꯠꯇ ꯆꯪꯗ ꯐꯅ ꯄꯨꯅꯕ ꯌꯥꯗꯅ ꯂꯩ ꯃꯀꯣꯜꯗ ꯃꯇꯣꯝꯇ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯍꯧꯔꯦ. ꯉꯥꯏꯈꯣ ꯇꯥꯂꯣꯏ ꯌꯥꯏꯃ ꯍꯥꯏꯕꯗꯤ ꯉꯔꯥꯡꯒꯤ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄ ꯂꯥꯎꯕ ꯈꯣꯡꯕ ꯀꯟꯕ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯣ? ꯑꯍꯣꯏ ꯏꯅꯤꯡꯊꯧ ꯃꯥꯅꯦ. ꯑꯩ ꯑꯗꯨꯗꯤ ꯃꯣꯏꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯅꯕ ꯂꯥꯛꯅꯍꯜꯂꯨꯅꯦ. ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ ꯑꯁꯣꯝꯗ ꯇꯥꯂꯣꯏ ꯌꯥꯏꯃꯅ ꯏꯅꯤꯡꯊꯧꯕꯨ ꯎꯖꯒꯦꯗꯅ ꯂꯥꯎ ꯈꯣꯡꯕꯅ ꯂꯣꯏꯔꯦꯅꯦ. ꯑꯩ ꯁꯣꯝꯗ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯤ. ꯁꯪꯗꯦ ꯂꯥꯛꯄ. ꯐꯔꯛ ꯇꯥꯏ ꯍꯥꯏꯅ ꯈꯨꯝꯈꯣ. ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯍꯥꯏꯖꯒꯦ. ꯉꯥꯏꯈꯣ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯆꯥꯅꯕ ꯑꯏꯪꯕ ꯍꯩ ꯔꯥ ꯈꯔ ꯁꯦꯝꯂꯛꯎ. ꯐꯒꯅꯤ ꯏꯅꯤꯡꯊꯧ. ꯂꯩꯀꯣꯜ ꯑꯁꯤꯗ ꯍꯧꯔꯤꯕ ꯂꯩꯁꯤꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯈ꯭ꯔꯦꯗ. ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ. ꯅꯨꯄꯤ ꯅꯠꯇꯦ ꯂꯩꯃꯔꯦꯝꯕꯤ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ? ꯏꯅꯤꯡꯊꯧꯅ ꯁꯣꯝꯗ ꯂꯩꯀꯣꯜꯁꯤꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯤ. ꯑꯁꯣꯝꯗ ꯂꯩ ꯃꯀꯣꯜꯗ ꯑꯃꯨꯛ ꯇꯣꯏꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯤꯅꯦ. ꯃꯣꯏ ꯑꯇꯩꯗ ꯐꯅꯕ ꯇꯧꯔꯣꯗꯅ ꯁꯤꯟꯅꯈ꯭ꯔꯕꯅꯤ. ꯑꯩꯗꯤ
이닝ꯊꯧꯅ ꯆꯠꯇ꯭ꯔꯕꯗꯤ ꯐꯒꯗꯕ ꯃꯥꯟꯗꯦꯗ. ꯍꯣꯏ ꯍꯣꯏ ꯑꯩ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯒꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯠꯂꯒ ꯊꯦꯝꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯂꯨꯔꯁꯤ ꯑꯍꯣꯏ ꯏꯅꯤꯡꯊꯧ. ꯆꯠꯀꯦ ꯑꯩꯕꯨ ꯐꯥꯖꯤꯟꯒꯅꯣ ꯑꯩꯕꯨ 이닝ꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯑꯩ ꯆꯠꯀꯦ ꯍꯥꯏꯕꯅꯦ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ. 이쁘 어마이바는 아무 답한 비야이 마세 파타나바 떠비요 그도게 하이 나마차 하이 수건너 호나리바니네 호나네 야데 아빠미 야이 마세 아숨 해갈락부터 떠오르네. 이쁘 어마이바는 파타나바 호나비드라바디 라이마 콜시 오픈 온바 따레네 하이슈 파트나보 호나리바니네 야드리바니네 헤네 해갈락리바니. 아씨 감다우니 떠오리바시디 하이 나마차 낭보 이닝타우와 목도 거울소네 이닝타우는 나타바니 파타봉 나온거다 보만. 이쁘 이붕어 이나이 타둔 하이자로라바니 타박질리 마야는 파나바 떠와이던 하레. 허이씨 피범 맛이다. 로에리잖아. 이닝 더먹기 마다하니 달로 이아이 맛이기 피범네. 권홍도 더미 요이왜 코이나 쌀락 샤바 소이드레잖아 맛이다. 까이노 이쁘보 까리임다 떠봉함드라보. 하이 또 밀래요. 단자 시자보 까리노이는 남가리 마시고. 아씨 아드디 아이코이 부꼬는 길 알미신 꺽신만은 바로이드라. 하이 마두스 야바나 되네. 아빠 미아이 뭐 이마빠봉 이봉 어두나 가리고 막 캉고 톡라버리 아이코이 로이는 아까 시킨 거라리 보니네. 아빠 비야이 마기 마빠봉 핫바수 핫바 이닝통노 꼬농세 아까 야토이 토원바기 핫바수 핫바 시도 볼레라보니나 꼭 라미신 꺽신나바 떠오르시 이쁘. 하이 모두 야바나 되네. 고농 시아카에 토이 카라 톡박이네. 이닝 통내 코이부 카라 부르가 짜이라가 또키가 더리거니. 아주 부까리고 마빠미 야이마 불안미 싱의 탱루바 톡라바데 마코이 나트. 아이코이 로이 타와이 모안가 더리거니. 아씨 아드디 아이코이나 호식 떠오고 더리바 시버까리노. 하이쇼 강배. 아시 하이는 마이바 할라도 마라이바가도 후망 깡아 칸팜 강다바 마친다 메익 로폼 강다바 라이손 티쇼나마가 이안냐 신나나 롤 카라 사톡라가나 닝타옹 농토원가 레이머린 베할 레이마 아두가 좀나 락람바다기 아빠한 비야이마기 상가에두기 권통 핵 여우바가 농토올라도 짭리앱라가 레이키라미 마토우두다 로이나비 할라도 잉악악나. ꯀꯩꯗꯧꯕꯤꯔꯤ 이닝ꯊꯧ? ꯀꯩꯁꯨ ꯇꯧꯗꯦ. ꯏꯍꯦ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏꯅꯦ. ꯉꯁꯤꯁꯤ ꯅꯣꯡꯄꯣꯛ ꯈꯨꯜꯂꯦꯟꯒꯤ ꯏꯕꯨꯙꯧ ꯑꯗꯨꯒꯤ ꯊꯣꯡ ꯍꯥꯡꯕ ꯅꯨꯃꯤꯠꯅꯤ. ꯑꯩꯁꯨ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯒꯗꯕꯅꯤ. ꯂꯩꯃꯔꯦꯝꯕꯤ ꯅꯪꯅ ꯅꯅꯥꯎ ꯑꯗꯨꯕꯨ ꯁꯥꯎꯗꯅꯕ ꯈꯔ ꯊꯦꯝꯃꯨ. 이닝ꯊꯧ ꯎꯗ꯭ꯔꯕꯗꯤ ꯏꯅꯥꯎꯗꯣ ꯁꯣꯏꯗꯅ ꯁꯥꯎꯕ ꯇꯥꯔꯦ. ꯃꯥꯕꯨ ꯊꯦꯝꯂꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯄꯗꯤ ꯀꯝꯗꯧꯕ? मधु याब नते इबुदोगे संगाइदा लैम सीजा मता मखोंग कंखट पे याब नते थिल्ले ऐ चले को अमता अस चटख्रेने वागा हाइबगा अमता नंगदेने तस सी ओइरदी मखोय अमतगी मनाक्ता चंगद्रेदना ऐ इतोमतगी ओइगदबा नुपा असिबु मखोई मयामगा येनबा काइना तरंगचाक ऐगी थावाइना लेरी मखै खक ओइथोक्तबने. हाय नुपी याम्बा सिसु कोक तुम ngawba jani he. 이닝ꯊꯧ 이붕어. कनानो वादु हायरेगा नुपी दुगी सिंगलोक सकतम मदो उबदा
ꯃꯃꯤꯠ ꯐꯥꯎꯕ ꯀꯨꯞꯄ ꯀꯥꯎꯕ ꯃꯈꯩ ꯃꯌꯥ ꯀꯥꯔꯒ ꯔꯥꯁꯤꯅ ꯌꯣꯝꯂꯕꯤ ꯁꯖꯤ ꯃꯤꯇꯥ ꯇꯨꯝꯇꯛ ꯇꯧꯕꯤ ꯅꯥꯇꯣꯟ ꯇꯉꯥꯡꯂꯕꯤ ꯆꯤꯟꯕꯥꯟ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡ ꯃꯤꯠ ꯍꯨꯅꯤꯡꯉꯥꯏꯇ ꯑꯣꯏꯔꯤꯕꯤ ꯁꯛꯇꯝ ꯑꯗꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯥꯗꯣ ꯇꯔꯪ ꯏꯆꯠ ꯆꯠꯅ ꯁꯤꯗꯤ ꯂꯥꯏꯔꯦꯝꯕꯤꯅꯤꯅ ꯀꯩ ꯍꯥꯏꯕꯅꯣ ꯏꯅꯤꯡꯊꯧ ꯍꯥꯏ ꯀꯩꯁꯨ ꯍꯥꯏꯗꯦ ꯅꯪꯗꯤ ꯀꯅꯥꯅꯣ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯀꯩꯅꯣ 이닝ꯊꯧ ꯅꯅꯥꯏ ꯅꯨꯄꯤꯕꯨ ꯁꯛ ꯈꯪꯕꯤꯗ꯭ꯔꯣ ꯁꯤꯁꯨ ꯑꯩ ꯅꯨꯄꯤ ꯑꯣꯏꯔꯕ ꯑꯩꯕꯨ ꯍꯦꯛꯇ ꯍꯪꯂꯁꯤꯔꯥꯅꯦ ꯍꯣꯏꯗ ꯍꯪꯗ꯭ꯔꯗꯤ ꯀꯔꯝ ꯈꯪꯅꯤ ꯅꯪꯅ ꯀꯌꯥ ꯁꯨꯕꯤꯅꯣ ꯀꯔꯤ 이닝ꯊꯧ ꯅꯅꯥꯏ ꯅꯨꯄꯤꯕꯨ ꯇꯥꯂꯣꯏ ꯃꯌꯥꯝꯗꯒꯤ ꯑꯍꯦꯟꯕꯤꯅꯤ ꯍꯥꯏꯅ ꯅꯨꯡꯇꯤꯒꯤ ꯊꯥꯒꯠꯄꯤꯔꯒ ꯉꯁꯤꯅ ꯁꯛꯀ ꯑꯃꯠꯇ ꯈꯪꯗꯕꯗꯧꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ 이닝ꯊꯧꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ 이닝ꯊꯧ ꯍꯥꯏ ꯑꯗꯨꯅ ꯇꯧꯈꯤꯅꯨꯅꯦ ꯅꯪꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯍꯦꯟꯕꯤ ꯑꯇꯣꯝꯕꯤ ꯅꯠꯇ꯭ꯔꯣ ꯏꯁ ꯑꯩꯗꯤ ꯑꯩꯕꯨ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯀꯌꯥꯗ ꯄꯥꯈꯠꯂꯨꯔꯦ ꯑꯩꯕꯨ ꯑꯃꯨꯛ ꯄꯥꯈꯠꯍꯜꯂꯤ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯄꯥꯛꯅ ꯄꯥꯝꯕꯣꯝꯋꯥꯏꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯛꯂꯝꯃꯤ ꯅꯣꯡꯊꯣꯟ ꯃꯁꯥ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗ ꯃꯄꯥꯝꯕꯣꯝ ꯑꯗꯨ ꯄꯥꯏꯁꯤꯜꯂꯒ ꯑꯁ ꯆꯥꯅꯊꯣꯏꯔꯕꯤ ꯅꯪꯕꯨ ꯏꯔꯥꯡ 이닝ꯊꯧ ꯅꯪꯒꯤ ꯇꯥꯂꯣꯏ ꯑꯍꯦꯟꯕꯤꯕꯨ ꯊꯥꯗꯣꯛꯂꯒ ꯀꯔꯥꯏꯗ ꯂꯣꯠꯄꯤꯔꯤꯕꯅꯣ 이닝ꯊꯧ ꯑꯁꯨꯝꯅ ꯅꯨꯄꯤ ꯌꯥꯏꯃ ꯑꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯕ ꯑꯗꯨꯒ ꯃꯄꯥ ꯍꯦꯛ ꯆꯥꯅ ꯇꯥꯏꯕꯪꯗꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯟꯅ ꯍꯦꯛꯇ ꯀꯧꯔꯛꯂꯝꯃꯤ ꯃꯈꯣꯏꯕꯥ ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯣ ꯍꯥꯏ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯃꯪ ꯅꯨꯡꯉꯥꯏꯔꯤ ꯀꯥꯟꯁꯤꯗ ꯍꯣ ꯃꯪꯗꯣ ꯀꯣꯟꯅ ꯃꯪꯕꯤꯔꯣ ꯅꯣꯡꯁꯦ ꯀꯟꯅ ꯇꯥꯔꯛꯂꯦ ꯀꯥꯁꯤꯁꯨ ꯌꯨꯁꯤꯜꯂꯛꯑꯦ ꯑꯉꯥꯡꯁꯤꯡꯁꯦ ꯂꯣꯏꯅ ꯆꯣꯠꯄ ꯇꯥꯔꯦꯕ ꯑꯁ ꯑꯗꯨꯝ ꯇꯥꯁꯤꯜꯂꯒ ꯇꯨꯝꯍꯜꯂꯣ ꯃꯪ ꯅꯨꯡꯉꯥꯏꯔ ꯀꯥꯟꯁꯤꯗꯕ ꯍꯣꯅꯦ ꯃꯪꯗꯣ ꯃꯪꯕ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ ꯍꯥꯏꯕ ꯑꯝꯇ ꯍꯧꯒꯠꯂꯣꯕꯁꯦ ꯅꯣꯡꯁꯤ ꯌꯨꯊꯔꯛꯑꯦ ꯍꯥꯏꯕ ꯇꯥꯏꯍꯦ ꯃꯁꯤꯗꯁꯨ ꯅꯣꯡꯂꯤꯛ ꯇꯥꯔꯛꯂꯤꯅꯦ ꯑꯗꯨꯅꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕ ꯁꯦ ꯍꯧꯒꯠꯂꯣꯕ ꯑꯁ ꯃꯪꯗꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯤꯕ ꯅꯤꯡꯊꯧꯒ ꯑꯣꯏꯗꯅ ꯑꯗꯨꯒ ꯇꯥꯏꯕꯪꯁꯤꯗꯅ ꯌꯨꯝ ꯃꯌꯨꯕꯗ ꯂꯩꯗꯅ ꯅꯣꯡꯂꯛꯁꯤꯗ ꯅꯣꯡꯖꯨꯗ ꯌꯨꯔꯒ ꯈꯥꯡꯕ ꯇꯥꯔꯕ ꯃꯪꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯍꯣꯅꯦ ꯃꯪꯗ ꯑꯗꯨꯃꯛ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯂꯩꯔꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯃꯪꯗ ꯅꯤꯡꯊꯧꯅꯦ ꯈꯟꯕꯒꯤ ꯃꯍꯨꯠ ꯀꯟꯅ ꯁꯨꯅꯣꯝꯂꯒ ꯇꯥꯏꯕꯪꯗ ꯅꯤꯡꯊꯧꯗꯧꯅ ꯂꯩꯕꯅ ꯍꯦꯟꯅ ꯐꯅꯤ ꯍꯥꯏꯔꯤꯌꯦ ꯑꯩꯗꯤ ꯑꯩꯁꯨꯅꯦ ꯃꯪꯗꯗ ꯅꯠꯇꯦ ꯇꯥꯏꯕꯪꯗꯁꯨ ꯑꯁꯦꯡꯕꯒꯤ ꯅꯤꯡꯊꯧ ꯀꯥꯏꯗꯣ ꯑꯣꯏꯅꯤꯡꯂꯤꯕꯅꯤ ꯉꯝꯗꯕꯒꯤ ꯋꯥꯅꯤ ꯍꯣꯅꯦ ꯅꯅꯥꯏ ꯅꯨꯄꯤꯅ ꯍꯥꯏꯕꯇ ꯏꯟꯕꯤꯌꯨ ꯅꯕꯨ ꯁꯨꯅꯣꯝꯂꯗꯤ ꯅꯤꯡꯊꯧꯗꯧꯅꯗ ꯅꯠꯇꯦ ꯂꯥꯏꯔꯩꯕꯥꯛꯇ ꯂꯩꯕꯗꯧꯅ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯤ ꯍꯥꯏ ꯑꯁꯦꯡꯕ꯭ꯔꯅꯦ ꯅꯪꯅ ꯍꯥꯏꯁꯤꯕꯣ ꯅꯅꯥꯏ ꯅꯨꯄꯤꯅꯕꯨ 이bunꯉꯣꯗꯕꯨ ꯀꯔꯝꯕ ꯀꯥꯟꯗ ꯑꯣꯏꯗꯕ ꯋꯥ ꯍꯥꯏꯕ ꯌꯥꯎꯈ꯭ꯔꯒꯦꯅꯦ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯁꯨꯕ ꯍꯧꯔꯒꯦ ꯃꯈꯣꯏ ꯃꯄꯥ ꯅꯣꯡꯉꯥꯜꯂꯦ ꯍꯧꯒꯠꯄꯤꯔꯣ ꯀꯩꯗꯧꯒꯦ ꯉꯥꯏꯍꯥꯛ ꯂꯩꯈꯤꯒꯦ ꯉꯔꯥꯡ ꯑꯍꯤꯡ ꯀꯩ ꯍꯥꯏꯈꯤꯒꯦ ꯀꯩ ꯍꯥꯏꯈꯤꯒꯦꯅꯦ ꯃꯈꯣꯏ ꯃꯄꯥꯕꯨ ꯂꯥꯏꯔꯩꯄꯥꯛꯇ ꯂꯩꯕꯗꯧꯅ ꯂꯩꯅꯤꯡꯉꯦ ꯍꯥꯏꯈꯤꯗꯥꯏꯅꯦ ꯇꯨꯝꯗꯅ ꯑꯗꯨꯝ ꯂꯩꯗꯨꯕꯨ ꯅꯣꯡ ꯑꯌꯨꯕꯗ ꯑꯗꯨꯝ ꯂꯦꯜꯂꯒꯦ ꯈꯟꯕꯤꯔꯕ꯭ꯔꯣ ꯀꯥꯏꯗꯒꯤꯅꯣ ꯑꯩꯗꯤ ꯂꯥꯏꯔꯩꯕꯥꯛꯇꯧꯅ ꯅꯨꯡꯉꯥꯏꯅꯅꯤ ꯂꯩꯕ ꯄꯥꯝꯂꯤꯕꯁꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯗꯣ ꯃꯃꯥ ꯊꯕꯛꯇꯣ ꯍꯌꯦꯡꯗꯒꯤ ꯁꯨꯕ ꯍꯧꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯍꯣꯅꯦ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯐꯩ ꯉꯁꯤꯗꯒꯤ ꯍꯧꯍꯧꯗ꯭ꯔꯗꯤ ꯂꯥꯏꯔꯩꯕꯥꯛꯇ ꯂꯩꯕꯗꯧꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯤ ꯑꯁꯦꯡꯕꯒꯤ
ꯑꯩꯅꯕꯨ ꯑꯣꯏꯗꯕ ꯉꯥꯡꯉꯕꯣ? ꯂꯥꯛꯑꯣ ꯑꯗꯨꯗꯤ. ꯍꯩ ꯅꯨꯄꯤ, ꯅꯪꯅ ꯁꯨ ꯍꯥꯏꯗꯅ ꯑꯩꯁꯦ ꯂꯦꯞꯇꯅ ꯁꯨꯕꯅꯤ. ꯑꯗꯨ ꯑꯩꯈꯣꯏꯕꯨ ꯀꯔꯝ ꯀꯥꯟꯗ ꯂꯥꯏꯔꯩꯕꯥꯛꯇꯧꯅ ꯂꯩꯕ ꯐꯪꯗꯣꯏꯅꯣꯅꯦ? ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯗꯣ ꯇꯧꯁꯤꯟꯅꯕ ꯁꯨꯝ ꯃꯥꯜꯂꯛꯂꯦꯗ. ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯍꯜꯂꯗꯤ ꯀꯃꯥꯏꯅ ꯂꯥꯏꯔꯩꯕꯥꯛ ꯇꯧꯅ ꯂꯩꯕ ꯐꯪꯗꯧꯔꯤꯒꯦ? ꯃꯇꯝ ꯈꯤꯇꯪ ꯋꯥꯠꯂꯤꯕꯒꯤꯅꯦ. ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯏꯜꯂꯨ. ꯑꯁ, ꯅꯨꯡꯇꯤꯒꯤ ꯁꯨꯕ ꯂꯦꯞꯇ꯭ꯔꯒ ꯂꯥꯏꯔꯩꯕꯥꯛꯇꯧꯅ ꯂꯩꯇ꯭ꯔꯕꯗꯤꯗꯅ ꯑꯩꯗꯤ ꯁꯨꯝ... ꯑꯩꯅ ꯍꯥꯏꯁꯤꯗ ꯌꯥꯎꯁꯦ. ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯁꯣꯏꯗꯅ ꯂꯥꯏꯔꯩꯕꯥꯛꯇ ꯂꯩꯕꯗꯧꯅ ꯂꯩꯕ ꯐꯪꯗꯣꯏꯅꯤꯁꯦ. ꯍꯣꯏꯁꯦ. ꯍꯦꯛ ꯃꯥꯏꯗ ꯀꯥꯔꯛꯂꯤꯕ ꯍꯨꯃꯥꯡꯁꯤꯗꯨꯝ ꯑꯃꯨꯛꯇ ꯇꯩꯊꯣꯔꯛꯁꯦ. ꯍꯣꯏ ꯍꯣꯏ, ꯅꯅꯥꯏ ꯅꯨꯄꯤ ꯇꯩꯊꯣꯛꯆꯒꯦ. ꯀꯝꯗꯧꯏ? ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯩꯕꯥꯛ ꯇꯧꯅ ꯐꯨꯔꯥ ꯗꯣꯂꯥꯟꯗ ꯃꯣꯟꯇꯨꯝ ꯃꯣꯟꯇꯦꯛꯇ ꯌꯥꯎꯍꯟꯗꯨꯅ ꯍꯤꯡꯂꯤꯗꯅ. 이베마, 낭시디 라이가 짭 핵만아보자니. 낭 하이브 인드나 후직대 이쇼 망란기 닝타오 오이드레. 어시행부기 닝타오동나 힝레다나. 하나디 마시다 망드 농아이르가 대봉도 와반. 어드부 후직대 망드소 대봉다소 로이는 농아이레세. ꯍꯣ ꯑꯗꯨꯅꯕꯨ ꯅꯅꯥꯏ ꯅꯨꯄꯤꯅ ꯍꯥꯏꯕꯗ ꯌꯥꯕꯤꯌꯨ. ꯂꯥꯏꯔꯩꯕꯥꯛ ꯇꯧꯅ ꯂꯩꯗꯣꯏꯅꯤ ꯍꯥꯏꯈ꯭ꯔꯤꯗꯨꯅꯤ. ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯕ ꯏꯟꯗꯅ ꯍꯧꯖꯤꯛꯇꯤ ꯄꯨꯟꯅ ꯅꯨꯡꯉꯥꯏꯃꯤꯟꯅꯔꯦꯗꯅ. ꯍꯥꯟꯅꯗꯨꯅ ꯅꯣꯡ ꯌꯨꯕꯗꯒ ꯂꯩꯗꯅ ꯅꯪꯅꯒ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯄꯗꯣ ꯇꯧꯗ꯭ꯔꯦꯗꯅ. ꯍꯣ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯍꯥꯏꯖꯔꯤꯁꯤꯅꯦ. ꯅꯅꯥꯏ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕꯤꯌꯨ. ꯄꯨꯟꯅ ꯅꯨꯡꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯅ. ꯍꯣꯏꯅꯦ ꯍꯣꯏꯅꯦ. ꯅꯪꯒꯤ ꯅꯨꯄꯥ ꯍꯥꯏꯕꯗꯤ ꯅꯪꯅ ꯍꯥꯏꯕꯗ ꯏꯜꯂꯗꯧꯅꯤꯅꯦ. ꯃꯤ ꯑꯇꯩꯅ ꯍꯥꯏꯕꯒ ꯑꯃꯠꯇ ꯏꯜꯂꯔꯣꯏꯗꯕꯅꯤ. ꯑꯦ, ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯅ ꯀꯅꯥꯅ ꯍꯥꯏꯕ ꯑꯃꯨꯛ ꯏꯟꯒꯦ ꯈꯜꯂꯨꯔꯤꯕ? ꯍꯣꯅꯦ, ꯃꯪꯂꯥꯟꯗ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤ ꯑꯃ ꯍꯦꯛ ꯍꯦꯛ ꯎꯏꯌꯦ. ꯑꯗꯨꯅ ꯍꯥꯏꯕ ꯏꯟꯒꯦ ꯇꯧꯕ. ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅ ꯏ ꯀꯥꯔꯛꯇꯅ. ꯐꯥꯒꯤ ꯇꯧꯕꯅꯤꯕ. ꯈꯨꯠ ꯍꯦꯛꯇ ꯌꯥꯎꯔꯛꯀꯦ ꯇꯧꯏ. ꯑꯩꯅ ꯃꯪꯂꯥꯟꯗ ꯎꯏ ꯍꯥꯏꯗꯣ ꯑꯇꯩ ꯅꯠꯇꯦ, ꯅꯪꯅꯦꯕ. ꯏꯁ, ꯍꯥꯏꯖꯅꯩꯗꯣ. ꯑꯁꯦꯡꯕꯅꯦꯕ. ꯑꯗꯣ ꯅꯪꯁꯦ ꯇꯥꯏꯕꯪꯗꯒꯤ ꯃꯪꯂꯥꯟꯗꯅꯗꯤ ꯐꯖꯕ ꯍꯦꯜꯂꯤ. ꯇꯥꯅꯤꯡꯗ꯭ꯔꯦ. ꯃꯪꯂꯥꯟꯒꯤ ꯋꯥꯒ ꯑꯃꯠꯇ ꯄꯟꯕꯤꯔꯛꯂꯅꯨ. ꯄꯟꯅꯦ ꯑꯩꯗꯤ. ꯃꯪꯂꯥꯟꯗ ꯅꯤꯡꯊꯧ ꯑꯣꯏꯕꯗꯣ ꯀꯥꯎꯕꯈꯛ ꯉꯝꯗꯦ. ꯑꯗꯨꯗꯤꯅꯦ, ꯃꯪꯂꯥꯟꯗ ꯅꯤꯡꯊꯧ ꯑꯗꯨꯝ ꯑꯣꯏꯕꯤꯔꯣ. ꯑꯁꯤ ꯍꯥꯏꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯀꯣꯛꯇ ꯃꯈꯨꯠ ꯈꯨꯇꯨꯝ ꯑꯗꯨꯅ ꯊꯣꯝꯂꯛꯂꯝꯃꯤ. ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯤꯅꯤ. ꯇꯥꯂꯣꯏ ꯑꯍꯜ, ꯇꯥꯂꯣꯏ ꯌꯥꯏꯃ, ꯇꯥꯂꯣꯏ ꯑꯇꯣꯝꯕꯤ. ꯑꯁ, ꯑꯩ ꯉꯥꯎꯔꯦꯗ. ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯋꯥꯔꯤ ꯈꯛ ꯇꯥꯔꯒ ꯊꯣꯛꯄꯤꯈꯤ. ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯕꯤꯁꯤꯡ ꯑꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜ ꯑꯥꯏꯀꯣꯟ ꯑꯗꯨꯗ ꯒꯤꯠ ꯒꯤꯠ ꯂꯥꯎꯅ ꯑꯃꯨꯛꯇꯪ ꯅꯝꯕꯤꯔꯝꯃꯨ. ꯃꯇꯝ ꯑꯗꯨ ꯂꯥꯏꯒ ꯃꯤꯒ ꯇꯤꯟꯅꯔꯤꯉꯩ ꯃꯊꯥꯏ ꯊꯥꯏꯅꯒꯤ ꯃꯇꯝ ꯑꯃꯈꯛ. ꯃꯇꯝ ꯑꯗꯨꯒꯤ ꯏꯁꯣꯔ ꯑꯁꯤ ꯅꯣꯡꯊꯛꯇ ꯂꯩ. ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯅ ꯏꯁꯣꯔ ꯃꯌꯥꯝꯕꯨ ꯅꯤꯡꯖꯕꯒꯤ ꯃꯍꯩ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯏꯁꯣꯔꯁꯤꯡ ꯀꯨꯝꯊꯔꯛꯇꯨꯅ ꯍꯛꯊꯦꯡꯅꯅ ꯃꯉꯥꯜ ꯄꯤꯔꯝꯃꯤ. ꯃꯁꯤꯡ ꯈꯪꯗ꯭ꯔꯕ ꯂꯥꯌꯥꯝꯁꯤꯡꯅ ꯅꯣꯡꯊꯛꯇꯒꯤ ꯃꯥꯂꯦꯝꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯂꯥꯌꯥꯝ ꯃꯔꯛ ꯑꯁꯤꯗ
ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯂꯥꯏ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯦꯟꯕꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯖꯕ ꯂꯥꯏ ꯑꯃꯈꯛꯅꯤ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯅ ꯆꯃꯝꯅꯕ ꯂꯥꯏ ꯍꯥꯏꯅ ꯈꯪꯅꯩ ꯂꯥꯏ ꯑꯁꯤ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯂꯩꯕ ꯋꯥꯡ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯃꯒꯤ ꯆꯤꯡꯗꯣꯜꯗ ꯉꯥꯟꯊꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏ ꯑꯁꯤ ꯇꯥꯏꯕꯪ ꯀꯅꯥꯃꯠꯇꯅ ꯀꯤꯅꯔꯝꯗꯦ ꯀꯅꯥꯃꯠꯇꯅ ꯅꯤꯡꯅꯔꯝꯗꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯅꯗꯕ ꯀꯥꯎꯅꯔꯕ ꯌꯥꯝꯅꯁꯨ ꯄꯪꯕ ꯂꯥꯏ ꯑꯃꯈꯛꯅꯤ ꯍꯥꯏꯗꯨꯅ ꯊꯑꯣꯏꯅꯕꯤꯗ꯭ꯔꯤꯕꯅꯤ ꯅꯣꯡꯃꯗꯤ ꯆꯃꯝ ꯂꯥꯏ ꯑꯗꯨ ꯑꯋꯥꯡꯕ ꯆꯤꯡꯗꯣꯜ ꯑꯗꯨꯗ ꯐꯝꯂꯗꯨꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯣ ꯑꯁꯨꯛ ꯀꯨꯏꯅ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯁꯦꯟꯅꯗꯨꯅ ꯂꯥꯛꯂꯒ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯧꯖꯤꯛꯁꯨ ꯊꯧꯁꯥꯗꯕ ꯂꯥꯏ ꯃꯌꯥꯝꯅꯁꯨ ꯑꯩꯕꯨ ꯊꯑꯣꯏꯗꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯑꯩꯕꯨ ꯊꯑꯣꯏꯗꯕ ꯑꯩꯒꯤ ꯆꯤꯡꯖꯥꯎ ꯑꯁꯤ ꯃꯜꯂꯦ ꯍꯥꯏꯕꯒꯤ ꯊꯑꯣꯏꯗꯕ꯭ꯔꯥ ꯅꯠꯇꯦ ꯑꯣꯏꯔꯣꯏ ꯌꯦꯔꯨꯝ ꯑꯁꯨꯛ ꯌꯥꯝꯅ ꯀꯣꯛꯂꯤꯕ ꯑꯩꯕꯨ ꯃꯈꯣꯏꯅ ꯊꯑꯣꯏꯗꯕ ꯌꯥꯕ꯭ꯔꯥꯅꯦ ꯑꯗꯨꯗꯤ ꯃꯤꯁꯨ ꯂꯥꯏꯁꯨ ꯑꯅꯤꯃꯛ ꯈꯪꯖꯅꯕ ꯑꯩ ꯊꯕꯛ ꯑꯃ ꯇꯧꯗꯕ ꯁꯨꯌꯥꯃꯛ ꯌꯥꯗ꯭ꯔꯦ ꯆꯤꯡꯗꯣꯜ ꯑꯁꯤꯗꯒꯤ ꯑꯩꯅ ꯍꯦꯛ ꯍꯦꯛ ꯂꯥꯎꯕꯤꯗꯣ ꯍꯦꯛꯇ ꯇꯧꯔꯒꯦ ꯇꯥꯗꯕ ꯇꯥꯍꯧꯔꯣ ꯈꯪꯗꯕ ꯈꯪꯍꯧꯔꯣ ꯉꯁꯤꯗꯒꯤ ꯑꯩꯍꯥꯛ ꯃꯄꯣꯛ ꯑꯃ ꯑꯃꯨꯛ ꯄꯣꯛꯂꯕꯅꯤ ꯊꯋꯥꯟ ꯃꯤꯆꯥꯡ ꯁꯥꯈꯤꯅꯤ ngasi haiba numit asidagi ai pumnamakki panthung yahonba ngamba yenbi oina poklabani asumna mahaki kholaw sitabda layam singado pendaba poknaram amaromda maming leiraba layam singaduna de mahakpu namthaduna thamba adumak pamlibani layam singadugi marakta khara hena thoina yingsilliba nuroi lai amade lokoi lai makhoi ani do khoi saungnaraduna asumna wa khanaram masigi nupa asina ekhoi layam singase loina senthagadawre mahakna maram moiraga laiga miga loina maglamna hangadawre mahaksi masana masakana no haiba amukasu kawraba malene kamdawni tawreside tabang miyoi basingna makhoi bu ngak sengedaba layam aikhoi ngawre soidana hainarani do mahakna taibang de kanagadaba karibu tawkhrabagene mangal amukta thoktriba laini mahakse aduga tonbadagi stolaba amurakti nungjaw makakta bor pikra haina ta madudagidi mahak nung masa mayamgi ningthau oikredana mane achumbane hangoi khara pha nga khara pha tawdana leiba laini da mabude ngapur mayam ma pharaga taibang miyoi bada pi haribani ne onthok balai haibudini masibo chingdol asidagi aikhoi ni sangdana kauthagrasira hey madu madi yade hey layam changdana aikhoi anibu norok ta thadakiba soiroi hey adugi sarukpudine magi asoiba hana thikisi madugi matungda laning thaugi manakta chetleraga tamluraga loiredana adun tawbanadi asingba sakkani tanja sida chamam lai ado lachil pomai mathak aduda kochin cheladana ishor kanana su tawnadaba angakba thawong amakhak tawnanabagi sem sarami dasengnamakti chamam lai adugi tawba ngamba adu layam amatana khangdribani mahakase wayong chadaba ishor amani haiduna taibang kanamatana ningna khidaba oirambasu yaribani ngasai dagi mana chin chongduna leiriba adu nuroi lai amade lokoi lai ani duna amuk uraklammi hai amuk pi yenguna he kaidore laichil mathak asida chong duna silisi yenguna he hai magi sidi lechil pongmai sibu hangto ga kaino ma tawdorine yengone he amukta
ꯑꯣ ꯃꯥꯒꯤꯁꯤꯗꯤ ꯃꯃꯥꯡꯉꯩ ꯇꯧꯈꯤꯕ ꯃꯔꯨꯝ ꯀꯣꯛꯄꯤꯗꯨꯅꯤꯅꯦ ꯍꯣꯏꯅꯦ ꯃꯥꯒꯤ ꯃꯁꯛ ꯎꯗꯕꯤ ꯃꯔꯨꯝꯗꯣ ꯑꯗꯨꯁꯨ ꯂꯥꯕꯒꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯇꯥꯏꯕꯪ ꯃꯤꯗ ꯋꯥꯈꯜ ꯆꯣꯏꯕ ꯍꯥꯏꯗꯅ ꯂꯩꯔꯤꯕꯅꯤꯅ ꯂꯥꯏ ꯑꯩꯈꯣꯏꯗꯁꯨ ꯂꯩꯔꯛꯂꯤꯕꯅꯤꯅꯦ ꯌꯦꯡꯉꯨꯅꯦ ꯑꯃꯨꯛꯇ ꯀꯟꯅ ꯆꯦꯟꯈ꯭ꯔꯦꯅꯦ ꯑꯣ ꯃꯥꯒꯤ ꯆꯤꯡꯗꯣꯜ ꯑꯗꯨ ꯂꯦꯞꯈ꯭ꯔꯦꯅꯦ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯀꯗꯧꯔꯤꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯃꯥꯒꯤ ꯆꯤꯡꯗꯣꯜ ꯑꯗꯨꯗ ꯆꯞ ꯂꯦꯞꯂꯗꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯂꯥꯎꯔꯛꯂꯝꯃꯤ ꯈꯪꯗꯕꯁꯤꯡ ꯈꯪꯍꯧꯔꯣ ꯇꯥꯗꯕꯁꯤꯡ ꯇꯥꯍꯧꯔꯣ ꯇꯝꯊꯤꯔꯕ ꯑꯃꯝꯕꯒꯤ ꯅꯨꯃꯤꯠ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯃꯥꯡ ꯇꯥꯍꯜꯂꯒꯅꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗꯒꯤ ꯀꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯕꯨ ꯅꯤꯡꯖꯧ ꯍꯩ ꯃꯁꯤꯕꯨ ꯀꯟꯕ ꯉꯝꯒꯗꯕꯗꯤ ꯑꯩꯒꯤ ꯃꯔꯨꯝ ꯈꯛꯇꯅꯅꯤ ꯈꯪꯗꯕ ꯈꯪꯍꯧꯔꯣ ꯇꯥꯗꯕ ꯇꯥꯍꯧꯔꯣ ꯃꯍꯥꯛꯀꯤ ꯋꯥꯁꯤ ꯇꯥꯕꯗꯒꯤ ꯂꯥꯏ ꯑꯅꯤꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯃꯝꯅꯕ ꯈꯨꯠꯁꯥꯎꯅꯕ ꯄꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯈꯟꯅꯔꯝꯃꯤ ꯍꯥꯏ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯪꯍꯧꯗ꯭ꯔꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯐꯤꯕꯝ ꯁꯣꯛꯆꯤꯟꯕ ꯍꯦꯟꯖꯤꯜꯂꯛꯂꯅꯤꯅꯦ ꯀꯝꯗꯧꯁꯦꯕ ꯃꯁꯤꯕꯨ ꯈꯥꯝꯃꯦ ꯍꯥꯏꯕꯒꯤ ꯍꯦꯟꯖꯤꯟꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤꯀꯣ ꯈꯦꯔꯥ ꯑꯄꯪꯕ ꯂꯥꯏ ꯃꯥꯅꯕꯨ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤꯒꯦ ꯂꯝ ꯍꯦꯜꯂꯒꯅ ꯂꯥꯏꯅꯤꯡꯊꯧꯗ ꯋꯥꯔꯛꯍꯜꯂꯦꯗꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯦ ꯑꯆꯨꯝꯕ ꯅꯠꯇꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ ꯃꯍꯥꯛꯀꯤ ꯄꯥꯎꯖꯦꯜ ꯑꯁꯤꯅ ꯇꯥꯏꯕꯪ ꯁꯥꯠꯇ꯭ꯔꯤꯉꯩ ꯑꯃꯨꯛꯇ ꯀꯜꯍꯧꯔꯁꯤ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯍꯥꯏ ꯆꯃꯝꯅꯕ ꯂꯥꯏ ꯅꯍꯥꯛꯅ ꯇꯥꯏꯕꯪꯗ ꯑꯣꯏꯗ ꯄꯥꯗꯕ ꯄꯥꯎ ꯁꯟꯗꯣꯛꯀꯦ ꯊꯧꯔꯥꯡꯂꯤꯕꯗꯣ ꯃꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯣ ꯍꯥꯏ ꯑꯄꯪꯕ ꯑꯉꯥꯎꯕ ꯅꯍꯥꯛꯄꯨꯅꯤꯅꯦ ꯍꯥꯏꯔꯤꯕꯁꯦ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯗꯒꯤ ꯆꯃꯝ ꯂꯥꯏ ꯑꯗꯨ ꯈꯣꯏꯁꯥꯎꯅꯔꯗꯨꯅ ꯂꯥꯏ ꯑꯅꯤꯗꯨꯗ ꯁꯥꯎꯔꯪꯅꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ ꯏꯌꯥ ꯑꯩꯕꯨ ꯑꯄꯪꯕ ꯑꯩꯅ ꯁꯟꯗꯣꯛꯂꯤꯕ ꯑꯁꯦꯡꯕ ꯄꯥꯎꯖꯦꯜ ꯑꯁꯤꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇ꯭ꯔꯤꯕ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯍꯥꯏ ꯑꯩ ꯅꯍꯥꯛꯀꯤ ꯑꯄꯪꯕ ꯑꯗꯨꯕꯨ ꯅꯝꯍꯠꯄ ꯉꯝꯕ ꯇꯧꯕ ꯉꯝꯕ ꯂꯥꯏ ꯑꯃꯅꯤꯅꯦ ꯑꯩꯕꯨ ꯑꯄꯪꯕ ꯅꯍꯥꯛꯅ ꯉꯁꯤ ꯆꯤꯡꯗꯣꯜ ꯑꯗꯨꯗꯒꯤ ꯂꯦꯞꯇꯨꯅ ꯂꯥꯎꯔꯤꯕ ꯋꯥꯗꯣ ꯑꯁꯦꯡꯕꯔ ꯍꯥꯏꯌꯣ ꯀꯔꯤꯒꯨꯝꯕ ꯃꯗꯨꯅ ꯑꯔꯥꯟꯕ ꯑꯣꯏꯔꯝꯂꯕꯗꯤ ꯂꯥꯏꯅꯤꯡꯊꯧꯗ ꯇꯥꯊꯣꯛꯇꯨꯅ ꯋꯥꯔꯛꯍꯟꯒꯦ ꯈꯪꯒꯅꯤꯗꯣ ꯑꯆꯨꯝꯕꯅꯤ ꯑꯃꯝꯕꯒꯤ ꯅꯨꯃꯤꯠ ꯂꯥꯛꯂꯒꯅꯤ ꯃꯁꯤꯕꯨ ꯀꯟꯕ ꯉꯝꯒꯗꯕꯗꯤ ꯑꯩꯅ ꯀꯣꯛꯄ ꯃꯔꯨꯝ ꯈꯛꯇꯅ ꯀꯟꯕ ꯉꯝꯒꯅꯤ ꯏꯁ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯍꯥꯏ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯇꯁꯦꯡꯕ ꯅꯪꯒꯤ ꯃꯔꯨꯝꯕꯨꯔꯥ ꯃꯥꯅꯤ ꯑꯩ ꯏꯁꯥꯃꯛꯅ ꯀꯣꯛꯀꯗꯧꯔꯤꯕ ꯃꯔꯨꯝꯅꯤ ꯑꯠꯆꯥ ꯀꯔꯤꯅꯣꯅꯦ ꯂꯥꯏ ꯑꯃ ꯑꯣꯏꯔꯒ ꯅꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯍꯥꯏ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯃꯗꯨꯕꯨ ꯅꯍꯥꯛꯇꯤ ꯂꯥꯏ ꯂꯥꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯃꯨꯛ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯀꯥꯡꯂꯨꯞꯇ ꯆꯜꯂꯕꯅꯤ ꯅꯍꯥꯛꯇꯤ ꯆꯨꯝꯃꯤ ꯑꯩ ꯈꯨꯌꯨꯝ ꯂꯥꯏꯅꯤ ꯑꯗꯨꯕꯨ ꯂꯥꯏ ꯃꯔꯛꯇ ꯌꯥꯎꯔꯛꯇꯕ ꯒꯨꯟ ꯀꯌꯥ ꯑꯃ ꯑꯩꯉꯣꯟꯗ ꯌꯥꯎꯖꯔꯤ ꯃꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯆꯤꯡꯗꯣꯜ ꯑꯁꯤꯗ ꯅꯥꯏꯇꯣꯝ ꯂꯦꯟꯕ ꯉꯝꯂꯤꯕꯅꯤ ꯑꯩꯒꯤ ꯇꯧꯕ ꯉꯝꯕꯗꯤ ꯑꯔꯦꯞꯄ ꯂꯩꯇꯦꯗꯣ ꯑꯁꯨꯝꯅ ꯏꯄꯪ ꯄꯪꯕꯅꯤ ꯂꯧꯅꯔꯤꯕ ꯆꯃꯝ ꯂꯥꯏ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯉꯥꯡꯊꯣꯔꯛꯄ ꯑꯁꯤꯗꯗꯤ ꯃꯥꯕꯨ ꯎꯁꯤꯠꯄꯗꯤ ꯂꯥꯏꯔꯗꯅ ꯑꯉꯥꯎꯕ ꯃꯇꯧ ꯑꯗꯨ ꯏꯀꯥꯏꯕ ꯄꯤꯅꯕꯒꯤꯗꯃꯛ ꯂꯥꯏ ꯑꯅꯤꯗꯨ ꯋꯥ ꯈꯟꯅꯔꯛꯂꯝꯃꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯄꯪꯉꯤꯕꯁꯤꯒ ꯉꯥꯡꯊꯣꯔꯛꯏꯁꯤꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦꯗ ꯃꯁꯤꯕꯨ ꯀꯔꯝ ꯇꯧꯁꯤꯒꯦ ꯑꯩꯅ ꯈꯟꯕꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯃꯛ ꯑꯃꯨꯛꯇꯪ ꯄꯥꯡꯊꯣꯛꯍꯟꯗꯨꯅ ꯌꯦꯡꯁꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯔꯝꯗ ꯉꯥꯡꯅꯕ ꯆꯨꯝꯒꯅꯤ ꯍꯥꯏꯈ꯭ꯔꯣ ꯃꯥꯒꯤ ꯇꯧꯕ ꯉꯝꯕꯒꯤ ꯆꯥꯡ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯡ ꯑꯁꯤꯗ ꯎꯠꯂꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯈꯟꯅꯔꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯃꯊꯛ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯂꯥꯎꯔꯛꯂꯝꯃꯤ ꯍꯥꯏ ꯆꯃꯝꯅꯕ ꯂꯥꯏ ꯐꯔꯦ ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯇꯧꯕ ꯉꯝꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛꯃꯛ ꯎꯠꯂꯣꯗ
ꯃꯗꯨꯅ ꯂꯥꯏꯅꯤꯡꯊꯧꯗ ꯄꯥꯎ ꯌꯧꯕꯗꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯕ ꯌꯥꯔꯅꯤꯗ. ꯈꯪꯖꯍꯧ ꯍꯦꯟꯅ ꯈꯣꯏ. ꯑꯗꯨꯗꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯅꯨꯡꯖꯥꯎ ꯅꯨꯡꯄꯥꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯩꯒꯤ ꯃꯔꯨꯝ ꯀꯣꯛꯂꯒꯦ. ꯁꯅꯥ ꯃꯆꯨꯒꯤ ꯌꯦꯅꯥꯎ ꯑꯃ ꯀꯣꯛꯊꯣꯛ. ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ. ꯂꯥꯕ ꯃꯥꯅ ꯀꯣꯛꯁꯨ ꯀꯣꯛꯑꯣꯏꯗꯕꯗ. ꯐꯩ, ꯈꯪꯒꯅꯦꯕ. ꯂꯥꯟꯅ ꯄꯥꯎ ꯁꯟꯗꯣꯛꯄ ꯅꯇꯦꯛ ꯅꯄꯥ ꯆꯥꯗꯅ ꯃꯤꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯒꯦ ꯈꯟꯕ ꯂꯥꯏ. ꯅꯍꯥꯛ ꯂꯥꯏꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯐꯪꯍꯜꯂꯒꯦꯗꯣ ꯈꯪꯒꯅꯤ. ꯀꯔꯤ ꯍꯥꯏꯕ? ꯅꯇꯦꯛ ꯅꯄꯥ ꯆꯥꯗ꯭ꯔꯤꯕꯗꯤ ꯅꯈꯣꯏꯅꯤꯅꯦ ꯍꯩ. ꯀꯔꯤ? ꯑꯁꯨꯛ ꯐꯖꯅ ꯀꯣꯛꯇꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯔꯨꯝ ꯑꯁꯤꯕꯨ ꯎꯗ꯭ꯔꯤꯕ ꯅꯈꯣꯏꯕꯨ. ꯍꯩ, ꯇꯨ ꯌꯦꯡꯉꯨ, ꯅꯨꯡ ꯑꯁꯤ ꯆꯤꯈꯥꯏꯔꯛꯂꯤꯕ ꯑꯁꯤ. ꯋꯥꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯌꯥꯝꯅ ꯉꯛꯅ ꯂꯥꯏ ꯑꯅꯤꯗꯣ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯅꯨꯡꯖꯥꯎ ꯑꯗꯨ ꯇꯝꯅ ꯌꯦꯡꯂꯛꯂꯝꯃꯤ. ꯅꯨꯡꯁꯤ ꯆꯦꯈꯥꯏꯔꯦꯅꯦ. ꯑꯗꯨꯒ ꯀꯔꯤꯃꯠꯇꯁꯨ ꯇꯥꯗꯅ. ꯌꯦꯡꯉꯨ, ꯅꯈꯣꯏꯅꯗꯤ ꯎꯔꯔꯣꯏ. ꯌꯦꯅꯥꯎ ꯃꯆꯥ ꯑꯃꯈꯛ ꯀꯨꯟꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ. ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯈꯣꯏꯗꯒꯤ ꯃꯍꯥꯛꯅ ꯍꯦꯟꯅ ꯇꯧꯕ ꯉꯝꯕ ꯍꯦꯜꯂꯕ꯭ꯔꯥ? ꯅꯠꯇꯦ. ꯃꯍꯥꯛꯅ ꯑꯩꯈꯣꯏꯗꯒꯤ ꯀꯔꯤ ꯍꯦꯟꯒꯅꯤ? ꯑꯄꯪꯕ ꯃꯥꯅ. ꯑꯉꯥꯎꯕ ꯂꯥꯏ ꯃꯥꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯊꯥꯖꯒꯗꯕ ꯅꯠꯇꯦ. ꯄꯨꯝꯅꯃꯛ ꯑꯁꯦ ꯂꯥꯏꯌꯥꯝꯗ ꯍꯥꯟꯅ ꯇꯥꯟꯅꯅꯕ ꯇꯧꯔꯁꯤ. ꯃꯨꯟꯅ ꯊꯤꯗꯣꯛꯂꯕ ꯃꯇꯨꯡ ꯃꯥꯕꯨ ꯑꯃꯨꯛꯇꯪꯗꯤ ꯋꯥꯔꯛꯁꯤ. ꯐꯩ, ꯑꯃꯨꯛꯇꯪꯗꯤ ꯈꯪꯍꯟꯕꯅ ꯆꯨꯝꯃꯤ. ꯆꯃꯝ ꯂꯥꯏ ꯑꯗꯨꯅ ꯂꯩꯔꯤꯕ ꯆꯤꯡꯖꯥꯎ ꯑꯗꯨꯒꯤ ꯋꯥꯡꯃꯗꯅꯤ ꯑꯀꯣꯡꯂꯣꯏ ꯍꯥꯏꯅ ꯈꯪꯅꯕ ꯈꯨꯜ ꯑꯃꯈꯛꯇꯤ ꯂꯩꯔꯝꯃꯤ. ꯈꯨꯜ ꯑꯁꯤ ꯂꯌꯥꯝꯕꯨ ꯃꯀꯣꯛ ꯉꯥꯎꯍꯜꯂꯤꯕ ꯈꯨꯜ ꯑꯃꯈꯛꯁꯨ ꯑꯣꯏꯔꯝꯃꯤ. ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯁꯟꯕꯤꯁꯤꯡ ꯃꯅꯤꯡ ꯑꯣꯟꯗꯨꯅ ꯈꯣꯡꯏ. ꯍꯩꯅꯧ ꯄꯥꯝꯕꯤ ꯅꯠꯇꯅ ꯈꯨꯜ ꯑꯁꯤꯗ ꯆꯨꯈꯠꯄ ꯃꯩ ꯑꯃꯠꯇ ꯆꯥꯛꯂꯝꯗꯦ. ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯏꯁꯩ ꯁꯛꯇꯨꯅ ꯋꯥ ꯉꯥꯡꯏ. ꯌꯥꯝꯅ ꯆꯃꯝꯅꯕ ꯈꯨꯜ ꯑꯃꯈꯛꯅꯤ. ꯃꯔꯝ ꯑꯁꯤꯅ ꯃꯍꯧꯁꯥꯅ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡ ꯆꯃꯝ ꯂꯥꯏꯕꯨ ꯅꯤꯡꯂꯝꯃꯤ. ꯈꯨꯜ ꯑꯁꯤꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯨꯝꯍꯩ ꯑꯃꯈꯛ ꯄꯥꯡꯊꯣꯛꯂꯝꯃꯤ. ꯀꯨꯝꯍꯩ ꯑꯁꯤ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯌꯦꯟ ꯃꯇꯨꯅ ꯁꯦꯝ ꯁꯥꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯌꯦꯔꯨꯝ ꯊꯣꯝꯕꯤ ꯁꯥꯟꯅꯕꯒꯤ ꯀꯨꯝꯍꯩ ꯑꯃꯈꯛꯅꯤ. ꯃꯇꯝꯅ ꯄꯨꯔꯛꯇꯨꯅ ꯅꯣꯡꯃꯗꯤ ꯀꯨꯝꯍꯩ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯌꯧꯔꯛꯂꯝꯃꯤ. ꯈꯨꯜꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯆꯃꯝ ꯂꯥꯏ ꯑꯗꯨꯅ ꯂꯩꯔꯤꯕ ꯆꯤꯡꯈꯣꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯆꯤꯡꯖꯥꯎ ꯑꯗꯨꯗ ꯀꯠꯅꯕ ꯅꯤꯡꯊꯤꯅ ꯂꯩꯇꯦꯡꯂꯗꯨꯅ ꯁꯦꯝ ꯁꯥꯔꯕ ꯑꯊꯦꯟꯄꯣꯠ ꯃꯌꯥꯝ ꯑꯗꯨꯕꯨ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯀꯠꯂꯗꯨꯅ ꯈꯨꯜ ꯅꯤꯡꯊꯧ ꯑꯗꯨ ꯀꯨꯟꯊꯔꯛꯂꯝꯃꯤ. ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯅꯁꯥ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯔꯤ. ꯆꯃꯝꯅꯔꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯕꯨ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯑꯃꯨꯛꯇꯗꯤ ꯈꯪꯍꯟꯕꯤꯌꯨ. ꯃꯄꯨꯅ ꯂꯝꯖꯤꯡꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯑꯃꯨꯛꯇꯗꯤ ꯌꯥꯎꯍꯟꯕꯤꯌꯨꯕ. ꯅꯠꯇ꯭ꯔꯕꯁꯨ ꯍꯩꯅꯧ ꯄꯥꯝꯕꯤ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯄꯤꯅꯕꯤꯌꯨ. ꯍꯥꯏ, ꯏꯁꯥ ꯁꯥ ꯏꯁꯨꯁꯥ, ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯃꯨꯛꯇ ꯈꯨꯔꯨꯝꯁꯤꯁꯦ. ꯍꯥꯏ, ꯄꯨꯛꯅꯤꯡ ꯆꯪꯅ ꯈꯨꯔꯨꯝꯁꯤꯀꯣ. ꯍꯩ ꯍꯌꯨꯝ ꯍꯌꯥ ꯍꯩ. ꯏꯄꯨ ꯅꯤꯡꯊꯧ, ꯂꯥꯏꯁꯤ ꯑꯇꯩ ꯑꯇꯣꯞꯄ ꯅꯤꯡꯗꯗꯅ ꯑꯩꯈꯣꯏꯅ ꯌꯦꯟꯒꯤ ꯂꯥꯏ ꯑꯣꯏꯅ ꯅꯤꯡꯉꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯥꯏꯗꯤꯅꯦ ꯃꯗꯣ ꯂꯨꯈ꯭ꯔꯕ ꯂꯥꯏꯅꯤꯅꯦ. ꯏꯄꯨ ꯅꯤꯡꯊꯧ, ꯑꯩꯒꯤ ꯃꯪꯗ ꯑꯩꯈꯣꯏꯅ ꯅꯤꯡꯉꯤꯕ ꯂꯥꯏꯁꯦ ꯑꯉꯥꯎꯕꯅꯤ, ꯑꯄꯪꯕꯅꯤ ꯍꯥꯏꯌꯦ. ꯀꯗꯥꯏꯗꯒꯤꯅꯣ? ꯃꯍꯥꯛꯅ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯅꯤꯅꯦ.
ꯈꯨꯜ ꯑꯁꯤꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯅꯤꯡꯗꯨꯅ ꯂꯥꯛꯂꯕ ꯏꯁꯣꯔ ꯆꯃꯝꯂꯥꯏ ꯑꯗꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯆꯤꯡꯗꯣꯜ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯈꯪ ꯎꯔꯤꯕꯅꯤ ꯑꯀꯣꯡꯂꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯥꯕꯨ ꯅꯤꯡꯖꯕ ꯑꯗꯨꯕꯨ ꯄꯦꯜꯂꯗꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯑꯁꯨꯝꯅ ꯁꯣꯟꯖꯔꯤ ꯑꯣ ꯑꯩꯕꯨ ꯀꯥꯎꯗꯕ ꯈꯨꯜ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯗꯤ ꯀꯥꯎꯔꯨꯔꯦꯗꯅ ꯑꯁꯨꯛ ꯇꯥꯡꯂꯕ ꯑꯩꯒꯤ ꯏꯅꯥꯏꯁꯤꯡ ꯑꯁꯤ ꯃꯇꯤꯛ ꯆꯥꯕ ꯕꯣꯔ ꯑꯃꯗꯤ ꯄꯤꯅꯤꯡꯉꯤꯁꯦ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯅ ꯄꯤꯔꯁꯤꯒꯦ ꯑꯣ ꯍꯣ ꯃꯈꯣꯏꯒꯤ ꯂꯥꯏꯁꯣꯟ ꯑꯁꯤꯅ ꯑꯩꯕꯨ ꯄꯪꯊꯍꯜꯂꯦꯗꯣ ꯑꯁꯨꯝꯅ ꯁꯣꯜꯂꯝꯕꯗꯒꯤ ꯊꯨꯛ ꯍꯧꯒꯠꯇꯨꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯂꯩꯔꯤꯕ ꯆꯤꯡꯈꯣꯡ ꯑꯗꯨ ꯇꯝꯅ ꯀꯨꯝꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯃꯥꯡꯗ ꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯂꯦꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯈꯨꯟꯖꯥꯁꯤꯡ ꯉꯁꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯅꯤꯡꯖꯕ ꯑꯁꯤ ꯎꯕꯗ ꯄꯦꯜꯂꯦ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ngasi korong numit asida ningthi jaraba yengon ama sem sadana thamlodo ai mafam maduda thunglaragani khunja sing laigi wail ni khalladuna thajarami mahak hariba yengon ado numit adumukta da thorang tawraduna sab pumloi loisilami jamam lai masa panba yirum malaba dolai ma tongladana malem laimai tamna kumtharakle kunja singna mahakbu uda kappalaw tawradana haraw mathoi kajarami kulgining thawduna changsinduna taramna okjarami he chamam naraba mapu nanai khoida panghan ningliba thodang pum tak piudo ahing bahai basidi dakpham kharadi leiba tare da malem dai khoi nungsi sanana hingminari basi marum kok na bagi damakni adu oirabadi taibam nanai ekhoina mapugi damakta kari sintha pangthok sabatari hai bi ge ta jau taibang malang akoiba malem masida atai mafam da phangdaba khul asida khaktamak phangani tawro tawtharo nakoigi khungang asigi lekhada losinggi tintrok soidana phaba ngamgani da oh mapuna takpiba sumba oigani do khunja mayam aikhoi khut ka sanaba khulai pairaduna mapugi thogal amukta tawsi hai malem laimai asibu tawraduna losinggi tintrok phangma ngamnana ba hotnarase khunja sing thajaba magaloinana masa masa ga sanaba khulai amamam pairadana laibak lekha tawthaba horaklami angang nubi khaidana mapugi thogol letna tawringai mikup adudani khuladugi ningthau masa mangna lainungdagi angoba posak amakhak lokhallaklami khunja mayam amukta lepiko hojik lainungdagi kariguma maru oiba posak amakhak thengnar hai mayam amukta lepiko oh masi oigani masi soidana oigani loksingi tinthru khaibedo masi soidana oigani ngasai makai khunja myamna tawriba do yengduna leiriba chamam lai ado changsillaktuna tinthok aduda yengduna asumna haraklam biro kadai ai mahau yenge nakoi khunja singna phangliba se atang posak amani asingba thokja leiba khul khaktana masi mapu oiba ngamlibani mahau de chanam gi mahau ni da
군자 마ям 뿜나막 어저께 맛보기 더글 로이라바니나 아톰 마하우싱 셈 사바무 거울asi 미아이 샬라바 미오이 싱나 아묵다 마뽕 팔락나바 닝싱자리 닝토 하이비요 맛보 굴러시다 아이기 락상 아마극 사드나 탐가다바니 마탐마드다 아이기 마름 꼬까니 마시우 나코이나 빵톡라바데 굴러시 사홍아 홍가니 하이나 훔나 빤망암가니도 맛보 이붕어 하이엔기 놈이 아시다 라이샹 셈 사바 뿜나막 로이나 ngam나바 호나자게 굴러드다 톡리바 뿜바 라얌싱나 농탁탁이 우람미 라이 아얌바나 답타방 암나람데 마학부 감나바기다막 라얌싱 뿐신나드나 와 마따나람 Masiri noong asum-asum hijalak panidana. Ay ko'y mayam layna kamawdabagi masipum na magase. Tok liban. Ngasi oy liba pibang masidi kamting lidana. Tiyam na lure. 아드디 아이코이시 까리따고 마타옥다 콘자 뿌나망나 마학보 마rum 꼭보 연비에만이 하나소 타자 크라바니 Adu sumana sangbada soybadagi. Sana matsugi matumama tarakpa kaktanida. Masidi soyrara. Mahagna kunja singa siba sungay laytaba. Aran ba may kaya mada budan satkigadaba. 아드디 아이코이 마기 마나크 샀다나 야나 투나 감루나 바타옥시 Ngay ko. Amok ta ngay ko. Karigumbay ko'y na mahakpo. Chay ngang doon amok tauro labadi. Kunja singa sinay ko'y wala na ukigan. Kamdok si hay ba daw? Ning tina amok ta kanagis. 아싱 하이브시디 아싱바니 하이독트라바 술라이가니 하이라바 술라이가니 폼진드나 로트나 콘자 아싱보 아람바다 싹키게다바디기디 아싱보도 하이독라가 깔라우바나 파가니다 Pare. Ado di ay ko'y kumlas. Ado ka chamam lay mahakpo team na udo na paraga. Urak na buhonaras. 아숨나 라얌싱아도 와 카나라도나 따이방 말렘다 아마트라 오이나 뻔나 자맘 라이나 라이리바 콜라드다 퉁라람미 라얌싱아도나 퉁라라보다 아숨나 하락람 Hay. Chamam na ba apang balay? Nahak na kunja sing da ul ibad na wong na tawag sing nga daw. Nahak ki asaw ba naral niya? At hubo matam da kunja sing nga si butadok lam dun sat ka. 거리 하이바 오 라얌싱농 탁탁이 꿈타락리바 하이비요 라얌 뿌나막 거리기다막 까이네 쿤자싱모 타독드나 샷가다오리바나 마코이나 아이보 아쇼키마틱 하이닝 아일레이트나 타자리도 닝자리바니 Hay. Nahak na makoy bu chamam na haliban ini. Makoy di chamjar ba tayo miyo ibang aktan. 자맘나바 하이바세 따싱 못 따이방니 Oo. Pay. Ay koy na hay ba indra ba di na? Haujik tinanggo pado na bubo tare din. Natiktok kay lak nagikanggan. 오 하이 아이고 파가다 보기 쌍실락네네 마시디 아이기 라샹 마시 땀나 핵트 찐신크라게 자맘라이 마기 라샹 아두기 마뚜한 땀나 까카티라미 군자싱 띵악띵악 랩두나 이행두나 레이나라미 자맘라이 마친나 삐엔다바 닝엄다바기 쇼롤 까야 롤라드나 라샹 마탁 아두다기 마콧 아니두부 판톡라드나 송타키라미 마도 마하키 아까워바니 빠이방엄디 하이바 까오라드나 송타락 레바니 마학나 헷레마이드 따키바가 랑라바 망알라마 토락라미 마이쿠나 닐리바두 우브다 쿤자 아마타 찐신 망암람데 ngayhak lera ba matong layam singaduna asum na hayraglami Kunja pom namak. Nakoy na ningjari balaya daw. Taibang malay masiwa tadok to na chat ka. Mahak amok halaglaro. Nga sidi layam may koy gitaw dagi na koy pom namak. Mahak po kao bo oy jaraw.
ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯌꯥꯝꯁꯤꯡ ꯑꯗꯣ ꯃꯤꯀꯨꯞꯇ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ ꯊꯣꯛꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯕꯨ ꯎꯔꯒ ꯄꯨꯛꯅꯤꯡ ꯐꯥꯊꯅꯕꯒꯤꯗꯃꯛ ꯊꯋꯥꯏ ꯋꯥꯔꯕ ꯈꯨꯜꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯕꯨ ꯑꯁꯨꯝꯅ ꯊꯦꯝꯂꯝꯃꯤ 오호, 라얌 뿜나막 많크레. 군자 뿜나막 아묵다 잉타비코. 농탁덕이 라얌 락두나 이코이는 닝자리바 마학부 강우턱도 망헌 기보 어이독다바네. 마학기 학장 셋칼바소 군자 뿜나막 기타모 이드디 마뿌 마학기 라이가네. 라얌 락두나 코퍼레이션 나나바 헛나라바소 굴러시다기 마학부 못했바디 어이독다바네. 후, 고기다 시디. 어이 마뿌기 쇼이드는 오이가니나. 와라바 쪽타라바 군자 뽑나 막보 농아이바드나 탈랄라메 노컬라메 와리에 시사론 추론 까야드쇼 하이코이는 못한다나 탐나바 헛나가다마니 다이벙다 뻥벌라 있다바 홍나데 마뿌 마학나 딱비라메 다모이 셴바까나디 헉상나 망크라바쇼 다이벙다디 랭드는 라이 호우가니 부부닝도 ꯑꯩꯈꯣꯏꯅ ꯅꯤꯡꯖꯔꯤꯕ ꯑꯄꯪꯕ ꯃꯄꯨ ꯃꯥꯗꯣ ꯀꯗꯥꯏꯌꯧꯅ ꯆꯠꯈ꯭ꯔꯕꯒꯦ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏꯗ꯭ꯔꯣ ꯃꯍꯥꯛ ꯑꯗꯨ ꯆꯠꯈꯤꯕ ꯅꯠꯇꯦ ꯅꯣꯡꯊꯛꯀꯤ ꯂꯌꯥꯝꯅ ꯀꯜꯂꯛꯈꯃꯟꯕ ꯁꯤꯕꯨ ꯃꯥꯡꯈꯤꯅꯕ ꯑꯩꯈꯣꯏ ꯏꯔꯛꯇ ꯂꯨꯝꯗꯨꯅ ꯂꯩꯈꯤꯕꯅꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯐꯝ ꯑꯃ ꯍꯦꯛꯇꯗꯒꯤ ꯃꯄꯨꯗ ꯅꯤꯖꯔꯨꯕ ꯊꯧꯖꯥꯜ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯊꯥꯖꯧ ꯃꯍꯥꯛꯅ ꯅꯣꯡꯊꯛꯇꯒꯤ ꯑꯩꯈꯣꯏꯕꯨ ꯌꯦꯡꯂꯛꯈꯤꯅꯤ 군자 뿜나막 ngasi 하이브 노밋 아시다게 사히 코댕게 마뿌부 이까이 겁나드나 ngasi 빵톡 리버 토글 아시다게 헤네 싸우는 빵톡 라가네 부부닝도 ꯑꯩꯅ ꯍꯧꯖꯤꯛ ꯀꯧꯕꯗ ꯃꯥ ꯈꯨꯝꯃꯛꯀꯗ꯭ꯔꯥ 고맙가네 아무튼 거우르가 예우 ꯆꯃꯝꯅꯕ ꯂꯥꯏ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯇꯥꯔꯕꯗꯤ ꯑꯃꯨꯛꯇ ꯈꯨꯝꯃꯛꯑꯣ ꯑꯁꯨꯝꯅ ꯀꯧꯕ ꯑꯁꯤ ꯃꯥꯏꯀꯩ ꯈꯪꯗꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒꯤ ꯅꯥꯀꯣꯡꯗ ꯇꯥꯍꯟꯗꯨꯅ ꯑꯍꯧꯕ ꯌꯦꯟꯕꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯈꯣꯡꯂꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ